ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯂꯥꯏꯔꯕ ꯑꯣꯏꯔꯝꯗ꯭ꯔꯤ ꯏꯅꯥꯛ ꯈꯨꯟꯕ ꯑꯣꯏꯔꯝꯂꯦ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯆꯅꯨ ꯂꯩꯃ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯈꯨꯡꯒꯪ ꯑꯃꯗꯅꯤ ꯈꯨꯜ ꯑꯗꯨꯒꯤ ꯂꯩꯀꯥꯏ ꯑꯃꯗ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯕ ꯇꯣꯝꯆꯧ ꯑꯃꯗꯤ ꯋꯥꯡꯂꯩꯕꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃꯠꯇ ꯄꯣꯛꯆꯕꯤ ꯇꯝꯕꯤ ꯀꯧꯕꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯇꯣꯝꯆꯧ ꯑꯃꯗꯤ ꯋꯥꯡꯂꯩꯕꯤꯗꯤ ꯁꯦꯜ ꯄꯥꯏꯔꯦ ꯃꯇꯤꯛ ꯃꯤꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥꯅꯨꯄꯤ ꯇꯝꯕꯤꯗꯤ ꯃꯃꯥ ꯃꯄꯥꯗꯒꯤ ꯇꯣꯉꯥꯟꯅ ꯇꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯇꯝꯕꯤ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ ꯃꯤꯒꯤ ꯑꯋꯥꯕ ꯎꯕ ꯌꯥꯗꯕ ꯅꯨꯄꯤ ꯑꯃꯅꯤ꯫ ꯇꯝꯕꯤ ꯁꯨꯃꯥꯡꯗ ꯍꯧꯔꯤꯕ ꯂꯩꯁꯤꯡ ꯑꯗꯨ ꯏꯁꯤꯡ ꯆꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯅꯥꯀꯟꯗ ꯃꯍꯥꯛꯀꯤ ꯃꯃꯥ ꯋꯥꯡꯂꯩꯕꯤꯅ ꯃꯆꯥꯅꯨꯄꯤꯕꯨ ꯀꯟꯅ ꯉꯥꯡꯂꯤ꯫ "ꯏꯕꯦꯝꯃ, ꯅꯪ ꯃꯗꯨꯒꯤ ꯊꯦꯝꯕꯤꯗꯨ ꯇꯤꯟꯅꯅꯨ ꯍꯥꯏꯕꯁꯤ ꯁꯨꯛꯌꯥ ꯌꯥꯗ꯭ꯔꯦꯅꯦ ꯅꯪ." ꯇꯝꯕꯤ ꯃꯃꯥꯅ ꯁꯨꯝ ꯉꯥꯡꯂꯒ ꯂꯩꯕ ꯑꯁꯤꯗ ꯇꯥꯅꯤꯡꯗ꯭ꯔꯗꯨꯅ ꯈꯨꯝꯂꯛꯏ꯫ "ꯏꯃꯥ, ꯇꯥꯅꯤꯡꯗꯦꯀꯣ? ꯂꯩꯁꯤꯡꯁꯦ ꯉꯥꯏꯍꯥꯛꯇꯪ ꯏꯪꯅ ꯆꯤꯛꯅ ꯂꯩ ꯏꯁꯤꯡ ꯆꯥꯏꯖꯒꯦ ꯑꯝꯇ꯫ ꯌꯦꯡꯉꯨꯅꯦ ꯃꯁꯦ, ꯃꯃꯥ ꯑꯩꯅ ꯍꯥꯏꯕꯁꯦ ꯂꯧꯗꯦꯅꯦ, ꯏꯆꯥꯅꯤ ꯀꯥꯏꯅ." ꯇꯝꯕꯤ ꯏꯁꯤꯡ ꯆꯥꯏꯔꯝꯕꯗꯒꯤ ꯆꯞ ꯂꯦꯞꯇꯨꯅ ꯍꯥꯏꯔꯛꯏ꯫ "ꯏꯃꯥ, ꯑꯩꯅ ꯀꯩꯗꯧꯔꯒꯦ? ꯑꯩ ꯊꯦꯝꯕꯤꯒ ꯇꯤꯟꯅꯔꯒ ꯏꯃꯥꯅ ꯑꯁꯨꯛ ꯌꯥꯝꯅ ꯉꯥꯡꯉꯤꯁꯤꯕꯨ ꯀꯩꯒꯤꯅꯣꯕ? ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯅꯪꯁꯦ ꯄꯪꯉꯤꯗꯀꯣ꯫ ꯊꯦꯝꯕꯤ ꯍꯥꯏꯔꯤꯕ ꯑꯉꯥꯡꯗꯨꯗꯤ ꯅꯣꯡꯃꯒꯤ ꯆꯥꯅꯤꯡꯉꯥꯏ ꯐꯥꯎꯕ ꯂꯩꯇꯕ ꯑꯉꯥꯡꯅꯤ꯫ ꯅꯪꯅ ꯃꯗꯨꯒ ꯇꯤꯟꯅꯔꯒ ꯀꯔꯤ ꯆꯥꯎꯈꯠꯄ ꯉꯝꯗꯣꯔꯤꯒꯦ? ꯂꯣꯏꯔꯦꯍꯦ, ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯏꯃꯥꯅ ꯇꯤꯟꯅꯕ ꯌꯥꯔꯣꯏ ꯍꯥꯏꯁꯦ꯫ ꯑꯗꯨꯒꯤ ꯅꯠꯇ꯭ꯔꯗꯤ ꯀꯔꯤ ꯑꯣꯏꯗꯧꯔꯤꯒꯦ? ꯌꯥꯔꯦ ꯏꯃꯥ, ꯑꯩꯅ ꯌꯥꯝ ꯇꯥꯅꯤꯡꯗꯕ ꯋꯥꯗꯣ ꯍꯥꯏꯔꯛꯀꯅꯨ꯫ ꯃꯤꯒꯤ ꯃꯤ ꯆꯞ ꯃꯥꯟꯅꯩ꯫ ꯑꯣ, ꯃꯥꯟꯅꯔꯕꯁꯨ ꯂꯥꯏꯔ ꯏꯅꯥꯛ ꯈꯨꯟꯕ ꯍꯥꯏꯕ ꯑꯃꯗꯤ ꯂꯩꯗꯅ꯫ ꯑꯗꯨꯅ ꯏꯃꯥꯒꯤ ꯋꯥꯈꯜꯅꯤꯗꯅ, ꯑꯩꯉꯣꯟꯗꯗꯤ ꯈꯦꯟꯅꯕ ꯂꯩꯇꯦ꯫ ꯅꯃꯥ ꯑꯩꯅ ꯉꯥꯡꯕ ꯋꯥꯗ ꯅꯆꯤꯟ ꯈꯨꯝꯃꯣꯅ ꯀꯅꯥꯅ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯀꯦ? ꯃꯗꯨꯒꯤ ꯊꯦꯝꯕꯤ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯑꯗꯨꯅ ꯅꯃꯥꯗ ꯅꯆꯤꯟ ꯈꯨꯝꯃꯣ ꯍꯥꯏꯔꯛꯄ꯭ꯔꯣ?" ꯇꯝꯕꯤ ꯃꯃꯥꯗ ꯄꯩꯔꯞ ꯌꯨꯡꯂꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ "ꯏꯃꯥ, ꯅꯪꯁꯦ ꯑꯁꯨꯛ ꯌꯥꯝꯅ ꯅꯕꯨꯛ ꯐꯠꯇ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ?" "ꯍꯔꯦ ꯍꯔꯦ, ꯃꯃꯥ ꯑꯩꯉꯣꯟꯗ ꯃꯕꯨꯛ ꯐꯠꯇꯦ ꯍꯥꯏꯕ ꯉꯝꯃꯤꯅꯦꯍꯦ꯫ ꯃꯁꯤꯕꯨ ꯀꯔꯝꯕ ꯑꯉꯥꯡꯅꯣꯅꯦ?" "ꯍꯥꯏ ꯇꯥꯕꯅꯤ, ꯏꯃꯥꯒꯤ ꯃꯑꯣꯡꯗꯨꯅꯗꯤ ꯑꯗꯨꯝ." ꯍꯥꯏꯅꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯊꯣꯡꯒꯥꯜꯗꯒꯤ ꯊꯦꯝꯕꯤꯁꯨ ꯃꯥꯏꯊꯣꯡ ꯑꯗꯨ ꯏꯃꯛ ꯃꯛꯁꯤꯟꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯊꯦꯝꯕꯤꯅ ꯆꯪꯉꯛꯄ ꯑꯗꯨ ꯇꯝꯕꯤ ꯃꯥꯁꯨ ꯎꯔꯗꯨꯅ ꯃꯁꯥ ꯑꯗꯨ ꯏꯄꯥ ꯄꯥꯈꯠꯂꯝꯃꯤ꯫ ꯃꯃꯥꯅ ꯑꯃꯨꯛ ꯀꯔꯤ ꯍꯥꯏꯔꯛꯀꯅꯤ ꯈꯟꯕꯗ ꯊꯦꯝꯕꯤ ꯃꯥꯁꯨ ꯇꯝꯕꯤꯕꯨ ꯀꯧꯔꯛꯂꯝꯃꯤ꯫ "ꯇꯝꯕꯤ, ꯂꯩꯁꯤꯡ ꯆꯥꯏꯔꯝꯃꯤꯔꯣ?" "ꯆꯥꯏꯔꯝꯃꯤꯅꯤ, ꯆꯪꯉꯛꯑꯣ." ꯊꯦꯝꯕꯤꯁꯨ ꯇꯝꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯋꯥꯡꯂꯩꯕꯤꯗꯤ ꯊꯦꯝꯕꯤ ꯎꯕꯗ ꯍꯧꯈ꯭ꯔꯦ ꯁꯨꯛꯄꯒ ꯄꯩꯊꯣꯛꯄꯒ꯫ ꯋꯥꯡꯂꯩꯕꯤ ꯊꯦꯝꯕꯤꯗ ꯍꯩꯅꯗꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ꯫ "ꯊꯦꯝꯕꯤ, ꯑꯌꯨꯛ ꯉꯟꯇꯥꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯏꯅꯣꯅꯦ ꯅꯪꯕꯣ? ꯀꯩ ꯍꯥꯏꯅꯤꯡꯒꯦ ꯑꯩꯈꯣꯏ ꯇꯝꯕꯤꯗ?" ꯊꯦꯝꯕꯤ ꯋꯥꯡꯂꯩꯕꯤꯒꯤ ꯃꯑꯣꯡꯗꯨꯗ ꯈꯔꯁꯨ ꯃꯁꯥꯗ ꯍꯩꯅꯗꯕ ꯐꯥꯎꯖꯔꯛꯏ꯫ "ꯏꯃꯥ, ꯁꯨꯝ ꯂꯥꯛꯄꯅꯤ." "ꯑꯣ, ꯐꯔꯦ ꯐꯔꯦ, ꯑꯗꯨꯕꯨ ꯑꯣꯏꯗꯤ ꯐꯔꯦ꯫ ꯑꯗꯨ ꯅꯠꯇꯕꯤꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯄꯪꯕꯤꯁꯤꯗꯒꯤ ꯊꯦꯝꯗꯅ ꯀꯥꯟꯅꯕ ꯂꯧꯊꯣꯛꯄ ꯂꯥꯛꯏꯕ꯭ꯔꯥ ꯍꯥꯏꯅ ꯁꯨꯝ ꯍꯪꯕꯅꯤꯗ." ꯋꯥꯡꯂꯩꯕꯤꯒꯤ ꯋꯥꯉꯥꯡ ꯑꯗꯨꯗ ꯊꯦꯝꯕꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯉꯥꯡꯂꯞ ꯇꯧꯁꯤꯟꯈꯤ ꯏꯀꯥꯏꯕꯒꯤ꯫ ꯇꯝꯕꯤ ꯃꯥꯁꯨ ꯊꯦꯝꯕꯤ ꯏꯀꯥꯏꯔꯦ ꯈꯪꯂꯗꯨꯅ ꯃꯃꯥꯗ ꯃꯃꯤꯠ ꯁꯨꯛꯂꯞ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯏꯃꯥ, ꯑꯝꯇ ꯆꯪꯈ꯭ꯔꯣ ꯏꯃꯨꯡꯗ." "ꯅꯃꯥ ꯑꯩꯁꯦ ꯇꯥꯜꯂꯤꯕꯅꯤꯅꯦ ꯍꯥ." "ꯑꯗꯨꯏ ꯅꯠꯇꯦ, ꯏꯃꯥꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡꯗꯣ ꯇꯥꯕꯗ ꯅꯥꯀꯣꯡꯁꯦ ꯏ ꯇꯥꯗꯣꯔꯦ." "ꯐꯔꯦ ꯐꯔꯦ, ꯆꯪꯗꯗꯤ ꯆꯪꯉꯒꯦ." ꯋꯥꯍꯩꯗꯣ ꯍꯥꯏꯗꯨꯅ ꯈꯣꯡꯀꯥꯞ ꯃꯈꯣꯜ ꯊꯣꯛꯅ ꯊꯥꯡꯗꯨꯅ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯃꯥ ꯆꯪꯈ꯭ꯔꯕꯗ ꯇꯝꯕꯤ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯇꯣꯛꯇꯨꯅ ꯊꯦꯝꯕꯤꯗ ꯑꯣꯟꯁꯤꯜꯂꯛꯏ꯫ "ꯊꯦꯝꯕꯤ, ꯅꯪ ꯀꯩꯝꯇ ꯈꯜꯂꯨꯅꯨꯀꯣ. ꯑꯩꯈꯣꯏ ꯃꯥꯗꯤ ꯃꯁꯥꯒꯤ ꯄꯪꯉꯥꯡꯗ ꯉꯥꯡꯕꯅꯤ." "ꯈꯟꯗꯦꯗ, ꯑꯗꯣ ꯑꯩꯁꯨ ꯌꯨꯝꯗ ꯍꯜꯂꯒꯦ. ꯏꯃꯥ ꯃꯊꯟꯇꯁꯨ ꯉꯥꯏꯍꯧꯏ." ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤꯒꯦ ꯍꯦꯛ ꯇꯧꯕꯒ ꯇꯝꯕꯤꯅ ꯊꯦꯝꯕꯤꯒꯤ ꯃꯈꯨꯠ ꯈꯨꯗꯥꯡ ꯑꯗꯨ ꯇꯥꯞ ꯐꯥꯔꯛꯂꯝꯃꯤ꯫ "ꯉꯥꯏꯈꯣ." ꯊꯦꯝꯕꯤ ꯃꯄꯤ ꯏꯔꯥ ꯆꯤꯜꯂꯞ ꯇꯧꯅ ꯍꯥꯏꯔꯛꯏ꯫ "ꯀꯩꯗꯧꯔꯒꯦ ꯇꯝꯕꯤ?" ꯇꯝꯕꯤ ꯊꯦꯝꯕꯤꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ꯫ "ꯅꯪ ꯑꯩꯉꯣꯟꯗ ꯀꯩ ꯍꯥꯏꯅꯤꯡꯒꯦ? ꯅꯪꯅ ꯍꯥꯏꯅꯤꯡꯉꯤꯕ ꯋꯥꯗꯣ ꯍꯥꯏꯔꯛꯑꯣ." "ꯀꯩꯝ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦꯗ." "ꯊꯦꯝꯕꯤ, ꯑꯩꯉꯣꯟꯗ ꯑꯣꯏꯗꯕ ꯉꯥꯡꯒꯅꯨ. ꯅꯪꯅ ꯍꯥꯏꯅꯤꯡꯕꯗꯣ ꯍꯥꯏꯔꯛꯑꯣ, ꯑꯩꯉꯣꯟꯗ ꯋꯥ ꯂꯣꯠꯇ꯭ꯔꯁꯨ." ꯊꯦꯝꯕꯤ ꯍꯟꯗꯛꯇꯤ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯝꯕ ꯄꯤꯔꯥꯡꯁꯤꯡ ꯑꯗꯨ ꯂꯦꯞꯇꯅ ꯆꯤꯡꯊꯔꯛꯏ꯫ ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯅꯤꯡꯗ ꯍꯥꯏꯔꯛꯏ꯫ "ꯇꯝꯕꯤ, ꯏꯃꯥꯗꯣ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯗꯒꯤ ꯆꯥꯛ ꯆꯥꯔꯛꯇꯦ. ꯉꯁꯤꯁꯨ ꯆꯥꯛ ꯊꯣꯡꯅꯅꯕ ꯆꯦꯡꯁꯨ ꯁꯦꯜꯁꯨ ꯂꯩꯇꯦ. ꯏꯃꯥꯗꯣ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯍꯧꯏ. ꯑꯗꯨꯅ ꯅꯪꯉꯣꯟꯗꯒꯤ ꯆꯦꯡ ꯈꯔꯗꯪ ꯍꯪꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ." "ꯑꯗꯨꯒꯤ ꯑꯣꯏꯔꯦ. ꯑꯗꯨꯒꯤꯗꯃꯛꯇꯕꯨ ꯀꯞꯄ ꯍꯧꯅꯕ꯭ꯔꯣ? ꯁꯦ, ꯀꯞꯀꯅꯨ. ꯑꯩ ꯅꯪꯉꯣꯟꯗ ꯆꯦꯡ ꯋꯥꯜꯂꯨꯅꯕ ꯁꯦꯜ ꯑꯣꯏꯅ ꯄꯤꯔꯛꯀꯦꯀꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯅꯦꯛ ꯃꯆꯤꯗ ꯌꯦꯞꯁꯤꯟꯗꯨꯅ ꯍꯥꯞꯂꯤꯕ ꯁꯦꯜ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯊꯦꯝꯕꯤꯗ ꯄꯤꯔꯛꯏ꯫ "ꯁꯦ, ꯁꯤꯁꯤꯅꯅꯦ ꯑꯗꯨꯝ ꯁꯤꯖꯤꯟꯅꯔꯣ.
ꯊꯦꯝꯕꯤ ꯃꯥꯁꯨ ꯏꯀꯥꯏꯅ ꯁꯦꯜꯗꯨ ꯂꯧꯔꯝꯃꯤ. ꯇꯝꯕꯤ ꯃꯥꯁꯨ ꯃꯃꯥ ꯑꯃꯨꯛ ꯊꯣꯔꯛꯂꯒ ꯊꯦꯝꯕꯤꯗ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯋꯥ ꯍꯥꯏꯕꯤꯔꯅꯤ ꯈꯟꯗꯨꯅ ꯍꯥꯏꯔꯛꯏ. ꯊꯦꯝꯕꯤ, ꯆꯦꯡꯗꯣ ꯍꯥꯟꯅ ꯂꯩꯔꯒ ꯆꯥꯛ ꯊꯣꯡꯅꯅꯕ ꯇꯧꯔꯨꯔꯣ. ꯑꯩ ꯍꯣꯔꯦꯟ ꯅꯣꯏ ꯌꯨꯝꯗ ꯂꯥꯛꯀꯦ. ꯑꯩꯈꯣꯏ ꯏꯃꯥ ꯑꯃꯨꯛ ꯊꯣꯔꯛꯑꯗꯤ ꯃꯥꯒꯤ ꯈꯗꯥꯡꯗꯣ ꯑꯃꯨꯛ ꯍꯧꯔꯛꯑꯅꯤ. ꯊꯦꯝꯕꯤ ꯃꯥꯁꯨ ꯋꯥꯡꯂꯩꯕꯤꯕꯨ ꯍꯩꯅꯕ ꯑꯣꯏꯗꯕꯅꯤꯅ ꯃꯍꯥꯛꯁꯨ ꯇꯝꯕꯤꯗ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯔꯝꯗꯨꯅ ꯊꯣꯡꯒꯥꯜꯗ ꯊꯣꯛꯈꯤꯔꯝꯃꯤ. ꯊꯦꯝꯕꯤ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯃꯄꯥ ꯆꯥꯟꯅꯅ ꯋꯥꯡꯂꯩꯕꯤ ꯃꯥꯁꯨ ꯏꯃꯨꯡꯗꯒꯤ ꯍꯥꯊꯨ ꯍꯥꯊꯨ ꯊꯣꯔꯛꯇꯨꯅ ꯃꯆꯥꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ. ꯀꯩ ꯍꯥꯏꯔꯝꯃꯤꯅꯣ? ꯅꯪꯉꯣꯟꯗꯒꯤ ꯁꯦꯜ ꯄꯨꯒꯦ ꯍꯥꯏꯅ ꯍꯥꯏꯔꯛꯏꯔꯣ? ꯇꯝꯕꯤ ꯃꯃꯥꯗ ꯄꯩꯔꯞ ꯌꯦꯡꯂꯛꯇꯨꯅ ꯍꯥꯏꯔꯛꯏ. ꯀꯩꯝꯇ ꯍꯥꯏꯔꯝꯗꯦ ꯏꯃꯥ. ꯏꯃꯥ ꯂꯩꯕꯗꯒꯤ ꯇꯜꯂ ꯃꯥꯜꯂꯦ. ꯆꯠꯂꯒꯦꯅ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ. ꯆꯠꯈ꯭ꯔꯤꯗꯣ ꯐꯔꯕꯅꯤ. ꯑꯩꯗꯤ ꯃꯗꯨꯒꯤ ꯑꯉꯥꯡꯗꯣ ꯍꯩꯅꯗꯦ. ꯁꯦꯠꯂꯤ ꯆꯥꯔꯤꯕ ꯐꯤꯖꯣꯜ ꯃꯇꯥꯗꯨꯒ ꯇꯨꯕꯨ ꯇꯨꯒꯠꯆꯩꯅꯦ. ꯏꯃꯥ, ꯅꯪꯁꯦ ꯀꯩꯅꯣꯝ ꯁꯨꯝ ꯇꯧꯁꯤꯜꯂꯛꯏ. ꯌꯥꯝꯁꯨ ꯍꯩꯅꯔꯛꯇ꯭ꯔꯦ. ꯆꯨꯝꯕꯨ ꯆꯨꯝꯗ꯭ꯔꯣ? ꯐꯅꯦꯛ ꯀꯥꯏꯗꯨꯅ ꯏꯃꯟ ꯍꯦꯛ ꯃꯟꯈꯩ ꯂꯣꯏꯔꯦ ꯂꯣꯏꯔꯦ. ꯂꯩꯁꯥꯕꯤꯗꯤ ꯀꯥꯏꯅ ꯃꯃꯥꯏꯗꯨꯗꯨꯝ ꯏꯀꯥꯏ ꯈꯪꯗꯦꯅꯦ. ꯃꯤ ꯌꯥꯝ ꯄꯥꯟꯅꯔꯨꯅꯨ. ꯀꯗꯥꯏ ꯁꯦꯜ ꯈꯔ ꯄꯤꯔꯛꯎ. ꯑꯩꯒꯤ ꯐꯨꯔꯤꯠꯀ ꯐꯅꯦꯛꯀ ꯑꯝꯇ ꯂꯩꯒꯦ. ꯍꯣꯏꯗꯦ, ꯏꯆꯥꯅ ꯍꯥꯏꯔꯒꯕꯨ ꯄꯤꯊꯣꯛꯀꯦ. ꯏꯆꯥꯗꯤꯅꯦ ꯐꯖ ꯐꯖꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯒ ꯁꯦꯠꯀꯗꯕꯅꯤ. ꯏꯃꯥꯅ ꯌꯥꯏ. ꯃꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥꯗ ꯁꯦꯜ ꯈꯔ ꯂꯧꯊꯣꯛꯇꯨꯅ ꯄꯤꯔꯝꯃꯤ. ꯇꯝꯕꯤ ꯃꯥꯁꯨ ꯁꯦꯜꯗꯨ ꯂꯧꯔꯕ ꯃꯇꯨꯡꯗ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ. ꯋꯥꯡꯂꯩꯕꯤꯁꯨ ꯃꯆꯥꯅ ꯆꯪꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯍꯧꯔꯤ. ꯃꯁꯤꯕꯨ ꯀꯔꯝ ꯊꯣꯛꯇꯣꯏꯅꯣ ꯈꯪꯗꯦ. ꯏꯄꯪ ꯍꯦꯛ ꯄꯪꯉꯗꯅ ꯃꯃꯥ ꯑꯩ ꯂꯧꯗꯦꯕꯁꯤ. ꯍꯥꯏꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯝꯃꯤ. ꯇꯝꯕꯤ ꯃꯃꯥꯗ ꯀꯩꯊꯦꯜꯗꯒꯤ ꯐꯨꯔꯤꯠ ꯐꯤꯔꯣꯜ ꯂꯩꯔꯨꯒꯦ ꯍꯥꯏꯗꯨꯅ ꯌꯨꯝꯗꯒꯤ ꯊꯣꯔꯛꯂꯝꯃꯤ. ꯑꯗꯨꯒ ꯊꯦꯝꯕꯤ ꯍꯣꯏꯗ ꯆꯪꯂꯛꯏ. ꯊꯦꯝꯕꯤꯗꯤ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯑꯦꯟꯁꯥꯡ ꯅꯥꯄꯤ ꯊꯥꯔꯤꯕ ꯑꯗꯨ ꯏꯁꯤꯡ ꯆꯥꯏ ꯈꯣꯠꯇꯅ ꯇꯧꯔꯝꯃꯤ. ꯏꯁꯤꯡ ꯆꯥꯏꯅ ꯇꯝꯕꯤꯅ ꯂꯥꯛꯄꯗꯨ ꯎꯕꯗ ꯍꯥꯏꯔꯛꯏ. ꯇꯝꯕꯤ, ꯆꯪꯉꯛꯑꯣ. ꯇꯝꯕꯤ ꯃꯥꯁꯨ ꯊꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯇꯨꯅ ꯍꯥꯏꯔꯛꯏ. ꯊꯦꯝꯕꯤ, ꯅꯪꯅ ꯆꯥꯏꯔꯤꯕ ꯏꯁꯤꯡꯗꯣ ꯑꯩ ꯆꯥꯏꯕꯤꯔꯛꯀꯦ. ꯄꯤꯔꯛꯑꯣ. ꯀꯗꯥꯏ ꯕꯥꯇꯤꯟꯗꯣ ꯄꯤꯔꯛꯑꯣ. ꯌꯥꯔꯅꯤꯌꯦ ꯇꯝꯕꯤ, ꯂꯣꯏꯁꯨ ꯂꯣꯏꯗꯣꯔꯦ. ꯑꯩ ꯑꯗꯨꯝ ꯆꯥꯏꯕ ꯂꯣꯏꯁꯤꯜꯂꯒꯦ. ꯌꯥꯔꯣꯏ, ꯄꯤꯔꯛꯑꯣ. ꯌꯥꯝ ꯊꯨꯅ. ꯅꯪ ꯈꯪꯉꯤ ꯅꯠꯇ꯭ꯔꯣ ꯑꯩꯗꯤ ꯏꯁꯤꯡ ꯆꯥꯏꯕ ꯌꯥꯝ ꯄꯥꯝꯃꯦ ꯍꯥꯏꯕ. ꯊꯦꯝꯕꯤꯁꯨ ꯇꯝꯕꯤꯒꯤ ꯃꯑꯣꯡꯗꯨꯗ ꯏꯁꯤꯡ ꯕꯥꯇꯤꯟ ꯑꯗꯨ ꯄꯤꯔꯛꯂꯝꯃꯤ. ꯇꯝꯕꯤ ꯃꯥꯁꯨ ꯕꯥꯇꯤꯟ ꯑꯗꯨ ꯂꯧꯗꯨꯅ ꯊꯦꯝꯕꯤꯅ ꯆꯥꯏꯕ ꯂꯣꯏꯁꯤꯟꯗꯕ ꯃꯐꯝ ꯑꯗꯨ ꯏꯁꯤꯡ ꯆꯥꯏ ꯈꯣꯠꯇꯅ ꯇꯧꯔꯝꯃꯤ. ꯏꯪꯈꯣꯜ ꯏꯁꯤꯡ ꯆꯥꯏꯕ ꯈꯣꯠꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯇꯝꯕꯤꯅ ꯊꯦꯝꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ. ꯊꯦꯝꯕꯤ, ꯂꯥꯛꯑꯣ. ꯀꯩꯊꯦꯜꯗ ꯐꯨꯔꯤꯠ ꯐꯤꯔꯣꯜ ꯈꯔ ꯌꯦꯡꯉꯨꯁꯤ. ꯌꯦꯡꯉꯨꯁꯤ. ꯑꯩꯒꯤꯗꯤ ꯁꯦꯜ ꯂꯩꯇꯕꯅꯤꯅ ꯀꯩꯁꯨꯝꯕꯨꯗꯤ ꯂꯩꯔꯣꯏ. ꯑꯗꯣ ꯅꯪꯒꯤ ꯂꯩꯔꯤꯉꯩꯁꯤꯗ ꯀꯔꯤ ꯀꯔꯤ ꯐꯖ ꯐꯖꯕ ꯌꯥꯎꯔꯒꯦꯅ ꯌꯦꯡꯍꯧꯒꯦ. ꯋꯥꯍꯩꯗꯣ ꯍꯥꯏꯗꯨꯅ ꯅꯣꯛꯐꯦꯠꯀꯁꯨ ꯇꯧꯔꯝꯃꯤ. ꯌꯦꯡꯍꯧꯑꯣꯕ. ꯑꯗꯣ ꯌꯥꯝ ꯊꯨꯅ ꯐꯤꯔꯣꯜ ꯍꯣꯡꯇꯣꯔꯛꯑꯣ. ꯆꯥꯅꯕ ꯇꯧꯔꯁꯤ. ꯍꯣꯏ. ꯑꯁꯨꯝꯅ ꯊꯦꯝꯕꯤꯁꯨ ꯐꯤꯔꯣꯜ ꯍꯣꯡꯇꯣꯛꯂꯗꯨꯅ ꯑꯅꯤꯗꯨ ꯄꯨꯟꯅ ꯀꯩꯊꯦꯜ ꯇꯝꯅ ꯂꯥꯛꯂꯝꯃꯤ. ꯋꯥꯔꯤ ꯁꯥꯟꯅ ꯂꯥꯛꯄꯅ ꯀꯩꯊꯦꯜ ꯌꯧꯈꯤꯕꯁꯨ ꯈꯪꯍꯧꯔꯝꯗꯦ. ꯊꯦꯝꯕꯤ ꯀꯩꯊꯦꯜꯗ ꯂꯩꯔꯝꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ. ꯃꯌꯥꯝꯁꯦ ꯁꯦꯜ ꯂꯣꯏꯅ ꯄꯥꯏꯅꯔꯕ ꯃꯥꯜꯂꯤ. ꯀꯩꯊꯦꯜꯁꯤꯗ ꯃꯤ ꯀꯔꯤ ꯀꯔꯤ ꯏꯟꯖꯟꯅꯔꯒ ꯂꯩ ꯍꯥꯏꯕ. ꯍꯣꯏꯅꯦ, ꯉꯁꯤꯗꯤ ꯃꯤꯁꯨ ꯌꯥꯝ ꯌꯥꯝꯃꯤ. ꯆꯩꯔꯥꯎꯕ ꯀꯨꯏꯗ꯭ꯔꯕꯒꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ. ꯑꯩꯗꯤ ꯆꯩꯔꯥꯎꯕꯒꯤ ꯚꯥꯞꯄꯨ ꯑꯣꯏꯕꯨ ꯑꯣꯏꯔꯨꯗ꯭ꯔꯦꯗ. ꯑꯅꯤꯗꯨ ꯑꯆꯤꯟꯕ ꯃꯔꯛ ꯑꯗꯨꯗ ꯐꯨꯔꯤꯠꯀ ꯐꯅꯦꯛꯀ ꯌꯦꯡꯂꯝꯃꯤ. ꯑꯁꯨꯝꯅ ꯁꯨꯝ ꯌꯦꯡꯂꯒ ꯆꯠꯄꯗ ꯇꯝꯕꯤ ꯅꯨꯄꯥ ꯑꯃꯅ ꯗꯣꯡ ꯍꯦꯛ ꯊꯦꯡꯒꯥꯏꯔꯨꯏ. ꯅꯨꯄꯥꯗꯨꯁꯨ ꯇꯝꯕꯤꯗ ꯁꯠ ꯂꯥꯎꯅ ꯌꯦꯡꯂꯛꯏ. ꯇꯝꯕꯤꯁꯨ ꯅꯨꯄꯥꯗꯨꯗ ꯌꯦꯡꯂꯛꯄꯅꯤ. ꯅꯨꯄꯥ ꯑꯗꯨꯒꯤ ꯐꯤꯕꯝ ꯃꯨꯔꯇꯤ, ꯁꯑꯣꯡ ꯁꯥꯗꯥ, ꯃꯁꯛ ꯑꯗꯨ ꯎꯕꯗ ꯇꯝꯕꯤꯗꯤ ꯄꯨꯡꯉꯥꯎ ꯉꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ. ꯇꯝꯕꯤꯅ ꯆꯨꯝꯗ꯭ꯔꯤꯡ ꯅꯨꯄꯥꯗꯨꯗ ꯌꯦꯡꯂꯒ ꯂꯩꯕꯗꯨꯗ ꯊꯦꯝꯕꯤꯅ ꯍꯥꯏꯔꯛꯏ. ꯇꯝꯕꯤꯒꯤ ꯃꯁꯥ ꯅꯣꯝꯗꯨꯅ. ꯇꯝꯕꯤ, ꯀꯩꯗꯧꯔꯒꯦ ꯂꯦꯞꯄꯒ ꯂꯩꯗꯨꯕꯣ? ꯂꯥꯛꯑꯣ, ꯌꯦꯡꯉꯨꯔꯁꯤ ꯑꯇꯣꯞꯄꯗꯁꯨ. ꯊꯦꯝꯕꯤꯅ ꯃꯁꯥ ꯅꯣꯝꯂꯒ ꯍꯥꯏꯔꯛꯄ ꯋꯥ ꯑꯗꯨꯗ ꯇꯝꯕꯤꯁꯨ ꯒ꯭ꯌꯥꯟ ꯈꯪꯇꯥ तारꯛꯇꯨꯅ ꯅꯨꯄꯥ ꯑꯗꯨꯗ ꯊꯝꯂꯝꯕ ꯃꯤꯠꯌꯦꯡ ꯑꯗꯨ ꯍꯥꯏꯐꯦꯠ ꯊꯩꯗꯣꯛꯂꯒ ꯍꯥꯏꯔꯛꯏ. ꯅꯨꯄꯥꯗꯨꯗꯗꯤ ꯑꯣꯟꯁꯤꯟꯗꯨꯅ. ꯎꯍꯧꯗꯕꯒꯤꯅꯤ, ꯁꯥꯎꯅꯨꯀꯣ. ꯅꯨꯄꯥ ꯑꯗꯨꯁꯨ ꯇꯝꯕꯤꯒꯤ ꯃꯑꯣꯡꯁꯤꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯈꯨꯝꯂꯛꯏ. ꯁꯥꯎꯗꯦꯗ. ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤꯒꯦ ꯍꯦꯛ ꯇꯧꯕꯒ ꯇꯝꯕꯤ ꯅꯨꯄꯥ ꯑꯗꯨ ꯆꯠꯈꯤꯕꯅ ꯍꯥꯟꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯇꯍꯥ ꯍꯥꯏꯔꯛꯏ. ꯅꯪꯒꯤ ꯃꯤꯡꯗꯣ ꯀꯩ ꯀꯧꯒꯦ? ꯅꯨꯄꯥꯗꯨꯁꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯇꯝꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯈꯨꯝꯂꯛꯏ. ꯂꯟꯊꯣꯏꯕ ꯀꯧꯏ. ꯅꯪꯒꯤꯗꯤ? ꯑꯩꯒꯤꯗꯤ ꯇꯝꯕꯤ. ꯃꯥꯒꯤ ꯃꯃꯤꯡꯗꯣ ꯍꯥꯏꯕꯒ ꯂꯣꯏꯕꯒ ꯅꯣꯛꯐꯦꯠꯀꯁꯨ ꯇꯧꯔꯝꯃꯤ. ꯂꯟꯊꯣꯏꯕ ꯃꯥꯁꯨ ꯇꯝꯕꯤꯗ ꯅꯣꯛꯁꯤꯜꯂꯝꯂꯗꯨꯅ ꯍꯟꯅ ꯐꯥꯎꯕ ꯍꯦꯛ ꯌꯦꯡꯉꯝꯗꯅ ꯆꯠꯈꯤꯔꯝꯃꯤ. ꯂꯟꯊꯣꯏꯕꯅ ꯍꯟꯅ ꯐꯥꯎ ꯌꯦꯡꯂꯝꯗ ꯆꯠꯈꯤꯕ ꯑꯁꯤꯗ ꯇꯝꯕꯤ ꯃꯥꯁꯨ ꯏꯁꯨꯛ ꯁꯨꯛꯇꯨꯅ ꯂꯦꯞꯍꯧꯏ. ꯊꯦꯝꯕꯤꯁꯨ ꯇꯝꯕꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ. ꯌꯥꯔꯦ, ꯈꯔ ꯁꯨꯛꯑꯗꯤ ꯃꯤ ꯑꯥ ꯌꯧꯈ꯭ꯔꯦ. ꯇꯝꯕꯤ ꯁꯠ ꯂꯥꯎꯅꯒ ꯊꯦꯝꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ. ꯊꯦꯝꯕꯤ, ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯣ ꯇꯥꯟꯅꯔꯨꯁꯤꯔꯥ? ꯉꯝꯃꯔꯣꯏꯀꯣ, ꯃꯤ ꯑꯥ ꯌꯧꯈ꯭ꯔꯦ. ꯎꯕꯨ ꯎꯈꯤꯗ꯭ꯔꯦ. ꯑꯁ, ꯆꯥꯛꯏꯗ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯒꯤ ꯃꯁꯛ ꯈꯨꯐꯖꯗꯣ. ꯌꯥꯔꯦꯀꯣ, ꯀꯣꯟꯅ ꯆꯥꯛꯑꯣ. ꯅꯪꯒꯤ ꯂꯩꯗꯣꯏꯗꯣ ꯍꯥꯟꯅ ꯂꯩꯔꯨꯔꯁꯤ. ꯍꯣꯏꯁꯦ.
ꯅꯪꯃꯁꯨ ꯅꯪꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯣ ꯑꯃꯨꯛ ꯄꯨꯟꯅ ꯐꯨꯔꯤꯠꯀ ꯐꯅꯦꯛꯀ ꯌꯣꯟꯐꯝ ꯑꯃꯗ ꯆꯪꯗꯨꯅ ꯂꯩꯔꯤꯕ ꯐꯨꯔꯤꯠꯁꯤꯡ ꯑꯗꯨꯗꯒꯤ ꯈꯜꯂꯤ ꯇꯝꯕꯤ ꯂꯩ ꯃꯆꯨꯒꯤ ꯈꯨꯗꯥꯡ ꯄꯥꯝꯕꯣꯝ ꯍꯥꯏꯔꯞ ꯌꯥꯎꯕꯤ ꯐꯨꯔꯤꯠ ꯑꯗꯨꯒ ꯑꯁꯪꯕ ꯃꯆꯨꯒꯤ ꯈꯨꯗꯥꯡ ꯁꯥꯡꯅ ꯌꯥꯎꯕꯤ ꯐꯨꯔꯤꯠꯇꯨꯒ ꯇꯥꯞ ꯄꯥꯏꯈꯠꯇꯨꯅ ꯊꯦꯝꯕꯤꯗ ꯎꯠꯇꯨꯅ ꯍꯪꯂꯛꯏ ꯊꯦꯝꯕꯤ ꯁꯤ ꯑꯅꯤꯁꯦ ꯀꯔꯝꯕꯅ ꯍꯦꯟꯅ ꯐꯖꯩ ꯑꯩꯉꯣꯟꯗꯁꯨ ꯀꯔꯝꯕꯅ ꯍꯦꯟꯅ ꯄꯛꯀꯅꯤ ꯊꯦꯝꯕꯤꯁꯨ ꯐꯨꯔꯤꯠꯇꯨꯗ ꯑꯃꯨꯛ ꯌꯦꯡ ꯇꯝꯕꯤꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ ꯂꯣꯏꯅꯗꯤ ꯄꯛꯀꯅꯤ ꯑꯗꯣ ꯂꯩ ꯃꯆꯨꯁꯤꯅꯗꯤ ꯍꯦꯟꯅ ꯐꯖꯒꯗꯕ ꯃꯥꯜꯂꯦ ꯑꯗꯨꯗꯤ ꯂꯩ ꯃꯆꯨꯁꯦ ꯑꯣꯏꯅ ꯂꯩꯔꯒꯦ ꯅꯪꯒꯤꯁꯨ ꯑꯄꯥꯝꯕ ꯐꯨꯔꯤꯠ ꯑꯃ ꯈꯜꯂꯨ ꯌꯥꯔꯅꯤꯗ ꯑꯩꯒꯤꯗꯤ ꯌꯥꯗꯦ ꯑꯃ ꯈꯜꯂꯣꯕ ꯌꯥꯔꯅꯤ ꯍꯥꯏꯕ ꯅꯪꯕꯨ ꯃꯁꯤ ꯅꯨꯄꯤꯁꯦ ꯋꯥ ꯌꯥꯝ ꯉꯥꯡꯅꯍꯜꯂꯤ ꯃꯤꯒꯤ ꯃꯥꯡꯁꯤꯗ ꯀꯣꯛ ꯈꯜꯂꯣ ꯑꯄꯥꯝꯕꯗꯣ ꯊꯦꯝꯕꯤ ꯁꯦꯜ ꯌꯥꯎꯗꯕꯅ ꯂꯩꯕꯁꯨ ꯉꯝꯗ ꯃꯥꯅ ꯉꯁꯥꯏꯗꯒꯤ ꯈꯣꯏꯗꯥꯅ ꯌꯦꯡꯈꯤꯕ ꯐꯨꯔꯤꯠ ꯑꯗꯨ ꯈꯜꯂꯝꯃꯤ ꯇꯝꯕꯤ ꯁꯤ ꯐꯖꯕ꯭ꯔꯥ ꯑꯩ ꯁꯤ ꯌꯥꯝ ꯄꯥꯝꯃꯤ ꯇꯝꯕꯤ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ ꯐꯖꯩꯌꯦ ꯅꯉꯣꯟꯗꯁꯨ ꯌꯥꯝ ꯄꯛꯆꯔꯅꯤ ꯊꯦꯝꯕꯤ ꯃꯥꯁꯨ ꯃꯥꯅ ꯂꯩꯕ ꯉꯝꯗꯕ ꯐꯨꯔꯤꯠ ꯑꯗꯨ ꯇꯝꯕꯤꯅ ꯂꯩꯕꯤꯕ ꯑꯁꯤꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯔꯝꯃꯤ ꯇꯝꯕꯤꯁꯨ ꯐꯨꯔꯤꯠ ꯈꯟꯕ ꯂꯣꯏꯔꯗꯨꯅ ꯐꯅꯦꯛ ꯑꯃꯨꯛ ꯈꯜꯂꯝꯃꯤ ꯇꯝꯕꯤ ꯂꯩ ꯃꯆꯨꯗ ꯍꯪꯒꯥꯝ ꯃꯄꯥꯜꯅ ꯃꯄꯥꯜ ꯀꯣꯠꯄ ꯐꯅꯦꯛ ꯑꯗꯨ ꯇꯥꯞ ꯄꯥꯏꯈꯠꯂꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯣꯔꯣꯛ ꯑꯀꯥꯕ ꯃꯆꯨꯗ ꯃꯄꯥꯜ ꯑꯃꯨꯕꯅ ꯀꯣꯠꯄꯗꯨꯃꯁꯨ ꯂꯧꯈꯠꯇꯨꯅ ꯄꯥꯏꯔꯝꯃꯤ ꯊꯦꯝꯕꯤꯗꯤ ꯇꯝꯕꯤꯅ ꯐꯅꯦꯛ ꯑꯅꯤ ꯄꯥꯏꯕꯗꯨꯗ ꯍꯪꯂꯛꯏ ꯑꯅꯤꯃꯛ ꯂꯧꯒꯦ ꯍꯥꯏꯔꯣ ꯂꯧꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯣꯠꯐꯝ ꯐꯝꯕꯤ ꯅꯨꯄꯤ ꯑꯗꯨꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯏꯅꯦ ꯄꯨꯟꯅ ꯁꯦꯜ ꯀꯌా ꯇꯥꯔꯒꯦ ꯅꯣꯏꯅ ꯂꯩꯔꯤꯁꯦ ꯐꯅꯦꯛ ꯑꯅꯤꯁꯤꯒ ꯐꯨꯔꯤꯠ ꯑꯍꯨꯝ ꯑꯁꯤꯒ ꯅꯠꯇ꯭ꯔꯣ ꯏꯕꯦꯝꯃ ꯃꯥꯅꯦ ꯏꯅꯦ ꯆꯅꯤ ꯇꯥꯔꯦ ꯇꯝꯕꯤ ꯃꯥꯁꯨ ꯅꯨꯄꯤꯗꯨꯅ ꯍꯥꯏꯕ ꯁꯦꯜꯗꯨ ꯄꯤꯔꯝꯃꯤ ꯏꯅꯦ ꯃꯊꯪꯗꯗꯤ ꯃꯌꯥꯝ ꯁꯤꯠꯍꯧꯔꯣꯀꯣ ꯍꯣꯏ ꯅꯣꯏꯁꯨ ꯑꯗꯨ ꯁꯦꯠ ꯆꯥꯔꯒ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯕ ꯑꯣꯏꯌꯨꯀꯣ ꯍꯣꯏ ꯏꯅꯦ ꯑꯁꯨꯝꯅ ꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯄꯣꯠꯐꯝ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯊꯣꯔꯛꯂꯝꯃꯤ ꯊꯣꯔꯛꯅ ꯋꯥꯔꯤꯁꯨ ꯁꯥꯟꯅꯔꯤ ꯊꯦꯝꯕꯤ ꯍꯪꯆꯤꯠꯁꯦ ꯆꯩꯔꯥꯎꯕꯁꯨ ꯑꯣꯏꯕꯅꯤꯅ ꯆꯤꯡ ꯀꯥꯔꯨꯁꯤ ꯃꯤꯁꯨ ꯌꯥꯝ ꯀꯥꯟꯅꯅꯤ ꯌꯥꯏꯌꯦ ꯀꯥꯁꯤ ꯑꯗꯨꯒꯅꯦ ꯊꯥꯕꯜꯁꯨ ꯆꯣꯡꯁꯤꯀꯣ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯂꯝꯄꯥꯛꯇ ꯊꯥꯕꯜꯁꯨ ꯆꯣꯡꯅꯤꯅ ꯍꯥꯏꯕꯅꯤ ꯆꯣꯡꯁꯤ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅ ꯂꯥꯛꯄꯅ ꯊꯦꯝꯕꯤ ꯍꯣꯏꯒꯤ ꯃꯌꯨꯝ ꯌꯧꯔꯝꯗꯥꯏꯗ ꯇꯝꯕꯤꯅ ꯉꯁꯥꯏ ꯂꯩꯔꯛꯈꯤꯕ ꯃꯣꯔꯣꯛ ꯑꯀꯥꯕ ꯃꯆꯨꯗ ꯃꯄꯥꯜ ꯑꯃꯨꯕꯅ ꯀꯣꯠꯄ ꯐꯅꯦꯛꯇꯨ ꯁꯠ ꯂꯧꯊꯣꯔꯛꯇꯨꯅ ꯊꯦꯝꯕꯤꯗ ꯄꯤꯔꯛꯏ ꯊꯦꯝꯕꯤ ꯁꯦ ꯅꯪꯒꯤꯅꯦꯅ ꯑꯩꯅꯉꯁꯥꯏ ꯂꯩꯔꯛꯄꯅꯤ ꯊꯦꯝꯕꯤ ꯉꯛꯅ ꯆꯠꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯇꯨꯅ ꯇꯝꯕꯤꯗ ꯌꯦꯡꯂꯛꯂꯝꯃꯤ ꯇꯝꯕꯤ ꯃꯥꯁꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯔꯛꯏ ꯁꯦ ꯂꯧꯁꯤꯜꯂꯣ ꯑꯩꯉꯣꯟꯗ ꯌꯦꯡꯉꯒ ꯂꯩꯇ꯭ꯔꯁꯨ ꯇꯝꯕꯤ ꯑꯩ ꯂꯧꯕ ꯉꯝꯃꯣꯏꯌꯦ ꯐꯅꯦꯛꯇꯤ ꯀꯩꯒꯤ ꯂꯧꯔꯣꯏꯗꯣꯏꯅꯣ ꯑꯩꯅꯗꯤ ꯅꯪꯒꯤꯅꯦꯅ ꯂꯩꯔꯛꯑꯒ ꯐꯨꯔꯤꯠꯁꯨ ꯃꯃꯜ ꯇꯥꯡꯈꯩ ꯂꯩꯕꯤꯔꯤ ꯑꯗꯨꯒ ꯐꯅꯦꯛꯁꯤꯁꯨ ꯑꯩꯅ ꯑꯃꯨꯛ ꯂꯧꯔꯗꯤ ꯑꯩ ꯌꯥꯝ ꯏꯀꯥꯏꯔꯅꯤ ꯍꯩꯃꯥ ꯀꯩꯅꯣꯅꯦ ꯃꯁꯤ ꯅꯨꯄꯤꯁꯤꯕꯣ ꯃꯥꯒꯤꯅꯦꯅ ꯉꯁꯥꯏ ꯊꯑꯣꯏꯀꯤ ꯐꯨꯔꯤꯠ ꯃꯆꯨꯒ ꯆꯥꯟꯅꯕ ꯈꯜꯂꯒ ꯂꯩꯔꯛꯑꯦ ꯑꯗꯨꯒ ꯂꯧꯕ ꯌꯥꯗꯦ ꯑꯗꯨꯁꯨ ꯑꯩꯉꯣꯟꯗ ꯏꯀꯥꯏꯌꯦꯅ ꯇꯝꯕꯤ ꯑꯩ ꯂꯧꯔꯣꯏꯗ ꯐꯅꯦꯛꯇꯨꯗꯤ ꯅꯪꯒꯤ ꯑꯗꯨꯝ ꯑꯣꯏꯖꯧ ꯍꯦꯛ ꯂꯧꯗ꯭ꯔꯕ ꯅꯪ ꯑꯩ ꯀꯧꯅꯗ꯭ꯔꯦ ꯈꯪꯉꯨ ꯋꯥꯍꯩꯗꯨ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯐꯅꯦꯛ ꯑꯗꯨ ꯊꯦꯝꯕꯤꯒꯤ ꯃꯈꯨꯠ ꯑꯗꯨꯗ ꯍꯦꯛꯇ ꯄꯥꯏꯍꯜꯂꯝꯃꯤ ꯊꯦꯝꯕꯤ ꯃꯥꯁꯨ ꯇꯝꯕꯤꯒꯤ ꯐꯅꯦꯛ ꯑꯗꯨ ꯑꯃꯨꯛ ꯄꯤꯔꯛꯀꯦ ꯇꯧꯔꯝꯃꯤ ꯇꯝꯕꯤꯁꯨ ꯊꯦꯝꯕꯤꯗꯒꯤ ꯍꯥꯏꯔꯞ ꯆꯠꯊꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯌꯥꯔꯦ ꯀꯣꯛ ꯄꯥꯏꯔꯣ ꯍꯌꯦꯡ ꯆꯩꯔꯥꯎꯕꯗꯅꯦ ꯐꯅꯦꯛ ꯑꯗꯨ ꯁꯦꯠꯂꯣ ꯑꯩꯁꯨ ꯉꯁꯤ ꯂꯩꯔꯛꯄꯁꯤ ꯁꯦꯠꯂꯛꯀꯦ ꯑꯗꯨꯒ ꯏꯕꯥꯅꯤꯅ ꯅꯩꯁꯦꯕ ꯊꯦꯝꯕꯤ ꯃꯥꯁꯨ ꯇꯝꯕꯤꯒꯤ ꯃꯑꯣꯡ ꯑꯁꯤꯗ ꯎꯄꯥꯏ ꯂꯩꯇ ꯐꯅꯦꯛ ꯑꯗꯨ ꯂꯧꯕꯗ ꯇꯥꯔꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯁꯥ ꯃꯁꯥꯒꯤ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯆꯪꯅꯔꯛꯏ ꯇꯝꯕꯤ ꯃꯥꯅ ꯆꯪꯉꯛꯄꯗ ꯃꯃꯥ ꯋꯥꯡꯂꯩꯕꯤꯗꯤ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯋꯥꯡꯂꯩꯕꯤ ꯃꯆꯥ ꯆꯪꯂꯛꯄ ꯎꯕꯗ ꯍꯥꯏꯔꯛꯏ ꯂꯩꯔꯛꯑꯕ꯭ꯔꯣ ꯀꯗꯥꯏ ꯏꯃꯥ ꯌꯦꯡꯒꯦ ꯏꯆꯥꯅ ꯂꯩꯔꯛꯂꯤꯕꯗꯣ ꯐꯖꯩ ꯐꯖꯗꯦ ꯍꯥꯏꯕꯗꯣ ꯇꯝꯕꯤ ꯃꯥꯁꯨ ꯃꯃꯥꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛꯅ ꯂꯩꯔꯛꯄꯁꯤꯡ ꯑꯗꯨ ꯃꯃꯥꯗ ꯄꯤꯔꯝꯃꯤ ꯋꯥꯡꯂꯩꯕꯤꯁꯨ ꯃꯆꯥꯒꯤ ꯂꯩꯔꯛꯂꯤꯕ ꯐꯨꯔꯤꯠ ꯑꯗꯨꯒ ꯐꯅꯦꯛ ꯑꯗꯨꯒ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯏꯆꯥꯁꯦ ꯃꯃꯥ ꯑꯩ ꯂꯧꯗꯅ ꯐꯖꯕ ꯈꯟꯕꯗꯤ ꯍꯩꯔꯦ ꯑꯗꯨ ꯏꯕꯦꯝꯃ ꯅꯪꯕꯨ ꯈꯨꯖꯤꯒ ꯁꯅꯥ ꯂꯤꯀꯣꯟꯒꯗꯤ ꯑꯝꯇ ꯂꯩꯔꯛꯇ꯭ꯔꯣ ꯂꯩꯔꯛꯇꯦꯗ ꯏꯃꯥ ꯍꯧꯖꯤꯛ ꯆꯩꯔꯥꯎ ꯃꯌꯥꯒꯤ ꯃꯃꯜꯁꯨ ꯌꯥꯝꯅ ꯇꯥꯡꯉꯤ ꯑꯗꯨꯅ ꯂꯩꯔꯣꯏꯗꯨ ꯑꯗꯨꯝ ꯄꯥꯝꯃꯨꯔꯕ ꯋꯥꯡꯂꯩꯕꯤ ꯃꯆꯥꯒꯤ ꯃꯀꯣꯛꯇ ꯀꯛꯁꯤ ꯍꯠꯂꯗꯨꯅ ꯍꯥꯏꯔꯛꯏ ꯍꯩ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯃꯃꯜ ꯇꯥꯡꯉꯤ ꯇꯥꯡꯗꯦ ꯄꯥꯅꯧ ꯍꯥꯏꯒꯦ ꯅꯪꯒꯤ ꯂꯩꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯂꯩꯌꯨ ꯌꯥꯗ꯭ꯔꯣ ꯁꯦꯜꯒꯤ ꯑꯣꯏꯔꯕꯗꯤ ꯏꯃꯥ ꯂꯩꯔꯤ ꯅꯄꯥꯁꯨ ꯂꯩꯔꯤ ꯑꯩꯈꯣꯏꯗꯒꯤ ꯂꯧꯕꯁꯨ ꯌꯥꯏ ꯅꯪꯅ ꯂꯩꯗ꯭ꯔꯕꯅꯤꯅ ꯏꯃꯥꯅ ꯍꯦꯛꯇ ꯏꯆꯥꯒꯤ ꯈꯨꯖꯤ ꯁꯅꯥ ꯂꯤꯀꯣꯟꯁꯤꯡ ꯑꯗꯣ ꯂꯩꯕꯤꯔꯒꯦ ꯏꯃꯥ ꯌꯥꯔꯅꯤ ꯂꯩꯗ꯭ꯔꯁꯨ ꯁꯦꯜ ꯇꯤꯡꯅꯕꯅꯤ ꯑꯩꯒꯤ ꯍꯥꯟꯅꯒꯤ ꯂꯩꯇꯕꯁꯨ ꯅꯠꯇꯦ ꯃꯌꯥꯝ ꯂꯩꯔꯤꯗ ꯃꯥꯗ ꯍꯣꯏ ꯅꯪꯒꯤ ꯂꯩꯕꯗꯨꯅ ꯌꯥꯕ ꯅꯠꯇꯦꯅꯦ ꯃꯌꯥꯝ ꯃꯥꯡꯗ ꯏꯆꯥꯅ ꯐꯖꯕ ꯐꯤꯖꯣꯜ ꯁꯦꯠ ꯆꯥꯔꯗꯤ ꯑꯩꯈꯣꯏꯁꯨ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯏꯖꯠ ꯂꯩꯗꯣꯏꯅꯤꯅꯦꯍꯦ ꯀꯨꯝꯍꯩ ꯈꯨꯗꯤꯡꯒꯤ ꯈꯨꯖꯤ ꯂꯤꯀꯣꯟ ꯂꯩꯔꯗꯤ ꯑꯩꯒꯤ ꯀꯥꯗꯤ
ꯈꯨꯖꯤ ꯁꯅꯥ ꯂꯤꯀꯣꯟꯒꯤ ꯊꯝꯐꯝ ꯑꯝꯇ ꯂꯩꯔꯔꯣꯏ꯫ ꯃꯁꯤꯕꯨ ꯀꯔꯤ ꯑꯉꯥꯡꯅꯣ? ꯃꯤꯒꯤ ꯃꯆꯥꯗꯤ ꯁꯅꯥ ꯂꯤꯀꯣꯟꯁꯦ ꯐꯪꯅꯗꯅ ꯂꯩꯅꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯅꯪꯒꯤꯅ ꯂꯩꯕꯤꯒꯦ ꯍꯥꯏꯔꯤꯁꯤ ꯐꯥꯎꯕꯗ ꯃꯔꯩ ꯇꯧꯏꯅꯦꯍꯦ꯫ ꯃꯤꯒ ꯑꯩꯒ ꯃꯥꯟꯅꯗꯤ ꯑꯩꯗꯤ ꯁꯅꯥ ꯂꯤꯀꯣꯟꯁꯦ ꯄꯥꯝꯖꯗꯦ꯫ ꯈꯔ ꯁꯤꯕ ꯐꯪꯉꯤꯁꯤꯅ ꯌꯥꯔꯦ꯫ ꯃꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯗꯒꯤ ꯃꯍꯥꯛꯀꯤ ꯐꯨꯔꯤꯠꯀ ꯐꯅꯦꯛ ꯑꯗꯨ ꯇꯥꯞ ꯂꯧꯔꯗꯨꯅ ꯏꯃꯨꯡꯗ ꯄꯨꯁꯤꯟꯗꯨꯅ ꯆꯪꯈꯤꯔꯝꯃꯤ꯫ ꯋꯥꯡꯂꯩꯕꯤꯁꯨ ꯃꯆꯥꯒꯤ ꯃꯇꯧ ꯑꯁꯤꯗ ꯏꯁꯧ ꯂꯥꯡꯂꯞ ꯇꯧꯅ ꯍꯥꯏꯍꯧꯔꯤ꯫ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ, ꯑꯉꯥꯡꯅꯤ ꯀꯥꯏꯅ ꯃꯃꯥ ꯃꯄꯥ ꯑꯃ ꯐꯥꯎꯕ ꯍꯦꯛ ꯂꯧꯗꯦꯗꯀꯣ꯫ ꯍꯥꯏꯅ ꯍꯧꯒꯠꯇꯨꯅ ꯃꯍꯥꯛꯁꯨ ꯏꯃꯨꯡꯗ ꯆꯪꯒꯦ ꯇꯧꯕꯒ ꯃꯄꯨꯔꯣꯏꯕ ꯇꯣꯝꯆꯧꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯕꯨ ꯀꯧꯔꯛꯂꯝꯃꯤ꯫ ꯍꯩ, ꯅꯆꯥꯅꯨꯄꯤꯗꯤ ꯍꯜꯂꯛꯈ꯭ꯔꯕ꯭ꯔꯥ? ꯑꯣ, ꯍꯜꯂꯛꯈ꯭ꯔꯕꯅꯤ꯫ ꯀꯩꯗꯧꯔꯦ ꯅꯪꯅ ꯑꯃꯨꯛ ꯏꯁꯨꯛ ꯁꯨꯛꯇꯨꯅ ꯂꯩꯔꯝꯃꯤꯁꯤꯅ? ꯍꯣ, ꯅꯆꯥꯅꯨꯄꯤꯗꯣ ꯑꯩꯅꯅꯦ ꯈꯨꯖꯤ ꯁꯅꯥ ꯂꯤꯀꯣꯟ ꯂꯩꯌꯣ ꯍꯥꯏꯕꯕꯨ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯉꯥꯡꯉꯝꯃꯒ ꯆꯪꯈ꯭ꯔꯤꯁꯤꯅꯤ꯫ ꯑꯩꯈꯣꯏꯅ ꯃꯃꯜ ꯑꯇꯥꯡꯕ ꯁꯦꯠ ꯆꯥꯗꯨꯅ ꯇꯧꯔꯕꯗꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯑꯩꯈꯣꯏꯕꯨ ꯍꯦꯟꯅ ꯏꯖꯠ ꯂꯩꯅꯁꯨ ꯂꯧꯅꯒꯅꯤ, ꯃꯤꯅꯁꯨ ꯀꯂꯛꯅꯒꯅꯤ꯫ ꯑꯗꯨꯒ ꯃꯥꯅ ꯃꯁꯤꯗꯩꯁꯤꯗ ꯃꯔꯩꯒ ꯇꯧ ꯁꯥꯔꯗꯅ꯫ ꯍꯩ, ꯅꯆꯥꯅꯨꯄꯤꯅ ꯃꯔꯩ ꯇꯧꯔꯗꯤ ꯅꯪꯅ ꯆꯠꯂꯒ ꯀꯣꯛ ꯂꯩꯕꯤꯔꯨꯔꯣꯗꯅ꯫ ꯍꯣ, ꯑꯩꯅꯕꯨꯗꯤꯅꯦ ꯂꯩꯅꯤꯌꯦ, ꯑꯗꯨꯗ ꯃꯉꯣꯟꯗ ꯁꯨꯝ ꯍꯥꯏꯕꯒꯤ ꯋꯥꯅꯤ꯫ ꯑꯗꯨꯒ ꯃꯥꯅ ꯒ꯭ꯌꯥꯟ ꯇꯥꯕ ꯁꯥꯒꯠꯇꯅ ꯉꯥꯡ ꯁꯛꯂꯤꯕꯅꯤ꯫ ꯃꯁꯤꯗꯅꯤ ꯑꯩꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯆꯥ ꯃꯥꯟꯖꯗꯦ ꯍꯥꯏꯔꯤꯕꯗꯣ꯫ ꯍꯣꯏꯅꯦ, ꯑꯩꯁꯨ ꯈꯜꯂꯤꯕꯅꯤꯅꯦ, ꯑꯩꯈꯣꯏ ꯏꯕꯦꯝꯃꯁꯤ ꯑꯩꯈꯣꯏ ꯑꯅꯤ ꯂꯧꯕ ꯖꯒꯥ ꯑꯝꯇ ꯍꯦꯛ ꯌꯥꯎꯗꯦ꯫ ꯃꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯅꯠꯇ꯭ꯔꯕ ꯖꯥꯠꯂꯅꯦ? ꯇꯣꯝꯆꯧꯒꯤ ꯋꯥꯍꯩꯗꯨꯗ ꯋꯥꯡꯂꯩꯕꯤ ꯇꯣꯝꯆꯧꯗ ꯃꯃꯤꯠ ꯐꯩꯅ ꯌꯦꯡꯂꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯆꯥ ꯅꯠꯇ꯭ꯔꯗꯤ ꯀꯅꯥꯒꯤ ꯑꯣꯏꯗꯣꯔꯤꯒꯦ? ꯃꯁꯤꯕꯨ ꯅꯪꯅ ꯉꯥꯡꯉꯤꯗꯨꯕꯨ ꯀꯩꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯍꯩ, ꯑꯩꯁꯨ ꯁꯨꯝ ꯍꯥꯏꯕꯅꯤ ꯀꯩꯗꯧꯔꯒꯦ? ꯅꯪ ꯁꯤꯃ ꯁꯥꯎꯒꯟꯈ꯭ꯔꯦ, ꯈꯤꯇꯪꯒ ꯍꯥꯏ ꯌꯥꯗꯦ, ꯁꯥꯎꯗꯣꯏꯗ ꯇꯧꯔꯒ ꯂꯩ꯫ ꯑꯣ, ꯃꯁꯤꯕꯨ ꯀꯅꯥꯅ ꯁꯥꯎꯍꯟꯒꯦ? ꯑꯝꯇ ꯍꯥꯏꯌꯨꯅꯦ꯫ ꯌꯥꯔꯦ ꯂꯥꯛꯑꯣ ꯆꯪꯉꯁꯤ, ꯑꯩꯅ ꯁꯥꯎꯍꯟꯕꯅꯤ ꯌꯥꯔꯦ꯫ ꯋꯥꯍꯩꯗꯣ ꯍꯥꯏꯗꯨꯅ ꯇꯣꯝꯆꯧꯅ ꯍꯥꯟꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯋꯥꯡꯂꯩꯕꯤ ꯃꯥꯁꯨ ꯃꯄꯨꯔꯣꯏꯕꯒꯤ ꯇꯨꯡ ꯏꯟꯅꯔꯛꯂꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯇꯝꯕꯤ ꯃꯃꯥꯅ ꯆꯥꯛ ꯂꯣꯏꯔꯦ ꯍꯥꯏꯅ ꯀꯧꯔꯛꯄꯗꯒꯤ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯆꯥꯕ ꯆꯪꯂꯛꯂꯝꯃꯤ꯫ ꯋꯥꯡꯂꯩꯕꯤꯁꯨ ꯃꯆꯥꯒꯤꯒ ꯃꯄꯨꯔꯣꯏꯕꯒꯤꯒ ꯆꯥꯛ ꯁꯔꯨꯛ ꯑꯗꯨ ꯊꯤꯗꯣꯛꯇꯨꯅ ꯊꯝꯂꯝꯃꯤ꯫ ꯇꯝꯕꯤ ꯃꯈꯥꯗ ꯐꯥꯟ ꯂꯩꯔꯤꯕꯗꯨꯗ ꯇꯞꯅ ꯐꯝꯊꯗꯨꯅ ꯏꯟꯁꯥꯡ ꯑꯗꯨ ꯌꯦꯡꯂꯝꯃꯤ꯫ ꯌꯦꯡꯅꯁꯨ ꯍꯥꯏꯔꯛꯏ꯫ ꯏꯃꯥ, ꯀꯔꯝ ꯀꯥꯟꯗ ꯂꯩꯔꯨꯔꯤꯕ ꯉꯥꯅꯣ? ꯉꯁꯥꯏꯗꯤ ꯂꯩꯍꯧꯗꯗꯥꯏꯅꯦ? ꯍꯣ, ꯃꯝꯂꯤ ꯇꯧꯔꯤꯀꯥꯟꯗ ꯏꯃꯥꯅ ꯄꯣꯠꯐꯝꯗ ꯏꯟꯁꯥꯡ ꯅꯥꯄꯤ ꯂꯩꯕ ꯊꯣꯛꯄꯅꯤ꯫ ꯑꯗꯨꯗ ꯉꯥꯁꯤ ꯌꯣꯟꯗꯨꯅ ꯂꯩꯔꯝꯕ, ꯑꯗꯨꯗ ꯍꯦꯛ ꯂꯩꯁꯤꯜꯂꯛꯄꯅꯤ꯫ ꯅꯥꯀꯟꯗ ꯐꯝꯗꯨꯅ ꯆꯥꯛ ꯆꯥꯔꯤꯕ ꯇꯣꯝꯆꯧꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯃꯃꯥ, ꯅꯪꯒꯤ ꯏꯟꯁꯥꯡꯁꯤ ꯍꯥꯎꯗꯤ ꯐꯖꯅ ꯍꯥꯎꯏꯍꯦ꯫ ꯃꯄꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯇꯝꯕꯤꯅ ꯅꯣꯛꯂꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯉꯥ ꯊꯣꯡꯕ ꯑꯣꯏꯕꯒꯤ ꯍꯥꯎꯔꯤꯅꯤ꯫ ꯃꯆꯥꯒꯤ ꯋꯥꯍꯩꯗꯨꯗ ꯋꯥꯡꯂꯩꯕꯤꯁꯨ ꯃꯆꯥꯗ ꯄꯩꯔꯞ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯉꯥꯗ ꯅꯠꯇꯦ, ꯅꯃꯥ ꯑꯩꯅ ꯊꯣꯡꯕ ꯏꯟꯁꯥꯡꯗꯤ ꯂꯣꯏꯅ ꯍꯥꯎꯏ꯫ ꯍꯥꯎꯏ, ꯑꯩꯒꯤ ꯅꯨꯄꯤꯅ ꯊꯣꯡꯕ ꯏꯟꯁꯥꯡꯃꯨꯛ ꯍꯥꯎꯕ ꯂꯩꯄꯣꯠ ꯅꯠꯇꯦ꯫ ꯅꯄꯥꯅ ꯍꯥꯎꯏ ꯍꯥꯏꯁꯤ ꯇꯥꯔꯕ ꯅꯠꯇ꯭ꯔꯣ? ꯃꯆꯥꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯄ ꯋꯥꯅꯤ꯫ ꯇꯝꯕꯤ ꯃꯥꯁꯨ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯈꯨꯝꯂꯛꯏ꯫ ꯍꯥꯎꯏ, ꯍꯥꯎꯃꯟꯗꯅꯅꯦ ꯆꯥꯅꯤꯡꯗꯕ ꯑꯃ ꯌꯥꯎꯔꯦ꯫ ꯃꯁꯤ ꯈꯟꯗꯨꯅ ꯀꯩꯁꯨ ꯊꯧꯁꯥꯗ ꯆꯥꯛ ꯑꯗꯨ ꯆꯥꯕ ꯍꯧꯔꯝꯃꯤ꯫ ꯃꯆꯥꯒꯤ ꯋꯥꯍꯩꯗꯨꯗ ꯇꯣꯝꯆꯧ ꯃꯥꯗꯤ ꯅꯣꯛꯂꯝꯃꯤ꯫ ꯋꯥꯡꯂꯩꯕꯤ ꯃꯥꯗꯤ ꯃꯆꯤꯟꯗꯨ ꯁꯨꯛꯇꯣꯛ ꯁꯨꯛꯆꯤꯟ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯁꯣꯝꯗꯅ ꯊꯦꯝꯕꯤ ꯃꯃꯥ ꯑꯁꯣꯟꯕꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯆꯥꯛ ꯊꯤꯗꯨꯅ ꯄꯤꯖꯔꯝꯃꯤ꯫ ꯊꯦꯝꯕꯤꯒꯤ ꯃꯃꯥ ꯑꯌꯤꯡꯕꯤꯗꯨ ꯁꯣꯜꯂꯤ ꯃꯆꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯕꯦꯝꯃ, ꯅꯪꯁꯨ ꯆꯥꯔꯁꯤ ꯂꯥꯛꯑꯣꯗꯅ ꯏꯃꯥꯒ ꯄꯨꯟꯅ꯫ ꯏꯃꯥ ꯍꯥꯟꯅ ꯆꯥꯔꯣ, ꯑꯩ ꯀꯣꯟꯅ ꯆꯥꯔꯒꯦ꯫ ꯆꯥꯔꯤꯉꯩꯁꯤꯗ ꯅꯪꯁꯨ ꯆꯥꯍꯧꯔꯁꯤ꯫ ꯏꯃꯥꯅ ꯍꯥꯟꯅ ꯆꯥꯔꯒ ꯏꯆꯥꯅ ꯀꯣꯟꯅ ꯆꯥꯕꯗꯣ ꯏꯃꯥ ꯅꯨꯡꯉꯥꯏꯇꯦ꯫ ꯊꯦꯝꯕꯤ ꯉꯁꯤꯗꯤ ꯃꯃꯥꯅ ꯍꯥꯏꯕꯗꯨ ꯌꯥꯔꯗꯨꯅ ꯃꯍꯥꯛꯀꯤ ꯆꯥꯛ ꯁꯔꯨꯛ ꯑꯗꯨ ꯊꯤꯗꯣꯔꯛꯇꯨꯅ ꯃꯃꯥꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯑꯌꯤꯡꯕꯤ ꯃꯆꯥꯒꯤ ꯆꯥꯛ ꯁꯔꯨꯛꯇꯨꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯕꯦꯝꯃ, ꯆꯥꯛꯇꯨꯕꯨ ꯂꯩꯍꯧꯗ꯭ꯔꯕꯣ? ꯏꯃꯥꯒꯤ ꯆꯥꯛꯁꯤ ꯌꯥꯝꯃꯟ, ꯈꯔ ꯍꯥꯞꯄꯛꯀꯦ꯫ ꯌꯥꯔꯅꯤ ꯏꯃꯥ, ꯑꯩ ꯆꯥꯛ ꯌꯥꯝ ꯆꯥꯅꯤꯡꯗꯦꯅ ꯇꯧꯕꯅꯤ꯫ ꯅꯪꯗꯤ ꯀꯔꯤ ꯆꯥꯗꯅ ꯆꯥꯛ ꯆꯥꯅꯤꯡꯗ꯭ꯔꯤꯕ? ꯉꯁꯥꯏꯅꯦ ꯊꯝꯕꯤꯒꯤ ꯐꯨꯔꯤꯠꯀ ꯐꯅꯦꯛꯀ ꯂꯩꯕ ꯆꯠꯂꯨꯏ꯫ ꯑꯗꯨꯗ ꯆꯥꯕ ꯌꯥꯕꯈꯩ ꯃꯌꯥꯝ ꯑꯃ ꯆꯥꯔꯛꯑꯦ꯫ ꯑꯗꯨꯒꯅꯦ ꯇꯝꯕꯤꯅ ꯑꯩꯒꯤ ꯐꯨꯔꯤꯠ ꯑꯃꯒ ꯐꯅꯦꯛ ꯑꯃꯒꯁꯨ ꯂꯩꯕꯤꯔꯛꯏ꯫ ꯇꯝꯕꯤꯁꯦ ꯌꯥꯝ ꯐꯩꯀꯣ ꯏꯃꯥ꯫ ꯋꯥꯗꯣ ꯍꯥꯏꯕ ꯂꯣꯏꯕꯒ ꯅꯣꯛꯐꯦꯠꯁꯨ ꯇꯧꯖꯔꯝꯃꯤ꯫ ꯃꯆꯥꯒꯤ ꯋꯥꯍꯩꯗꯣ ꯇꯥꯔꯒ ꯑꯌꯤꯡꯕꯤ ꯃꯊ꯭ꯋꯥꯏ ꯏꯅꯨꯡ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯃꯆꯥꯒꯤꯗꯃꯛꯇ ꯃꯥꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯦ ꯈꯟꯗꯨꯅ ꯊꯦꯝꯕꯤ ꯃꯥꯁꯨ ꯃꯈꯥ ꯇꯥꯔꯛꯏ꯫ ꯑꯗꯨꯒ ꯏꯃꯥ, ꯉꯁꯥꯏꯁꯨ ꯇꯝꯕꯤꯅ ꯁꯦꯜꯁꯨ ꯄꯤꯔꯛꯏ, ꯏꯃꯨꯡꯒꯤ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯉꯨꯅ꯫ ꯇꯝꯕꯤꯁꯦ ꯑꯩꯒꯤꯗꯤ ꯏꯁꯣꯔꯅ ꯊꯥꯕꯤꯔꯛꯄꯒ ꯆꯞ ꯃꯥꯟꯅꯩ꯫ ꯃꯥ ꯂꯩꯔꯝꯗ꯭ꯔꯗꯤ ꯏꯃꯥ ꯏꯆꯥꯁꯦ ꯉꯁꯤ ꯆꯔꯥ ꯍꯦꯜꯂꯝꯕꯁꯨ ꯌꯥꯏ꯫ ꯋꯥꯗꯣ ꯍꯥꯏꯅ ꯃꯄꯤ ꯏꯔꯥꯁꯨ ꯈꯖꯤꯛ ꯆꯦꯜꯂꯛꯏ꯫ ꯑꯌꯤꯡꯕꯤꯁꯨ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯃꯄꯤ ꯏꯔꯥ ꯆꯦꯟꯅ ꯍꯥꯏꯔꯛꯏ꯫ ꯑꯩ ꯑꯃ ꯂꯩ ꯍꯥꯏꯗꯅ ꯏꯆꯥꯒꯤꯗꯃꯛ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯦ꯫ ꯑꯩꯁꯤꯕꯨ ꯍꯤꯡꯕꯒꯤ ꯀꯥꯟꯅꯔꯤꯕ꯭ꯔꯥ? ꯏꯃꯥ ꯈꯪꯗ꯭ꯔꯦ꯫ ꯏꯆꯥꯕꯨꯁꯨ ꯃꯅꯤꯡ ꯊꯨꯡꯍꯟꯕꯁꯨ ꯉꯝꯗꯦ꯫ ꯍꯥꯏꯅ ꯃꯄꯤꯁꯨ ꯈꯖꯤꯛ ꯆꯦꯟꯊꯔꯛꯂꯝꯃꯤ꯫ ꯊꯦꯝꯕꯤ ꯃꯥꯁꯨ ꯃꯃꯥꯅ ꯃꯄꯤ ꯆꯦꯟꯊꯔꯛꯄꯗꯨ ꯎꯕꯗ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ꯫
Ima, kaigi kapino. Imagidi nacha ai leisidi. Aisu hojikti angang oidre leisabi phari. Aduna aisu imagi mahut silaga hotnadoini. Imabu nungaina thamnaba. Aingbi machana nganglibadu nungsine yengnami Thembi masu makhatana hairei. Kanade ima, chaktum hauna chathoksi. Asi haiduna Thembi masu chak chaba haurami. Aingbi masu tarakliba mapidu taithoktuna tapna tapna chak adusu charami. Asumna, numitu soduma haujin khirami mathangi namitni. Tambi mahakna hek nungtigi tawbagumna lei ising chaiduna leiri. Nakandasu, mamana kanna ngangli magi thokpa ama. Bema, hayingdi kari kari mathil tawsige. Imana phani khanbado adum tawsida. Imadi hayingse mathil yamna tawge haina khali. Nga thongbadusu, nga atoiba thongba, atawba, toidabi, nga ringkha, kangho, mathil mayam ama langge khali. Laikai asida aikhoina mathil yambada maming chathangadawribani. Adunane, hayingdi ima isa ngantana hagotsiko. Mamana ngangliba wadu tambigi mafamdadi taningdaba haibudu oiram. Wanglaibisu makhatana hairei. Aidine, yumsigi thaba inkhang tawnanaba nupi macha amadi pamdaba. Aduda, makoini yum asida laaga yumsigi lan thumita aduna. Aikhoibu manghanaba silakadra khanbada. Thabak sunanaba miga thamjadraban. Haujikan misingse thajaba yadraban. Lairaba mising asida khit mahel. Mamana su ngangna leiba asida tambi lei ising chairambaga du chapliptuna hairei. Ima, nang kayam kuina ngangkini. Ngahak ngangadi yare to. Ay taningdaba na sidori. Machagi wahaiduda wanglaibi machada onsinuna isaw lang nai. Nang di taning uyi, imana haiba khudingba. Nang sibu karamba angangno haibanida. Migi machaga asukyamna manadriba sibo. Ho ima suni migi mamaga manade. Aduna kaidagi migi machaga manadawrige. Masi machinga se khumine mase. Matang na khumba tabani ima. Nangoda kanana khumu haige. Madugi Thembi haibi angangduna khumune isilakro. Imai chagi wada mi paksilakana. Karigi pa oy. Mine insinba yauduna natro nangna aingundana chin khumido. Ima ai wayam nganinde. Aduna tumi leinarasi. Ngahaktang lei ising chaibasi phawbada hegele. Wahaido hairamduna fet tawna imungda chankhirami wanglaibi maso. Machana chankhibadu yingduna nganghauri. Hai, nangaiko, changkinuko. Wa chapchabi mangangnasi. Lauzai haiba khaktani tambi mana tasinada changkhrabada wanglaibisu upai leita. Makoido prok chakwa makhai leihau. Tambisu isaw no magi kada changaktuna phamung leiriba adugi machi amada kitlaung phamthai. Aduga magi pendaba singadu mathanta haijaram. Aikhoi masibu aibu kamai ngangnaduna sin. Baba phangi imaga chapman. Makhoi anigi manaktaga leiradi khoidokse paksauda saungni. Masi haiduna isaw no amuk tumi leiram. Somdasu Thembi imungi thaba inkhang loishinba loiraba matungda hayeng charaubada changadaba potlam jairam singadu leinanabagi dama migi mayumda thabak suba chatlam. Thembi yumbu adugi phi suba yaba suraba matungda sangkoi wai amuk tehalam. Thembi wai taina mathanta tumina ngangsaram. Sangkoi siphaw aikhoi yumdawna hek chaw si wai taina naba hotnabadadi isase wabana loi tairiba khudingsu loiba khamba naidi. Asigumba tanja asidani mauna hanupi ama thoraktuna iyagyakna khonjel ihau hautana hairei. Sangoi ama khawai taibabu pung 7 changna taiba hangnabro. Thabak tawbadane khara thuba tamo. Moli tawradi thabak khudingmakto amta nangaroi. Mado yam thuna taiba loisilu. Mangol sisu khara taithom moduga. Thembi masu hangana khumba sungam da leiram. Mauna hadu sumagi ngangpham thokpa khara nganglamlaga imungda amuk chankhiram. Thembi su china Sangoi wai tairibadu loisiladuna mangol wai amuk tairam. Pumnamak taiba loirakpada numisu taga dawragum tawram. Mauna ha adusu Thembina tawrama thabuk pumnamak loirabada sel khara lauthoraktuna Thembida piram. Thembi masu seldu lauraduna awaba kawbu makai harau thora mafam adudagi. Thembi mathanta poifam macha ama famliba adudagi hayingi changadaba tawdaba yadaba khara leiraduna mayumda halaklami. Mahakna mayumda halakpadadi mamni su tawramba haibadu oiram. Thembigi mama ayingbisu machana thonga changlapadu uraduna hairei. Bema ngasidi yam thengida. Thembi no fetawna khumdai. Ima haying chairaubagi pochai khara leirubani aduna thengkiba khanghaudre. Phare isasu waram ngahak potharu. Ima sune chak mai thagatpa hobiramagi. Ima yani aidum thagajaragi. Ima potharu.
ꯄꯣꯊꯥꯃꯟꯗꯅꯅꯦ ꯏꯁꯥꯁꯤ ꯋꯥꯕ ꯋꯥꯔꯕꯅꯤ. ꯁꯤꯗꯒꯤꯗꯤ ꯏꯃꯥꯁꯨ ꯊꯕꯛ ꯁꯨꯕ ꯆꯠꯄ ꯉꯝꯂꯅꯤꯗ. ꯌꯥꯔꯦꯀꯣ ꯏꯃꯥ, ꯊꯕꯛꯀ ꯁꯨꯕꯤꯌꯨ ꯍꯥꯏꯗꯦ. ꯏꯃꯥꯅ ꯊꯕꯛ ꯁꯨꯔꯒ ꯑꯃꯨꯛ ꯅꯥꯔꯛꯑꯗꯤ ꯏꯃꯥꯁꯨ ꯋꯥꯅꯤ, ꯅꯆꯥ ꯑꯩꯁꯨ ꯋꯥꯅꯤ. ꯑꯗꯨꯅꯅꯦ ꯅꯆꯥ ꯑꯩꯅ ꯂꯣꯏꯅꯅꯕ ꯍꯣꯠꯅꯖꯔꯒꯦ. ꯅꯍꯥꯟ ꯑꯃꯥꯏꯕꯤ ꯊꯥꯔꯤꯛꯅꯁꯨ ꯍꯥꯏꯔꯝꯃꯤꯗꯨꯅꯤ, ꯊꯕꯛ ꯁꯨ ꯈꯣꯠꯇꯅ ꯇꯧꯒꯅꯨ ꯍꯥꯏꯗꯅ. ꯏꯁꯥꯅ ꯄꯪꯄꯥꯗ ꯍꯦꯛ ꯄꯥꯈꯠꯂꯦ. ꯏꯃꯥ ꯀꯩꯁꯨ ꯇꯧꯗꯦꯀꯣ. ꯏꯃꯥꯅ ꯀꯩꯁꯨ ꯇꯧꯔꯣꯏ ꯍꯥꯏꯅ ꯂꯩꯊꯣꯛꯄ ꯑꯁꯤꯅꯅꯤ ꯍꯦꯟꯅ ꯅꯥꯕ ꯍꯦꯟꯖꯤꯟꯗꯣꯏꯁꯦ. ꯃꯆꯥꯒꯤ ꯃꯑꯣꯡ ꯑꯁꯤꯗ ꯑꯌꯤꯡꯕꯤꯁꯨ ꯅꯣꯛꯅꯗꯨꯅ ꯈꯨꯝꯂꯛꯏ. ꯊꯕꯛ ꯑꯋꯥꯕ ꯁꯨꯗ꯭ꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯏꯃꯥꯁꯨ ꯍꯛꯆꯥꯡ ꯈꯔ ꯀꯟꯈꯠꯂꯕꯅꯤꯅ ꯆꯥꯛ ꯊꯣꯡꯕ ꯐꯥꯎꯗꯤ ꯉꯝꯅꯤꯗꯅ. ꯏꯃꯥꯕꯨ ꯌꯥꯝꯅ ꯁꯣꯟꯕꯒꯤ ꯃꯑꯣꯡꯗꯒ ꯍꯥꯏꯒꯅꯨꯀꯣ. ꯏꯃꯥ ꯌꯥꯝꯅ ꯀꯜꯂꯤ. ꯃꯃꯥꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯊꯦꯝꯕꯤ ꯃꯥꯁꯨ ꯍꯟꯗꯛꯇꯤ ꯅꯣꯛꯂꯛꯏ. ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯏꯃꯨꯡꯗ ꯆꯪꯂꯛꯂꯝꯃꯤ. ꯍꯥꯏꯅ ꯅꯨꯃꯤꯠ ꯑꯗꯨꯃꯁꯨ ꯍꯧꯖꯤꯟꯈꯤꯕꯅ ꯅꯣꯡꯉꯥꯟꯈꯤꯕ ꯈꯪꯍꯧꯗꯦ. ꯑꯌꯨꯛ ꯑꯉꯟꯕꯗꯒꯤ ꯍꯧꯔꯦ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯍꯔꯥꯎ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯑꯊꯦꯟꯄꯣꯠ ꯀꯌꯥ ꯀꯠꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯍꯣꯠꯅꯔꯝꯃꯤ. ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯑꯊꯦꯟꯄꯣꯠ ꯀꯠꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕ ꯊꯥꯛꯄ ꯇꯧꯔꯝꯃꯤ. ꯆꯥꯛ ꯏꯁꯤꯡ ꯑꯗꯨ ꯊꯣꯡꯕ ꯊꯥꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯂꯥꯏꯒꯤꯅꯤ ꯍꯥꯏꯗꯨꯅ ꯊꯣꯡꯕ ꯂꯣꯏꯔꯕ ꯆꯥꯛꯁꯤꯡ ꯑꯗꯨ ꯊꯣꯡꯒꯥꯜꯗ ꯐꯖꯅ ꯇꯔꯨ ꯇꯅꯥꯟꯅ ꯁꯦꯝ ꯁꯥꯗꯨꯅ ꯊꯥꯗꯣꯛꯂꯝꯃꯤ. ꯋꯥꯡꯂꯩꯕꯤꯁꯨ ꯃꯤꯅ ꯂꯥꯏꯒꯤ ꯆꯥꯛ ꯊꯥꯗꯣꯛꯅꯕ ꯎꯔꯒ ꯃꯍꯥꯛꯁꯨ ꯉꯥꯏꯉꯝ ꯁꯤꯡꯉꯝꯗꯕꯤꯗ ꯏꯁꯧ ꯂꯥꯡꯗꯨꯅ ꯃꯆꯥꯗ ꯊꯧꯗꯥꯔꯛꯏ. ꯕꯦꯝꯃ, ꯅꯪꯕꯨ ꯑꯗꯨꯃꯥꯏꯅ ꯇꯞꯄꯗꯤ ꯌꯥꯔꯔꯣꯏ. ꯃꯤ ꯈꯔ ꯊꯨꯖꯤꯜꯂꯨꯃꯤ ꯅꯪꯕꯣ. ꯂꯥꯏꯒꯤ ꯆꯥꯛ ꯊꯥꯗꯣꯛꯅꯔꯤ, ꯑꯩꯈꯣꯏꯒꯤꯗ ꯉꯥꯏꯔꯝꯃꯅꯤ. ꯃꯃꯥꯅ ꯏꯁꯧ ꯑꯗꯨꯝ ꯇꯧꯕ ꯑꯁꯤꯗ ꯇꯝꯕꯤꯁꯨ ꯁꯥꯎꯅꯤꯡꯂꯞ ꯇꯧꯅ ꯍꯥꯏꯔꯛꯏ. ꯏꯃꯥ, ꯅꯪꯅꯤ ꯇꯞꯅ ꯏꯪꯅ ꯑꯝꯇ ꯇꯧꯁꯤ. ꯄ꯭ꯔꯣꯛ ꯌꯥꯝꯅ ꯆꯥꯛꯂꯛꯀꯅꯨ. ꯇꯝꯕꯤꯒꯤ ꯋꯥꯍꯩꯗꯨꯗ ꯋꯥꯡꯂꯩꯕꯤꯁꯨ ꯋꯥ ꯉꯥꯡꯂꯛꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ. ꯑꯁꯨꯝꯅ ꯆꯥꯛ ꯏꯁꯤꯡ ꯄꯨꯝꯅꯃꯛ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯇꯝꯕꯤꯁꯨ ꯃꯄꯥꯒ ꯄꯨꯟꯅ ꯂꯥꯏꯒꯤ ꯆꯥꯛ ꯏꯁꯤꯡ ꯊꯥꯗꯣꯛꯃꯤꯟꯅꯔꯝꯃꯤ. ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯁꯨ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯕ ꯍꯣꯠꯅꯔꯝꯃꯤ. ꯋꯥꯡꯂꯩꯕꯤꯗꯤ ꯃꯥꯒ ꯈꯔ ꯆꯥꯅꯕ ꯁꯤꯡ ꯑꯗꯨ ꯏꯟꯁꯥꯡ ꯃꯊꯦꯜꯁꯤꯡ ꯑꯗꯨ ꯄꯨꯗꯨꯅ ꯍꯔꯥꯎ ꯏꯟꯁꯥꯡ ꯂꯥꯟꯕ ꯆꯠꯂꯝꯃꯤ. ꯃꯃꯥꯅ ꯆꯠꯂꯤꯉꯩ ꯇꯟꯖꯥꯗꯨꯗ ꯇꯝꯕꯤ ꯃꯥꯁꯨ ꯊꯦꯝꯕꯤ ꯍꯣꯏꯗ ꯏꯟꯁꯥꯡ ꯃꯊꯦꯜꯁꯤꯡ ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ. ꯊꯦꯝꯕꯤꯁꯨ ꯂꯥꯏꯒꯤ ꯊꯥꯗꯣꯛꯄ ꯂꯣꯏꯕꯗ ꯃꯉꯥꯏꯔꯝꯃꯤ. ꯊꯦꯝꯕꯤ ꯃꯥꯁꯨ ꯇꯝꯕꯤꯅ ꯍꯔꯥꯎ ꯄꯨꯈꯝ ꯑꯄꯥꯛꯄ ꯑꯃꯗ ꯏꯟꯁꯥꯡ ꯇꯤꯡꯀꯣꯠ ꯍꯥꯞꯂꯤꯕꯁꯤꯡ ꯑꯗꯨ ꯄꯥꯏꯔꯒ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯃꯍꯥꯛꯁꯨ ꯍꯔꯥꯎꯅ ꯇꯝꯕꯤꯕꯨ ꯀꯧꯁꯤꯜꯂꯝꯃꯤ. ꯇꯝꯕꯤ, ꯏꯟꯁꯥꯡ ꯊꯤꯟꯕ ꯂꯥꯛꯏꯔꯣ? ꯆꯪꯉꯛꯑꯣ ꯆꯥꯛꯈꯨꯝꯗ. ꯇꯝꯕꯤꯁꯨ ꯊꯦꯝꯕꯤꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯪꯂꯛꯂꯝꯃꯤ. ꯊꯦꯝꯕꯤ ꯇꯝꯕꯤꯅ ꯄꯨꯔꯛꯄ ꯏꯟꯁꯥꯡ ꯃꯊꯦꯜꯁꯤꯡ ꯑꯗꯨ ꯎꯕꯗ ꯍꯥꯏꯔꯛꯏ. ꯏꯟꯁꯥꯡ ꯃꯊꯦꯜꯁꯤꯡ ꯑꯁꯤꯗꯤ ꯑꯩꯈꯣꯏꯒ ꯌꯦꯡꯅꯔꯨꯔꯗꯤ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯔꯤ. ꯌꯥꯔꯦ, ꯀꯣꯟꯅ ꯏꯀꯥꯏꯔꯣ. ꯏꯟꯁꯥꯡꯁꯤꯡꯁꯦ ꯍꯩꯖꯤꯜꯂꯝꯃꯒꯦ, ꯑꯗꯨꯒ ꯑꯩ ꯆꯠꯂꯒꯦ. ꯏꯃꯥꯅ ꯏꯟꯁꯥꯡ ꯊꯤꯟꯕ ꯍꯜꯂꯛꯄꯗ ꯑꯩ ꯂꯩꯔꯝꯗ꯭ꯔꯦꯅ ꯏꯁꯧ ꯑꯃꯨꯛ ꯂꯥꯡꯉꯅꯤ. ꯊꯦꯝꯕꯤ ꯃꯥꯁꯨ ꯋꯥꯡꯂꯩꯕꯤꯒꯤ ꯃꯒꯨꯟ ꯆꯞ ꯆꯥꯅ ꯈꯪꯕꯅ ꯊꯤꯟꯊꯕ ꯇꯧꯗ ꯏꯟꯁꯥꯡꯁꯤꯡ ꯑꯗꯨ ꯇꯦꯡꯀꯣꯠ ꯑꯍꯥꯡꯕꯁꯤꯡ ꯑꯗꯨꯗ ꯊꯨꯅ ꯍꯩꯖꯤꯜꯂꯝꯃꯤ. ꯇꯝꯕꯤ ꯃꯥꯁꯨ ꯑꯍꯥꯡꯕ ꯇꯦꯡꯀꯣꯠꯁꯤꯡꯗꯨ ꯄꯥꯏꯔꯗꯨꯅ ꯊꯦꯝꯕꯤꯗ ꯍꯣꯔꯦꯟ ꯑꯃꯨꯛ ꯂꯥꯛꯀꯦ ꯍꯥꯏꯔꯝꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯍꯥꯊꯨ ꯂꯥꯛꯂꯝꯃꯤ. ꯃꯍꯥꯛꯅ ꯂꯥꯛꯄꯗ ꯃꯃꯥꯗꯨꯗꯤ ꯍꯜꯂꯛꯂꯝꯗ꯭ꯔꯤ. ꯇꯝꯕꯤ ꯃꯃꯥꯅ ꯍꯜꯂꯛꯂꯝꯗꯕ ꯑꯗꯨꯗ ꯁꯣꯔ ꯁꯥꯡꯅ ꯍꯨꯟꯇꯣꯛꯂꯝꯃꯤ. ꯇꯟꯖꯥ ꯑꯗꯨꯗ ꯃꯃꯥꯗꯨꯁꯨ ꯋꯥ ꯉꯥꯡꯗꯨꯅ ꯆꯪꯉꯛꯏ. ꯏꯃꯥꯁꯨ ꯍꯜꯂꯛꯑꯦ, ꯑꯩꯈꯣꯏꯁꯨ ꯆꯥꯛ ꯆꯥꯅꯅꯕ ꯇꯧꯔꯁꯤ. ꯅꯄꯥꯗꯨꯁꯨ ꯀꯧꯔꯨꯔꯣ. ꯍꯣꯏ ꯃꯥ. ꯑꯁꯨꯝꯅ ꯇꯝꯕꯤꯅ ꯃꯄꯥ ꯇꯣꯝꯆꯧꯕꯨ ꯀꯧꯔꯨꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯆꯥꯛ ꯑꯗꯨ ꯆꯥꯊꯣꯛꯃꯤꯟꯅꯔꯝꯃꯤ. ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡꯅꯤ. ꯇꯝꯕꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯕ ꯃꯇꯨꯡꯗ ꯃꯥꯏ ꯃꯤꯠ ꯁꯦꯡꯅ ꯇꯥꯊꯣꯛꯇꯨꯅ ꯈꯣꯠꯇꯅ ꯇꯧꯔꯝꯃꯤ. ꯃꯁꯥꯒꯤ ꯀꯨꯆꯨ ꯉꯧꯔꯣꯛ ꯃꯃꯥꯏ ꯄꯤꯛꯇꯛ ꯇꯧꯕ ꯅꯨꯡꯁꯤꯕ ꯑꯗꯨꯒ ꯈꯨꯁꯦꯝꯒꯤ ꯑꯣꯏꯕ ꯄꯣꯠꯁꯛ ꯀꯌꯥꯅ ꯃꯥꯏ ꯃꯤꯠꯇ ꯌꯦꯛꯁꯤꯟ ꯇꯧꯕꯗꯒꯤ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯂꯝ ꯉꯥꯟꯅ ꯐꯖꯕꯇ ꯅꯠꯇꯅ ꯃꯥꯏꯊꯣꯡ ꯑꯗꯨ ꯅꯨꯡꯁꯤꯕ ꯑꯃ ꯌꯥꯎꯅ ꯐꯖꯔꯝꯃꯤ. ꯐꯖꯔꯤꯉꯩ ꯃꯊꯛ ꯑꯗꯨꯗ ꯉꯔꯥꯡ ꯂꯩꯔꯛꯈꯤꯕ ꯐꯤꯖꯣꯜ ꯑꯗꯨ ꯃꯁꯥ ꯅꯥꯟꯅ ꯁꯦꯠꯂꯕꯗ ꯍꯥꯟꯅꯒꯤ ꯐꯖꯕ ꯑꯗꯨꯒꯤ ꯃꯊꯛꯇꯨꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯐꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ. ꯐꯤꯖꯣꯜ ꯑꯗꯨꯁꯨ ꯃꯉꯣꯟꯗ ꯌꯥꯝꯅ ꯏꯪ ꯂꯥꯎꯅ ꯐꯖꯕ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯔꯝꯃꯤ. ꯇꯝꯕꯤ ꯃꯤꯡꯁꯦꯜꯗ ꯇꯥꯔꯤꯕ ꯃꯁꯥꯒꯤ ꯁꯛꯇꯝ ꯑꯗꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯇꯨꯅ ꯊꯦꯝꯕꯤ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ. ꯊꯦꯝꯕꯤ ꯍꯣꯏ ꯌꯧꯔꯕꯗ ꯇꯝꯕꯤ ꯊꯦꯝꯕꯤꯕꯨ ꯀꯧꯗꯨꯅ ꯊꯦꯝꯕꯤꯒꯤ ꯀꯥꯗ ꯆꯪꯂꯛꯂꯝꯃꯤ. ꯊꯦꯝꯕꯤ ꯃꯥꯁꯨ ꯇꯝꯕꯤꯅ ꯃꯥꯕꯨ ꯀꯧꯗꯨꯅ ꯆꯪꯉꯛꯄ ꯑꯁꯤꯗ ꯈꯨꯝꯂꯛꯏ. ꯈꯔ ꯀꯧꯔꯗꯤ ꯌꯥꯔꯦ, ꯀꯣꯛ ꯆꯪꯉꯛꯑꯣ. ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯣꯏꯔꯝꯗꯦꯅꯦ ꯃꯁꯤ ꯅꯨꯄꯤꯁꯦ. ꯀꯥꯏꯗ ꯂꯣꯏꯗ꯭ꯔꯒꯦ, ꯂꯣꯏꯔꯕꯒꯨꯝꯕꯅꯤ. ꯐꯤꯔꯣꯜ ꯁꯤꯇꯪ ꯍꯣꯡꯉꯒ ꯂꯣꯏꯔꯦ. ꯍꯣꯡꯉꯛꯑꯣ ꯌꯥꯔꯦ, ꯊꯦꯡꯉꯕꯅꯤ. ꯈꯔ ꯉꯟꯅ ꯆꯠꯂꯒ ꯉꯟꯅ ꯍꯜꯂꯛꯁꯤ. ꯍꯣꯔꯦꯟꯁꯨ ꯊꯥꯕꯜ ꯂꯩꯕꯅꯤꯅ. ꯍꯣꯏꯍꯦ, ꯅꯪꯅꯤꯕ. ꯋꯥꯍꯩꯗꯨ ꯍꯥꯏꯗꯨꯅ ꯉꯔꯥꯡ ꯇꯝꯕꯤꯅ ꯂꯩꯕꯤꯔꯛꯈꯤꯕ ꯐꯤꯖꯣꯜꯁꯤꯡ ꯑꯗꯨ ꯁꯦꯠꯂꯝꯃꯤ. ꯊꯦꯝꯕꯤꯁꯨ ꯃꯁꯛꯇꯒꯤ ꯀꯩꯗꯒꯤ ꯇꯝꯕꯤꯗꯒꯤ ꯇꯥꯕ ꯅꯠꯇꯦ. ꯇꯝꯕꯤꯅ ꯀꯨꯆꯨ ꯈꯔ ꯉꯧꯕ ꯍꯦꯜꯂꯤ ꯍꯥꯏꯕ ꯈꯛꯇꯅꯤ. ꯊꯦꯝꯕꯤ ꯃꯥꯁꯨ ꯂꯣꯏꯔꯗꯨꯅ ꯑꯅꯤꯗꯨ ꯄꯨꯟꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯕ ꯆꯤꯡ ꯑꯗꯨ ꯇꯝꯅ ꯃꯈꯣꯡꯅ ꯇꯞꯂꯤ ꯆꯠꯂꯝꯃꯤ. ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯆꯠꯂꯝꯕ ꯄꯥꯈꯪ ꯃꯆꯥꯁꯤꯡ ꯑꯗꯨꯗꯤ ꯅꯨꯄꯤ ꯑꯅꯤꯁꯤ ꯎꯕ ꯃꯇꯝꯗ ꯃꯤꯠ ꯀꯨꯞꯀꯅꯤ ꯀꯥꯎꯕ ꯃꯈꯩ ꯌꯦꯡꯅꯔꯝꯃꯤ. ꯈꯔ ꯑꯃꯗꯤ ꯃꯈꯣꯏ ꯑꯅꯤꯗ ꯌꯦꯡꯗꯨꯅ ꯂꯛꯅꯕ ꯐꯥꯎꯕ
ꯏꯅꯔꯛꯄ ꯐꯥꯎꯕ ꯌꯥꯎꯔꯛꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯄꯥꯈꯪ ꯃꯆꯥꯁꯤꯡꯅ ꯂꯛꯅꯔꯛꯄ ꯑꯁꯤꯗ ꯃꯈꯣꯏ ꯑꯅꯤꯁꯨ ꯏꯟꯈꯠꯂꯛꯄꯒꯤ ꯃꯊꯣꯠ ꯑꯣꯏꯕꯅꯤꯅ ꯃꯊꯃꯣꯏꯗ ꯃꯊꯨꯝ ꯃꯔꯥꯡ ꯀꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯇꯝꯕꯤ ꯆꯠꯅ ꯆꯠꯅ ꯍꯥꯏꯔꯛꯏ, "ꯊꯦꯝꯕꯤ, ꯇꯨꯡꯗ ꯅꯨꯄꯥ ꯈꯔ ꯏꯅꯔꯛꯄ ꯃꯥꯜꯂꯦ ꯍꯥꯏꯕ ꯅꯪꯕꯨ꯫ ꯑꯩꯗꯤ ꯁꯨꯝ ꯍꯥꯏꯅꯔꯛꯇ꯭ꯔꯦ ꯍꯥꯏꯕ, ꯇꯨꯡꯗ ꯏꯅ ꯈꯣꯠꯇꯅ ꯇꯧꯔꯛꯄꯁꯦ꯫ ꯑꯩꯁꯨꯅꯤ ꯉꯁꯥꯏ ꯀꯩ ꯐꯖꯩ ꯍꯥꯏꯅ ꯂꯛꯅꯔꯛꯄꯗꯨꯗꯤ ꯀꯩꯁꯨ ꯈꯟꯗꯕꯅꯤ, ꯁꯨꯃꯥꯏꯅ ꯁꯨꯝ ꯏꯅꯔꯛꯄꯁꯤꯗꯤ ꯍꯩꯅꯗꯕꯅ ꯂꯣꯏꯔꯦ." ꯋꯥꯔꯤ ꯁꯥꯟꯅ ꯂꯥꯛꯄꯅ ꯆꯤꯡ ꯌꯧꯈꯤꯕꯁꯨ ꯈꯪꯍꯧꯗꯦ꯫ ꯇꯝꯕꯤꯒ ꯊꯦꯝꯕꯤꯒꯁꯨ ꯆꯤꯡ ꯑꯗꯨ ꯇꯞꯅ ꯂꯥꯏꯕꯛ ꯀꯠꯇꯨꯅ ꯀꯥꯈꯠꯄ ꯍꯧꯔꯝꯃꯤ꯫ ꯆꯤꯡ ꯀꯥꯅꯔꯤꯕꯗꯨ ꯃꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯂꯝꯃꯤ, ꯑꯉꯥꯡꯗꯒꯤ ꯑꯍꯜꯗꯒꯤ ꯃꯈꯜ ꯁꯨꯅ ꯇꯤꯜꯂꯝꯃꯤ꯫ "ꯇꯝꯕꯤ, ꯃꯤ ꯌꯥꯝꯗ꯭ꯔꯣ ꯆꯤꯡ ꯀꯥꯅꯔꯤꯁꯦ?" "ꯌꯥꯝꯃꯤ, ꯍꯟꯗꯛꯅꯁꯨ ꯍꯦꯟꯕ ꯃꯥꯜꯂꯤ, ꯅꯍꯥꯟꯈꯩꯗꯤ ꯁꯨꯃꯥꯏꯅ ꯌꯥꯝꯗꯕꯅꯤ." ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯆꯠꯂꯤꯉꯩ ꯇꯟꯖꯥꯗꯨꯗ ꯅꯨꯄꯥ ꯈꯔꯅ ꯇꯝꯕꯤꯒ ꯊꯦꯝꯕꯤꯒꯒꯤ ꯃꯃꯥꯡꯗ ꯂꯦꯞꯁꯤꯟꯗꯨꯅ ꯂꯝꯕꯤ ꯑꯗꯨ ꯊꯠꯆꯤꯜꯂꯝꯃꯤ꯫ ꯇꯝꯕꯤ ꯑꯃꯗꯤ ꯊꯦꯝꯕꯤꯁꯨ ꯃꯃꯤꯠ ꯑꯅꯤ ꯑꯗꯨ ꯍꯪꯒꯠꯅ ꯅꯨꯄꯥꯁꯤꯡ ꯑꯗꯨꯗ ꯌꯦꯡꯂꯛꯏ꯫ ꯇꯝꯕꯤꯒꯤ ꯃꯥꯡ ꯆꯞ ꯆꯥꯅ ꯂꯦꯞꯄꯤꯕ ꯈꯥꯕꯅ ꯇꯝꯕꯤꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯇꯝꯕꯤ, ꯉꯁꯤꯗꯤ ꯅꯪ ꯌꯥꯝ ꯐꯖꯩ." ꯇꯝꯕꯤ ꯁꯧꯔꯥꯡ ꯃꯣꯏꯔꯥꯡꯅꯅ ꯈꯨꯝꯂꯛꯏ, "ꯐꯖꯩ ꯍꯥꯏꯅꯕꯒꯤꯔꯣ ꯅꯪꯅ ꯑꯩꯒꯤ ꯂꯝꯕꯤ ꯊꯠꯂꯤꯁꯦ?" ꯈꯥꯕꯁꯨ ꯇꯝꯕꯤꯒꯤ ꯑꯁꯥꯎꯕꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯎꯕꯗ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ, "ꯁꯥꯎꯔꯒꯅ ꯍꯦꯟꯅ ꯐꯖꯕꯒꯨم ꯇꯧꯏꯅꯦ ꯃꯁꯤꯗꯤ." "ꯇꯥꯈꯥꯕ, ꯑꯝꯇ ꯍꯟꯗꯣꯛ, ꯑꯩꯈꯣꯏ ꯆꯠꯀꯦ." "ꯆꯠꯂꯨꯅ, ꯅꯉꯣꯟꯗ ꯀꯅꯥꯅ ꯆꯠꯀꯅꯣ ꯍꯥꯏꯒꯦ?" ꯇꯝꯕꯤ ꯃꯥꯁꯨ ꯈꯥꯕꯗꯒꯤ ꯊꯩꯗꯣꯛꯇꯨꯅ ꯆꯠꯅꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯈꯥꯕ ꯃꯥꯁꯨ ꯇꯧꯒꯦ ꯌꯥꯎꯅ ꯇꯝꯕꯤꯅ ꯆꯠꯀꯦ ꯇꯧꯔꯤꯕ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛ ꯑꯗꯨꯗ ꯃꯍꯥꯛꯅ ꯂꯦꯞꯁꯤꯟꯗꯨꯅ ꯊꯠꯆꯤꯜꯂꯝꯃꯤ꯫ ꯇꯝꯕꯤ ꯃꯥꯁꯨ ꯃꯃꯤꯠ ꯈꯥꯅ ꯈꯥꯕꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯍꯟꯗꯣꯛꯑꯣ ꯍꯥꯏꯁꯦ ꯀꯅꯥꯗꯅꯣ?" "ꯍꯟꯗꯣꯏꯁꯤꯗꯤ, ꯆꯠꯂꯨꯗꯅ." ꯇꯝꯕꯤꯁꯨ ꯈꯥꯕꯗꯒꯤ ꯑꯃꯨꯛ ꯊꯩꯗꯣꯛꯇꯨꯅ ꯆꯠꯀꯦ ꯇꯧꯔꯝꯃꯤ꯫ ꯍꯟꯗꯛꯁꯨ ꯈꯥꯕꯅ ꯀꯔꯦꯝꯅꯅ ꯅꯣꯛꯂꯗꯨꯅ ꯊꯠꯆꯤꯜꯂꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯇꯨꯡꯗꯒꯤ ꯂꯨꯝ ꯂꯥꯎꯕ ꯅꯨꯄꯥ ꯑꯃꯒꯤ ꯈꯣꯟꯖꯦꯜꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯅꯨꯄꯤ ꯑꯉꯥꯡꯗ ꯀꯥꯔꯟ ꯇꯥꯏꯗꯨꯅ ꯅꯃꯥꯏꯁꯤꯡꯗꯨꯕꯨ ꯏꯀꯥꯏꯗ꯭ꯔꯣ?" ꯅꯨꯄꯥꯗꯨꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯂꯩꯃꯤꯟꯅꯔꯤꯕ ꯃꯈꯣꯏ ꯄꯨꯂꯞ ꯅꯨꯄꯥ ꯑꯗꯨꯗ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯇꯝꯕꯤ ꯃꯥꯗꯤ ꯅꯨꯄꯥꯗꯨ ꯎꯕꯗ ꯍꯧꯈ꯭ꯔꯦ ꯃꯔꯝ ꯆꯥꯗ ꯃꯤꯍꯨꯜ ꯆꯣꯡꯕ꯫ ꯈꯥꯕ ꯃꯥꯗꯤ ꯎꯁꯤꯠꯇꯅ ꯂꯦꯞꯂꯤꯕ ꯅꯨꯄꯥ ꯑꯅꯤꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, "ꯀꯥꯔꯟ ꯇꯥꯅꯤꯡꯉꯦ ꯇꯥꯅꯤ, ꯇꯥꯅꯤꯡꯗ꯭ꯔ ꯇꯣꯛꯅꯤ, ꯅꯣꯏ ꯅꯊꯧꯔꯣ, ꯁꯤꯗ ꯅꯣꯏꯅ ꯌꯦꯡꯁꯤꯟꯕꯒꯤ ꯃꯊꯧ ꯇꯥꯗꯦ, ꯃꯥꯁꯦ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯗꯣꯏꯅꯤ." ꯈꯥꯕꯒꯤ ꯋꯥꯍꯩꯗꯨꯗ ꯇꯝꯕꯤ ꯂꯟꯊꯣꯏꯕ ꯎꯕꯗ ꯃꯤꯍꯨꯜ ꯆꯣꯡꯂꯝꯕꯒꯗꯨ ꯁꯠ ꯃꯥꯡꯈꯤꯗꯨꯅ ꯁꯞꯇ꯭ꯔ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯏ, "ꯀꯔꯤ? ꯑꯩꯁꯦ ꯅꯪꯒꯤ ꯅꯨꯄꯤ ꯑꯣꯏꯗꯣꯏꯅꯦꯕ? ꯑꯗꯨꯗꯤ ꯁꯦ ꯈꯨꯄꯥꯛꯁꯦ ꯍꯥꯎꯅ ꯆꯥꯎ." ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯥꯕꯒꯤ ꯌꯦꯠ ꯊꯪꯕ ꯈꯖꯥꯏꯗꯨꯗ ꯁꯥꯐꯨ ꯀꯟꯅ ꯍꯦꯛꯇ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯤ꯫ ꯇꯝꯕꯤꯒꯤ ꯃꯇꯧ ꯎꯕꯗ ꯂꯟꯊꯣꯏꯒꯤ ꯅꯥꯀꯟꯗ ꯂꯦꯞꯂꯤꯕ ꯁꯤꯟꯍꯩꯕꯅ ꯂꯟꯊꯣꯏꯕ ꯈꯛꯇꯥꯅꯅꯕ ꯃꯑꯣꯡꯗ ꯆꯤꯔꯣꯜ ꯇꯧꯔꯛꯏ, "ꯃꯁꯛꯅ ꯏꯪ ꯂꯥꯎꯒꯩ ꯐꯖꯔꯒ ꯃꯆꯤꯡꯗꯤ ꯑꯔꯣꯏꯕꯤꯅꯤꯍꯦ, ꯀꯤꯕꯨ ꯀꯤ." ꯁꯤꯟꯍꯩꯕꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯂꯟꯊꯣꯏꯕ ꯁꯤꯟꯍꯩꯕꯗ ꯃꯃꯤꯠ ꯄꯩꯅ ꯌꯦꯡꯂꯝꯃꯤ꯫ ꯇꯝꯕꯤ ꯃꯥꯁꯨ ꯈꯥꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ, "ꯑꯩꯁꯦ ꯅꯪꯒꯤ ꯅꯨꯄꯤ ꯑꯣꯏꯗꯣꯏꯅꯤꯗꯤ ꯀꯅꯥꯅ ꯍꯥꯏꯒꯦ? ꯑꯩꯅ ꯅꯪꯒꯨꯝꯕ ꯃꯊꯣꯡ ꯍꯣꯛꯇꯕ ꯅꯨꯄꯥ ꯑꯃꯗ ꯂꯩꯕꯤꯅꯤ ꯀꯥꯏꯗꯨꯗꯤꯅꯦ, ꯅꯃꯪꯗ ꯐꯥꯎꯕ ꯃꯪꯒꯅꯨ, ꯑꯁꯨꯛ ꯎꯁꯤꯠꯇꯕ, ꯑꯩꯈꯣꯏꯕꯨ ꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅ ꯉꯝꯂꯅꯤ ꯃꯇꯥꯒꯨꯝꯅ." ꯑꯃꯨꯛꯁꯨ ꯈꯨꯀꯥꯞꯄꯤ ꯇꯦꯛ ꯀꯥꯞꯇꯨꯅ ꯍꯥꯏꯔꯛꯏ, "ꯑꯣꯏ, ꯅꯪꯅ ꯑꯇꯩ ꯅꯨꯄꯤꯗ ꯎꯁꯤꯠꯇꯕ ꯀꯔꯦꯝꯅꯕ ꯇꯧꯔꯕꯁꯨ ꯇꯝꯕꯤ ꯑꯩꯉꯣꯟꯗꯗꯤ ꯃꯗꯨ ꯌꯥꯒꯅꯤ ꯈꯟꯒꯅꯨ." ꯈꯥꯕꯁꯨ ꯇꯝꯕꯤꯗ ꯃꯃꯤꯠ ꯑꯗꯨ ꯈꯥꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯐꯩ, ꯅꯨꯄꯤ ꯃꯆꯥ, ꯅꯪꯒꯨꯝꯕ ꯑꯃꯅ ꯑꯩꯉꯣꯟꯗ ꯎꯁꯤꯠꯇ꯭ꯔꯕꯅꯤꯅ ꯈꯥꯕ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯈꯪꯍꯟꯕ ꯇꯥꯔꯦꯗꯅ." ꯃꯁꯤ ꯍꯥꯏꯗꯨꯅ ꯁꯥꯎꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯀ ꯂꯥꯛꯃꯤꯟꯅꯕꯁꯤꯡ ꯑꯗꯨꯁꯨ ꯈꯥꯕꯒꯤ ꯃꯇꯨꯡ ꯑꯗꯨ ꯏꯟꯅꯈꯤꯔꯝꯃꯤ꯫ ꯇꯝꯕꯤ ꯁꯥꯎꯕꯅ ꯁꯣꯔ ꯐꯨꯏꯅ ꯍꯣꯜꯂꯝꯃꯤ꯫ ꯊꯦꯝꯕꯤ ꯃꯥꯁꯨ ꯇꯝꯕꯤꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯗꯨꯅ ꯍꯥꯏꯔꯛꯏ, "ꯇꯝꯕꯤ, ꯃꯈꯣꯏꯁꯨ ꯆꯠꯈ꯭ꯔꯦ, ꯁꯥꯎꯔꯅꯨꯁꯦ, ꯁꯥꯎꯔꯗꯤ ꯅꯁꯛ ꯂꯣꯏꯅ ꯊꯤꯖꯤꯜꯂꯅꯤ." ꯊꯦꯝꯕꯤꯒꯤ ꯋꯥꯍꯩꯗꯨꯗ ꯌꯥꯝꯅ ꯁꯥꯊꯤꯅ ꯁꯥꯎꯔꯝꯕ ꯇꯝꯕꯤꯗꯨ ꯃꯣꯃꯣꯟ ꯅꯣꯛꯂꯛꯏ꯫ ꯉꯁꯥꯏꯗꯒꯤ ꯇꯝꯕꯤꯒꯤ ꯃꯇꯧ ꯃꯤꯠꯀꯨꯞꯇ ꯌꯦꯡꯂꯝꯕ ꯂꯟꯊꯣꯏꯕꯁꯨ ꯃꯆꯤꯟ ꯑꯗꯨꯗ ꯃꯨꯔꯨꯝ ꯁꯣꯜꯂꯝꯃꯤ꯫ ꯁꯛ ꯊꯤꯖꯤꯜꯂꯅꯤ ꯍꯥꯏꯕꯗꯒꯤ ꯁꯥꯎꯕꯒ ꯁꯠ ꯍꯦꯛꯇ ꯐꯥꯒꯤ꯫ ꯁꯣꯟꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯛꯏ꯫ ꯁꯤꯟꯍꯩꯕꯁꯨ ꯃꯑꯣꯡ ꯏꯃꯥꯟ ꯃꯥꯟꯗꯕ ꯃꯈꯩ ꯊꯦꯝꯕꯤꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯐꯖꯕꯤ, ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯤꯡꯗꯤ ꯀꯔꯤ ꯀꯧꯒꯦ? ꯑꯝꯇꯪ ꯍꯥꯏꯕꯤꯕ ꯌꯥꯒꯗ꯭ꯔꯣ?" ꯉꯁꯥꯏꯗꯒꯤ ꯅꯨꯄꯥ ꯑꯅꯤꯗꯨ ꯂꯩ ꯍꯥꯏꯕ ꯚꯥꯞ ꯑꯣꯏꯁꯤꯜꯂꯨꯗꯕꯅꯤ ꯅꯨꯄꯤ ꯑꯅꯤꯗꯨꯁꯨ꯫ ꯁꯤꯟꯍꯩꯕꯅ ꯋꯥ ꯉꯥꯡꯂꯛꯄ ꯑꯗꯨꯗ ꯒ꯭ꯌꯥꯟ ꯈꯪꯇꯥ ꯍꯦꯛ ꯇꯥꯔꯛꯇꯨꯅ ꯑꯅꯤꯃꯛ ꯄꯨꯟꯅ ꯅꯨꯄꯥ ꯑꯅꯤꯗꯨꯗ ꯌꯦꯡꯂꯛꯏ꯫ ꯁꯤꯟꯍꯩꯕ ꯅꯨꯄꯤ ꯑꯅꯤꯗꯨꯅ ꯌꯦꯡꯁꯤꯜꯂꯛꯄ ꯑꯗꯨꯗ ꯃꯨꯔꯨꯝ ꯁꯣꯜꯂꯝꯃꯤ꯫ "ꯍꯩ, ꯑꯅꯤꯃꯛꯄꯨ ꯂꯨꯏ ꯐꯖꯩꯅꯦ. ꯉꯁꯥꯏꯒꯤ ꯃꯆꯤꯡ ꯐꯠꯇꯕꯤꯗꯨꯅꯗꯤ ꯐꯖꯕ ꯈꯤꯇꯪ ꯍꯦꯟꯕꯗꯤ ꯃꯥꯜꯂꯤ. ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯃꯆꯤꯡꯗꯨꯗꯤ ꯑꯩꯒꯤ. ꯑꯗꯨꯅ ꯑꯃꯁꯤꯗ ꯍꯦꯛꯇ ꯏꯔꯥꯡ ꯍꯧꯖꯤꯟꯒꯦ." ꯁꯣꯟꯅ ꯑꯃꯨꯛꯁꯨ ꯅꯣꯛꯃꯤ ꯇꯧꯔꯛꯏ꯫ ꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯁꯤꯟꯍꯩꯕꯅ
ꯃꯤꯡ ꯍꯪꯂꯛꯄ ꯑꯗꯨꯗ ꯏꯇꯞ ꯇꯞꯈꯩ ꯍꯦꯛ ꯍꯥꯏꯔꯛꯏ ꯃꯁꯥ ꯃꯁꯥꯒꯤ ꯃꯤꯡ ꯑꯗꯨ꯫ ꯑꯩꯒꯤꯅ ꯇꯝꯕꯤ ꯀꯧꯏ꯫ ꯑꯩꯒꯤꯅ ꯊꯦꯝꯕꯤ꯫ ꯅꯣꯏꯗꯤ ꯀꯩꯀꯩ ꯀꯧꯒꯦ? ꯂꯟꯊꯣꯏꯕ ꯇꯞꯅ ꯃꯣꯡꯍꯥꯗ ꯈꯨꯝꯂꯛꯏ꯫ ꯑꯩꯒꯤꯅ ꯂꯟꯊꯣꯏꯕ, ꯃꯥꯒꯤꯅ ꯁꯤꯟꯍꯩꯕ꯫ ꯇꯝꯕꯤꯗꯤ ꯋꯥ ꯉꯥꯡꯂꯤꯕ ꯂꯟꯊꯣꯏꯕꯗꯒꯤ ꯃꯤꯠꯐꯝ ꯍꯣꯡꯗꯣꯛꯇꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯌꯦꯡꯅ ꯌꯦꯡꯅ ꯃꯕꯨꯛꯅꯤꯡꯗꯁꯨ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ꯫ ꯅꯍꯥꯟꯒꯤ ꯅꯨꯄꯥꯗꯨꯅꯦ ꯍꯥꯏꯕꯁꯤꯗꯤ ꯃꯁꯛꯀꯥꯁꯦ ꯌꯦꯡꯉꯨꯅꯦ, ꯅꯨꯄꯥꯒ ꯃꯥꯜꯂꯒ ꯌꯥꯝ ꯐꯖꯩ ꯍꯥꯏꯕ꯫ ꯑꯩꯗꯤ ꯉꯥꯎꯔꯦ, ꯀꯃꯥꯏ ꯇꯧꯅꯤ? ꯇꯝꯕꯤꯅ ꯂꯟꯊꯣꯏꯕꯗ ꯌꯦꯡꯂꯤꯕ ꯑꯗꯨꯗ ꯊꯦꯝꯕꯤꯁꯨ ꯇꯝꯕꯤꯒꯤ ꯃꯈꯨꯠ ꯑꯗꯨꯗ ꯈꯨꯖꯤꯟꯅ ꯇꯨꯃꯤꯟꯅ ꯁꯤꯛꯂꯗꯨꯅ ꯇꯝꯕꯤ ꯈꯛꯇ ꯇꯥꯅꯅꯕ ꯃꯑꯣꯡꯗ ꯉꯔꯪ ꯉꯔꯪ ꯉꯪꯂꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯌꯥꯔꯦ ꯈꯔ ꯌꯦꯡꯉꯗꯤ, ꯃꯤ ꯀꯩꯅꯣꯝ ꯈꯟꯈ꯭ꯔꯅꯤ ꯍꯥꯏꯕꯅꯤꯃꯤ ꯅꯪꯕꯣ꯫ ꯊꯦꯝꯕꯤꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯂꯟꯊꯣꯏꯕꯗ ꯌꯦꯡꯂꯝꯕ ꯃꯤꯠꯌꯦꯡ ꯑꯗꯨ ꯁꯠ ꯊꯩꯗꯣꯛꯇꯨꯅ ꯅꯣꯛꯇ ꯌꯥꯗꯒꯨꯝ ꯅꯣꯛꯁꯤꯟꯅꯔꯒ ꯍꯥꯏꯔꯛꯏ ꯅꯨꯄꯥ ꯑꯅꯤꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ꯫ ꯅꯣꯏ ꯑꯅꯤꯁꯨ ꯆꯤꯡ ꯀꯥꯕ ꯂꯥꯛꯄ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯀꯥꯃꯤꯟꯅꯧꯔꯁꯦ꯫ ꯍꯣꯏ ꯌꯥꯏ, ꯑꯗꯨꯗꯤ ꯂꯥꯛꯑꯣ ꯄꯨꯟꯅ ꯀꯥꯈꯠꯄ ꯍꯧꯔꯁꯤ꯫ ꯑꯁꯨꯝꯅ ꯃꯔꯤꯗꯨ ꯇꯞꯂꯤ ꯇꯞꯂꯤ ꯆꯤꯡ ꯑꯗꯨ ꯀꯥꯃꯤꯟꯅꯔꯤ꯫ ꯑꯃꯨꯛꯁꯨ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯁꯤꯟꯍꯩꯕ ꯊꯦꯝꯕꯤꯗ ꯂꯣꯟꯅ ꯂꯣꯟꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯊꯦꯝꯕꯤ, ꯀꯩꯅꯣꯝ ꯍꯪꯒꯦꯅ꯫ ꯀꯩꯅꯣ ꯍꯪꯉꯣ ꯇꯥ ꯁꯤꯟꯍꯩꯕ꯫ ꯑꯗꯨꯕꯨꯔꯣ, ꯅꯪꯒꯤ ꯈꯪꯅꯕ ꯅꯨꯄꯥꯒ ꯂꯩꯕ꯭ꯔꯣ? ꯁꯤꯟꯍꯩꯕ ꯃꯁꯥꯒꯤ ꯍꯧꯅ ꯗꯣꯡ ꯗꯣꯡ ꯉꯥꯡꯒꯟꯕ ꯃꯤꯗꯥꯅꯤ꯫ ꯊꯦꯝꯕꯤꯅ ꯁꯤꯟꯍꯩꯕꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯈꯪꯅꯣꯛ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯁ, ꯀꯥꯏꯗꯒꯤꯅꯣꯗ, ꯂꯩꯇꯦꯗ ꯇꯥ ꯁꯤꯟꯍꯩꯕ꯫ ꯊꯥꯖꯗꯦꯗ, ꯅꯁꯛ ꯑꯗꯨ ꯐꯖꯔꯒ ꯁꯛ ꯐꯖꯕ ꯈꯨꯗꯤꯡ ꯅꯨꯄꯥ ꯀꯣꯏꯅꯤ ꯍꯥꯏꯕ ꯂꯩꯄꯣꯠꯇꯦꯗ꯫ ꯈꯨꯝꯕꯗꯤ ꯍꯩꯔꯦꯅꯦ ꯅꯪꯁꯨ ꯃꯣꯂꯤ ꯃꯣꯂꯤ꯫ ꯍꯥꯏꯅꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯅꯥꯀꯟꯗꯒꯤ ꯑꯉꯥꯡ ꯑꯃꯅ ꯀꯟꯅ ꯀꯞꯂꯛꯄ ꯑꯗꯨ ꯈꯪꯇꯥ ꯇꯥꯔꯛꯏ꯫ ꯑꯃꯨꯛꯁꯨ ꯑꯉꯥꯡꯗꯨꯅ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯂꯒ ꯋꯥ ꯉꯥꯡꯕꯗꯨꯁꯨ ꯇꯥꯔꯛꯏ꯫ ꯑꯩꯒꯤ ꯑꯁꯤꯗ ꯌꯣꯜꯂꯤꯕ ꯁꯥꯟꯅꯄꯣꯠꯁꯤ ꯂꯩꯕꯤꯌꯨ, ꯅꯠꯇ꯭ꯔꯗꯤ ꯑꯩ ꯌꯨꯝꯗ ꯍꯜꯂꯣꯏ꯫ ꯃꯃꯥꯗꯨꯁꯨ ꯃꯆꯥꯅ ꯍꯥꯏꯅ ꯇꯥꯟꯅꯕ ꯌꯥꯔꯛꯇꯕ ꯑꯁꯤꯗ ꯁꯥꯎꯅ ꯃꯆꯥꯗ ꯌꯦꯡꯗꯨꯅ ꯆꯩꯔꯛꯏ꯫ ꯅꯪ ꯑꯩꯅꯅꯦ ꯗꯝ ꯗꯝ ꯐꯨꯗꯕ ꯁꯣꯏꯔꯦꯀꯣ? ꯑꯁꯨꯛ ꯌꯥꯝꯅ ꯍꯥꯏꯅ ꯇꯥꯟꯅꯕ ꯌꯥꯗꯕ ꯑꯉꯥꯡ ꯑꯁꯤꯕꯨ ꯀꯩ ꯑꯉꯥꯡꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯑꯩꯗꯤ ꯁꯥꯟꯅꯄꯣꯠ ꯂꯩꯇꯕ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ꯫ ꯃꯃꯥꯗꯨꯁꯨ ꯃꯆꯥꯅ ꯍꯥꯏꯕ ꯉꯥꯡꯕ ꯂꯧꯗ꯭ꯔꯕꯗ ꯁꯥꯎꯅ ꯃꯆꯥꯕꯨ ꯐꯨꯗꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯉꯥꯡꯗꯨꯁꯨ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯀꯟꯅ ꯀꯟꯅ ꯀꯞꯂꯛꯏ꯫ ꯃꯇꯧꯗꯨꯗ ꯃꯥꯡ ꯇꯨꯡ ꯅꯥꯀꯟ ꯅꯥꯀꯟꯗ ꯆꯠꯂꯝꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯁꯨ ꯃꯈꯣꯏꯗ ꯌꯦꯡꯂꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯃꯥꯗꯨꯁꯨ ꯃꯆꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯆꯤꯡꯂꯝꯃꯤ꯫ ꯂꯝ ꯍꯦꯟꯒꯅꯨ, ꯌꯨꯝꯗ ꯌꯥꯝ ꯊꯨꯅ ꯆꯠꯁꯤꯂꯥ꯫ ꯑꯉꯥꯡꯗꯨꯁꯨ ꯀꯞꯅ ꯀꯞꯅ ꯐꯤꯗꯤꯡ ꯐꯤꯗꯤꯡ ꯆꯣꯡꯂꯝꯃꯤ ꯇꯜꯂꯦ ꯍꯥꯏꯗꯨꯅ꯫ ꯃꯇꯧ ꯑꯗꯨ ꯌꯦꯡꯕ ꯉꯝꯂꯛꯇ꯭ꯔ ꯃꯥꯜꯂꯦ ꯇꯝꯕꯤ ꯌꯥꯝ ꯊꯨꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯅꯝꯃ, ꯀꯩꯗꯧꯕ ꯌꯥꯎꯒꯦ? ꯑꯉꯥꯡꯁꯤꯅ ꯑꯁꯨꯛ ꯌꯥꯝ ꯀꯞꯄꯤꯁꯤꯕꯣ? ꯃꯃꯥꯗꯨꯁꯨ ꯀꯞꯂꯤ ꯀꯞꯂꯤ ꯇꯧꯅ ꯍꯥꯏꯔꯛꯏ꯫ ꯁꯥꯟꯅꯄꯣꯠ ꯂꯩꯕꯤꯌꯨꯅ ꯅꯤꯡꯉꯥꯏ ꯇꯧꯔꯤꯕꯅꯤ꯫ ꯑꯩꯁꯨ ꯃꯥꯒꯤ ꯁꯥꯟꯅꯄꯣꯠꯁꯦ ꯂꯩꯅꯤꯡꯉꯤ, ꯑꯗꯨꯕꯨ ꯁꯦꯜꯗꯤ ꯈꯨꯠꯇ ꯁꯤꯀꯤ ꯑꯃ ꯐꯥꯎꯕ ꯄꯥꯏꯗꯦ꯫ ꯑꯗꯨꯅ ꯀꯗꯥꯏꯗꯒꯤ ꯁꯥꯟꯅꯄꯣꯠ ꯂꯩꯒꯗꯧꯔꯤꯕꯅꯣ? ꯇꯝꯕꯤ ꯅꯨꯡꯁꯤꯅ ꯑꯉꯥꯡꯗꯨꯒꯤ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯅꯪꯕꯨ ꯁꯥꯟꯅꯄꯣꯠ ꯀꯔꯝꯕ ꯄꯥꯝꯃꯤꯅꯣ? ꯅꯤꯅꯦ ꯂꯩꯕꯤꯒꯦ ꯂꯥꯛꯑꯣ꯫ ꯑꯉꯥꯡ ꯑꯗꯨ ꯀꯞꯅ ꯀꯞꯅ ꯆꯤꯡꯒꯤ ꯅꯥꯀꯟꯗ ꯄꯣꯠꯐꯝ ꯄꯤꯛꯇꯛꯅ ꯐꯝꯂꯤꯕ ꯃꯄꯥ ꯑꯗꯨꯗ ꯃꯈꯨꯠ ꯈꯨꯗꯣꯝꯕꯤꯗꯨ ꯊꯤꯟꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯅꯤꯅꯦ, ꯑꯁꯤꯒꯤ ꯁꯥꯟꯅꯄꯣꯠꯁꯦ ꯑꯩ ꯌꯥꯝ ꯄꯥꯝꯃꯤ, ꯏꯃꯥꯅꯁꯨ ꯂꯩꯕꯤꯌꯨ ꯌꯥꯗꯦ꯫ ꯇꯝꯕꯤ ꯑꯉꯥꯡꯗꯨꯒꯤꯃꯈꯨꯠ ꯑꯗꯨ ꯃꯥꯒꯤ ꯃꯈꯨꯠ ꯑꯗꯨꯅ ꯁꯝꯂꯒ ꯍꯥꯏꯔꯛꯏ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯅꯤꯅꯦꯒ ꯂꯩꯔꯨꯔꯁꯤ, ꯃꯃꯥꯗ ꯍꯥꯏꯔꯨꯔꯅꯨ꯫ ꯑꯉꯥꯡꯗꯨ ꯃꯃꯥꯗ ꯃꯃꯤꯠ ꯑꯗꯨ ꯀꯤꯔꯨꯞ ꯀꯤꯔꯨꯞ ꯌꯦꯡꯂꯝꯃꯤ꯫ ꯑꯉꯥꯡ ꯃꯃꯥꯗꯨꯁꯨ ꯃꯆꯥꯅꯨꯄꯥꯒꯤ ꯃꯇꯧ ꯑꯁꯤꯗ ꯇꯧꯐꯝ ꯈꯪꯗ ꯃꯆꯥꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ꯫ ꯑꯉꯥꯡꯗꯨꯁꯨ ꯃꯃꯥ ꯀꯤꯕꯅ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯅꯤꯅꯦ, ꯂꯩꯕꯤꯔꯅꯨ, ꯑꯩ ꯁꯥꯟꯅꯄꯣꯠ ꯄꯥꯝꯗ꯭ꯔꯤ꯫ ꯇꯝꯕꯤ ꯃꯥꯁꯨ ꯑꯉꯥꯡꯗꯨꯒꯤ ꯃꯇꯧꯗꯨ ꯈꯪꯕꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯃꯥꯗ ꯇꯞꯅ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯅꯝꯃ, ꯁꯥꯟꯅꯄꯣꯠꯇꯣ ꯑꯩ ꯂꯩꯕꯤꯔꯒꯦ, ꯑꯉꯥꯡꯁꯤꯗ ꯆꯩꯕꯤꯔꯅꯨ꯫ ꯑꯉꯥꯡ ꯃꯃꯥꯗꯨ ꯏꯀꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯕꯦꯝꯃ, ꯌꯥꯔꯅꯤꯗ ꯂꯩꯗ꯭ꯔꯕꯁꯨ, ꯑꯩ ꯀꯣꯟꯅ ꯁꯦꯜ ꯂꯩꯔꯒ ꯂꯩꯔꯒꯦ꯫ ꯏꯅꯝꯃꯅꯁꯨ ꯀꯣꯟꯅ ꯂꯩꯕꯤꯔꯣ, ꯍꯧꯖꯤꯛꯀꯤꯅ ꯑꯩꯅ ꯂꯩꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯄꯣꯠꯐꯝ ꯐꯝꯂꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯄꯨꯔꯛꯇꯨꯅ ꯑꯉꯥꯡ ꯑꯗꯨꯅ ꯄꯥꯝꯂꯤꯕ ꯁꯥꯟꯅꯄꯣꯠ ꯑꯗꯨ ꯂꯩꯕꯤꯔꯝꯃꯤ꯫ ꯑꯉꯥꯡ ꯑꯗꯨꯁꯨ ꯃꯍꯥꯛꯅ ꯄꯥꯝꯕ ꯁꯥꯟꯅꯄꯣꯠ ꯑꯗꯨ ꯐꯪꯂꯕꯗ ꯍꯔꯥꯎꯅ ꯅꯣꯛꯆꯔꯝꯃꯤ꯫ ꯑꯗꯨꯒ ꯇꯝꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯅꯤꯅꯦ, ꯅꯪꯗꯤ ꯌꯥꯝꯅ ꯐꯩ, ꯑꯩꯈꯣꯏ ꯏꯃꯥꯗꯤ ꯃꯕꯨꯛ ꯐꯠꯇꯦ꯫ ꯑꯕꯨꯡꯉꯣ, ꯃꯃꯥꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨ, ꯐꯠꯇꯦꯀꯣ꯫ ꯅꯤꯅꯦ, ꯑꯩꯒꯤ ꯃꯤꯡ ꯑꯕꯨꯡꯉꯣ ꯀꯧꯗꯦ, ꯑꯩꯒꯤ ꯃꯤꯡ ꯇꯨꯝꯊꯤꯡꯉꯝꯕ ꯀꯧꯏ꯫ ꯐꯖꯕ꯭ꯔꯥ ꯑꯩꯒꯤ ꯃꯤꯡꯁꯦ ꯅꯤꯅꯦ? ꯐꯖꯩ꯫ ꯑꯗꯨꯗꯤ ꯅꯤꯅꯦ, ꯑꯩꯁꯨ ꯌꯨꯝꯗ ꯍꯜꯂꯒꯦꯀꯣ꯫ ꯍꯜꯂꯣ ꯐꯖꯅ, ꯃꯊꯪ ꯊꯦꯡꯅꯕꯗ ꯅꯤꯅꯦ ꯎꯔꯗꯤ ꯀꯧꯔꯛꯎꯀꯣ꯫ ꯍꯣꯏ ꯅꯤꯅꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯉꯥꯡꯗꯨ ꯃꯃꯥꯒꯤ ꯃꯅꯥꯛꯇꯨꯗ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯃꯥꯗ ꯁꯥꯟꯅꯄꯣꯠꯇꯨ ꯎꯠꯂꯝꯃꯤ ꯍꯔꯥꯎꯅ꯫ ꯑꯉꯥꯡꯒꯤ ꯃꯃꯥ ꯑꯗꯨꯁꯨ ꯇꯝꯕꯤꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯝꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒꯤ ꯃꯈꯨꯠ ꯑꯗꯨ ꯁꯝꯂꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫
ꯇꯣꯝꯊꯤꯟꯉꯥꯟꯕ ꯆꯠꯅ ꯆꯠꯅ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯇꯝꯕꯤ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯃꯈꯨꯠ ꯍꯥꯏꯔꯝꯃꯤ꯫ ꯇꯝꯕꯤꯁꯨ ꯃꯣꯃꯣꯟ ꯅꯣꯛꯅ ꯑꯉꯥꯡ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯉꯁꯥꯏꯗꯒꯤ ꯇꯝꯕꯤꯒꯤ ꯃꯇꯧ ꯌꯦꯡꯂꯤꯕ ꯅꯨꯄꯥ ꯑꯅꯤꯗꯨꯗꯤ ꯃꯌꯥꯒ ꯀꯥꯔꯤ꯫ ꯊꯦꯝꯕꯤ ꯃꯥꯗꯤ ꯀꯔꯤꯁꯨ ꯍꯦꯟꯅ ꯉꯛꯂꯨꯕ ꯑꯣꯏꯗꯦ꯫ ꯇꯝꯕꯤ ꯃꯥꯒꯤ ꯃꯒꯨꯟ ꯈꯪꯕꯅ ꯁꯤꯟꯅꯩꯕ ꯂꯟꯊꯣꯏꯗ ꯑꯣꯟꯁꯤꯟꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯃꯁꯤ ꯅꯨꯄꯤꯁꯦ ꯃꯆꯤꯟ ꯈꯛꯇ ꯀꯟꯕꯗ ꯅꯠꯇꯅ ꯃꯤꯅꯨꯡꯁꯤꯁꯨ ꯌꯥꯝꯅ ꯆꯥꯎꯕꯖꯥꯠꯅꯤ꯫ ꯁꯤꯟꯅꯩꯕꯅ ꯇꯞꯅ ꯉꯥꯡꯕ ꯑꯣꯏꯔꯒꯁꯨ ꯊꯦꯝꯕꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯂꯦꯞꯄ ꯑꯣꯏꯕꯅꯤꯅ ꯇꯥꯔꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯤꯅꯨꯡꯁꯤ ꯌꯥꯝ ꯆꯥꯎꯕꯅꯤ ꯑꯩꯈꯣꯏ ꯇꯝꯕꯤꯁꯦ꯫ ꯃꯤꯒꯤ ꯑꯋꯥꯕꯁꯨ ꯎꯕ ꯌꯥꯗꯕꯅꯤ꯫ ꯃꯥꯒꯨꯝꯕ ꯏꯃꯥꯟꯅꯕꯤ ꯑꯃ ꯐꯪꯖꯔꯦ ꯈꯟꯕꯗ ꯏꯁꯥ ꯏꯊꯟꯇ ꯆꯥꯎꯊꯣꯛꯄ ꯐꯥꯎꯖꯩ꯫ ꯃꯥ ꯂꯩꯕꯒꯤꯅꯤ ꯑꯩꯅ ꯉꯁꯤ ꯃꯤꯔꯛ ꯊꯣꯛꯅ ꯍꯤꯡꯕ ꯉꯝꯂꯤꯕꯁꯤꯁꯨ꯫ ꯊꯦꯝꯕꯤꯒꯤ ꯋꯥꯍꯩꯗꯨ ꯇꯥꯔꯒ ꯂꯟꯊꯣꯏꯕꯁꯨ ꯍꯧꯖꯤꯛ ꯈꯛꯇꯗ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯛꯏ꯫ ꯇꯟꯖꯥ ꯑꯗꯨꯗ ꯇꯝꯕꯤꯁꯨ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯂꯥꯛꯑꯣ ꯑꯩꯈꯣꯏꯁꯨ ꯆꯤꯡ ꯃꯇꯦꯛ ꯑꯃ ꯀꯥꯎꯔꯁꯤ꯫ ꯍꯣꯔꯦꯟꯁꯨ ꯊꯥꯕꯜ ꯂꯩꯕꯅꯤꯅ ꯈꯔ ꯉꯟꯅ ꯌꯨꯝꯗ ꯍꯟꯁꯤ꯫ ꯑꯃꯨꯛꯁꯨ ꯅꯨꯄꯥ ꯑꯅꯤꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯇꯥ ꯁꯤꯟꯅꯩꯕ, ꯊꯥꯂꯟ, ꯍꯣꯔꯦꯟ ꯊꯥꯕꯜ ꯂꯥꯛꯑꯣ꯫ ꯁꯤꯟꯅꯩꯕ ꯅꯣꯛꯂꯒ ꯂꯥꯛꯇꯣꯏꯅꯦ, ꯊꯥꯕꯜꯅꯦꯕꯨ ꯍꯥꯏꯔꯗꯤ ꯑꯍꯤꯡ ꯇꯨꯝꯗꯈꯩ ꯆꯣꯡꯗꯨꯅ ꯂꯩꯔꯕꯅꯤ꯫ ꯁꯤꯟꯅꯩꯕꯒꯤ ꯋꯥꯍꯩꯗꯨꯗ ꯑꯃꯨꯛꯁꯨ ꯅꯨꯄꯤ ꯑꯅꯤꯗꯨ ꯅꯣꯛꯂꯝꯃꯤ꯫ ꯂꯟꯊꯣꯏꯕ ꯇꯨꯃꯤꯟꯅ ꯂꯣꯟꯅ ꯇꯝꯕꯤꯅ ꯊꯋꯥꯏ ꯇꯥꯅ ꯅꯣꯛꯂꯤꯕꯗꯨ ꯌꯦꯡꯖꯔꯝꯃꯤ꯫ ꯃꯕꯨꯛꯅꯤꯡꯗꯁꯨ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ꯫ ꯊꯦꯡꯅꯔꯔꯣꯏꯗ꯭ꯔꯅ ꯀꯌꯥꯗꯤ ꯋꯥꯔꯨꯔꯦ, ꯑꯗꯨꯕꯨ ꯃꯥꯕꯨ ꯎꯕ ꯃꯤꯀꯨꯞꯇ ꯋꯥꯕꯒ ꯄꯨꯡꯀꯥꯎ ꯀꯥꯎꯏ꯫ ꯑꯃꯨꯛꯁꯨ ꯆꯤꯟꯕꯥꯜ ꯈꯤꯇꯪ ꯂꯦꯡꯅ ꯍꯥꯏꯖꯔꯝꯃꯤ ꯀꯅꯥꯁꯨ ꯇꯥꯗꯅꯕ ꯃꯑꯣꯡꯗ꯫ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯃꯁꯤ ꯅꯨꯄꯤꯁꯦ ꯐꯗꯤ ꯐꯖꯩ꯫ ꯑꯩꯅ ꯉꯁꯤ ꯐꯥꯎꯕ ꯂꯩꯔꯛꯄ ꯑꯁꯤꯗ ꯃꯥꯒꯨꯝꯅ ꯐꯖꯕ ꯅꯨꯄꯤ ꯑꯃꯨꯛ ꯐꯥꯎꯕ ꯊꯦꯡꯅꯔꯛꯇ꯭ꯔꯤ꯫ ꯃꯊꯟꯇ ꯃꯣꯟꯗ꯭ꯔꯪꯗ ꯇꯥꯎꯔꯤꯉꯩ ꯉꯥꯡꯅꯔꯤꯕ ꯋꯥ ꯇꯥꯕ ꯅꯠꯇꯕꯅꯤꯅ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ꯫ ꯁꯤꯟꯅꯩꯕ ꯃꯥꯁꯨ ꯂꯟꯊꯣꯏꯕꯒꯤ ꯈꯨꯗꯥꯡ ꯇꯥ ꯄꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯂꯥꯛꯑꯣ ꯀꯥꯈꯠꯂꯁꯤ, ꯀꯣꯟꯅ ꯃꯣꯟꯗ꯭ꯔꯪꯗꯨ ꯁꯥꯟꯅꯔꯣ꯫ ꯁꯤꯟꯅꯩꯕꯒꯤ ꯗꯣꯡ ꯗꯣꯡ ꯍꯥꯏꯕ ꯃꯇꯧ ꯑꯁꯤꯗ ꯂꯟꯊꯣꯏꯕꯗꯤ ꯏꯀꯥꯏꯕ ꯈꯖꯤꯛ ꯐꯥꯎꯔꯗꯨꯅ ꯃꯃꯥꯏ ꯑꯗꯨ ꯅꯥꯛ ꯌꯦꯠꯇ ꯂꯩꯊꯣꯛ ꯂꯩꯁꯤꯟ ꯁꯥꯟꯅꯔꯤ꯫ ꯅꯨꯄꯤ ꯑꯅꯤ ꯑꯗꯨꯗꯤ ꯅꯣꯛꯂꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯁꯨ ꯆꯤꯡ ꯃꯇꯦꯛ ꯈꯔ ꯀꯥꯔꯨꯔꯒ ꯑꯃꯨꯛ ꯀꯨꯝꯊꯔꯛꯂꯝꯃꯤ ꯃꯌꯨꯝꯗ ꯍꯟꯅꯅꯕ꯫ ꯂꯟꯊꯣꯏꯕ ꯋꯥ ꯇꯞꯅ ꯍꯥꯏꯔꯛꯏ ꯅꯨꯄꯤ ꯑꯅꯤꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ꯫ ꯅꯣꯏ ꯑꯅꯤꯁꯨ ꯐꯖꯅ ꯍꯜꯂꯣ, ꯑꯩꯈꯣꯏꯗꯤ ꯉꯥꯏꯍꯥꯛ ꯂꯩꯍꯧꯈꯤꯒꯦ꯫ ꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯆꯞ ꯃꯥꯟꯅꯅ ꯈꯨꯝꯂꯛꯏ꯫ ꯑꯍꯣꯏ ꯇꯥꯂꯟ꯫ ꯃꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯇꯞꯂꯤ ꯇꯞꯂꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯅꯤꯗꯨꯁꯨ ꯅꯨꯄꯤ ꯑꯅꯤꯗꯨꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯁꯨ ꯑꯣꯏꯁꯤꯜꯂꯛꯂꯝꯃꯤ꯫ ꯇꯝꯕꯤ ꯃꯥꯗꯤ ꯀꯣꯏꯂꯥꯡ ꯀꯣꯏꯂꯥꯡ ꯂꯥꯡꯗꯨꯅ ꯊꯥꯕꯜꯒꯤꯅꯤ ꯍꯥꯏꯗꯨꯅ ꯃꯆꯨꯝ ꯇꯥꯈꯩ ꯀꯦꯔꯤ꯫ ꯌꯥꯝꯅ ꯀꯦꯔꯕꯁꯨ ꯄꯛꯇꯦ ꯐꯖꯗꯦ ꯍꯥꯏꯕꯗꯨꯃꯛꯇꯤ ꯑꯣꯏꯗꯦ꯫ ꯃꯉꯣꯟꯗ ꯀꯦꯔꯤꯕ ꯑꯗꯨꯒ ꯌꯥꯝꯅ ꯆꯥꯟꯅꯅ ꯆꯨꯁꯤꯟꯅꯅ ꯐꯖꯔꯝꯃꯤ꯫ ꯋꯥꯡꯂꯩꯕꯤꯁꯨ ꯃꯆꯥꯅ ꯀꯦꯔꯤꯕꯗꯨꯒꯤ ꯃꯅꯥꯛꯇ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯗꯨꯅ ꯃꯆꯥꯒꯤ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯂꯤ꯫ ꯌꯦꯡꯅ ꯌꯦꯡꯅꯁꯨ ꯍꯥꯏꯔꯛꯏ꯫ ꯕꯦꯝꯃ, ꯅꯪꯒꯤ ꯆꯤꯝꯕꯥꯟꯗꯣ ꯈꯔ ꯉꯥꯡꯕ ꯋꯥꯠꯂꯤ, ꯈꯔ ꯑꯝꯇ ꯁꯪꯖꯤꯜꯂꯨ꯫ ꯌꯥꯔꯦ ꯏꯃꯥ, ꯉꯁꯥꯏꯗꯒꯤꯅꯤ ꯋꯥ ꯄꯦꯄꯥ ꯄꯦꯄꯥ ꯌꯥꯝ ꯉꯥꯡꯉꯤꯁꯦ꯫ ꯍꯥꯏ, ꯏꯃꯥꯅ ꯍꯥꯏꯔꯤꯁꯦ ꯏꯆꯥꯅ ꯃꯤꯌꯥꯝꯗꯒꯤ ꯍꯦꯟꯅ ꯐꯖꯅꯕꯅꯤꯅꯦꯍꯦ꯫ ꯆꯤꯝꯕꯥꯟꯗꯣ ꯈꯔ ꯍꯦꯟꯅ ꯁꯪꯖꯤꯜꯂꯨ ꯍꯥꯏꯕꯅꯤꯅꯦ ꯅꯪꯕꯣ꯫ ꯇꯝꯕꯤꯁꯨ ꯃꯃꯥꯅ ꯁꯪꯉꯨ ꯍꯥꯏꯕꯗꯨꯃꯛ ꯁꯪꯂꯝꯃꯤ꯫ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯍꯥꯟꯅꯒꯤ ꯉꯥꯡꯂꯤ ꯃꯊꯛꯇꯨꯗ ꯈꯔ ꯍꯦꯟꯅ ꯑꯉꯥꯡꯕꯗꯨ ꯁꯪꯖꯤꯟꯕ ꯑꯗꯨꯗꯗꯤ ꯈꯔ ꯍꯦꯟꯅ ꯐꯖꯔꯛꯄꯒꯨꯝ ꯇꯧꯔꯤ꯫ ꯋꯥꯡꯂꯩꯕꯤ ꯃꯆꯥꯅ ꯀꯦꯔꯤꯕꯗꯨ ꯂꯣꯏꯔꯗꯨꯅ ꯑꯃꯨꯛ ꯃꯆꯥꯒꯤ ꯁꯦꯠꯅꯅꯕ ꯐꯤꯔꯣꯜ ꯑꯗꯨ ꯄꯨꯊꯣꯔꯛꯂꯝꯃꯤ꯫ ꯁꯦꯁꯦ, ꯁꯤꯒꯤ ꯍꯪꯒꯥꯝ ꯃꯄꯥꯜ ꯃꯆꯨꯒꯤ ꯐꯅꯦꯛꯁꯦ ꯁꯤꯒ ꯍꯪꯒꯥꯝ ꯃꯄꯥꯜ ꯃꯆꯨꯒꯤ ꯃꯄꯥꯟꯗ ꯁꯅꯥ ꯇꯥꯕꯤ ꯃꯆꯨꯅ ꯀꯣꯠꯄ ꯔꯥꯅꯤ ꯐꯤꯁꯦ ꯁꯤꯃꯒ ꯏꯜꯂꯨ꯫ ꯍꯣꯏ ꯏꯃꯥ, ꯑꯗꯨꯒ ꯍꯣꯔꯦꯟꯗꯤ ꯏꯆꯥꯅ ꯊꯥꯕꯜ ꯃꯀꯣꯛ ꯆꯤꯡꯕꯗꯣ ꯏꯃꯥ ꯌꯦꯡꯒꯗꯧꯔꯤꯕꯅꯤ꯫ ꯏꯃꯥ ꯌꯦꯡꯅꯤ ꯈꯟꯕꯗ ꯊꯥꯕꯜ ꯆꯣꯡꯒꯗꯕ ꯇꯜꯂꯕꯅꯤ ꯑꯩꯗꯤ꯫ ꯈꯨꯝꯗꯣꯏꯒꯤꯗ ꯇꯧꯔꯅ ꯂꯩꯔꯅꯨꯅꯦ ꯅꯪꯕꯣ꯫ ꯏꯃꯥꯅ ꯂꯩꯔꯛꯄ ꯁꯅꯥ ꯂꯤꯀꯣꯟ ꯈꯨꯖꯤꯁꯦ ꯁꯤꯖꯤꯟꯕꯤꯔꯒꯦ, ꯆꯪꯁꯤꯜꯂꯛꯎ ꯂꯥꯎ꯫ ꯇꯝꯕꯤꯁꯨ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯋꯥꯡꯂꯩꯕꯤꯁꯨ ꯃꯍꯥꯛꯅ ꯃꯆꯥꯒꯤꯅꯤ ꯍꯥꯏꯅ ꯂꯩꯔꯛꯄ ꯐꯖ ꯐꯖꯕ ꯁꯅꯥ ꯂꯤꯀꯣꯟ ꯈꯨꯖꯤꯅꯆꯤꯡꯕꯁꯤꯡ ꯑꯗꯨ ꯁꯤꯖꯤꯟꯕꯤꯔꯝꯃꯤ꯫ ꯁꯅꯥ ꯂꯤꯀꯣꯟ ꯁꯤꯕ ꯂꯣꯏꯔꯕꯗ ꯇꯝꯕꯤꯁꯨ ꯃꯃꯥꯅ ꯈꯜꯂꯝꯕ ꯐꯤ ꯐꯅꯦꯛ ꯑꯗꯨ ꯍꯨꯟꯗꯣꯛꯂꯝꯃꯤ꯫ ꯄꯨꯝꯅꯃꯛ ꯂꯣꯏꯔꯕꯗ ꯋꯥꯡꯂꯩꯕꯤ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯅ ꯃꯆꯥꯗ ꯌꯦꯡꯗꯨꯅ ꯍꯥꯏꯖꯔꯛꯏ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯐꯗꯤ ꯐꯖꯕꯖꯥꯠꯅꯤ ꯃꯃꯥ ꯑꯩ ꯂꯧꯗꯅ꯫ ꯀꯥꯏꯗꯒꯤ ꯏꯃꯥ ꯂꯧꯗꯅ ꯐꯖꯔꯤꯅꯣ? ꯑꯩꯅ ꯐꯖꯔꯤꯁꯤꯗꯤ ꯃꯁꯥꯒꯤꯅꯤ꯫ ꯋꯥꯡꯂꯩꯕꯤ ꯃꯆꯤꯟ ꯑꯗꯨ ꯁꯨꯛꯇꯨꯅ ꯅꯃꯥ ꯑꯩꯁꯦ ꯂꯩꯁꯥꯔꯤꯉꯩꯗ ꯈꯨꯜꯁꯤꯗ ꯁꯛ ꯐꯖꯕꯗ ꯃꯃꯤꯡ ꯆꯠꯂꯤꯕꯅꯤ꯫ ꯅꯨꯄꯥꯀꯌꯥ ꯀꯌꯥꯅꯣ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟꯁꯤꯗ ꯑꯌꯨꯛ ꯅꯨꯡꯊꯤꯟ ꯅꯨꯃꯤꯗꯥꯡ ꯈꯪꯗꯅ ꯑꯩꯕꯨ ꯁꯪꯂꯤꯕꯗꯣ꯫ ꯑꯗꯨꯅꯔꯣ ꯑꯩꯈꯣꯏ ꯄꯥꯕ ꯑꯊꯤꯕꯁꯤꯗ ꯂꯨꯍꯣꯡꯉꯛꯏꯁꯦ? ꯋꯥꯡꯂꯩꯕꯤ ꯍꯟꯗꯛꯇꯤ ꯅꯣꯛꯂꯗꯨꯅ ꯏꯕꯦꯝꯃ, ꯍꯧꯖꯤꯛꯀꯥꯟꯗꯤ ꯁꯛꯅ ꯆꯥꯕ ꯌꯥꯗ꯭ꯔꯦ꯫ ꯅꯣꯏ ꯄꯥꯕꯁꯦ ꯈꯨꯜ ꯂꯩꯀꯥꯏꯗ ꯁꯦꯜ ꯄꯥꯏꯕ ꯂꯟ ꯊꯨꯝ ꯂꯩꯕꯗ ꯃꯃꯤꯡ ꯆꯠꯂꯤꯕꯅꯤ꯫ ꯃꯁꯛ ꯈꯔ ꯊꯤꯖꯔꯕꯁꯨ ꯑꯗꯨꯅꯅꯦ ꯅꯃꯥ ꯑꯩꯅ
ꯅꯣꯏ ꯄꯥꯕꯗ ꯂꯩꯔꯛꯂꯤꯕꯁꯦ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯂꯩꯕꯤꯕꯒꯤ ꯋꯥ ꯂꯩꯇꯦꯗ ꯑꯗꯨꯒ ꯅꯪꯁꯨ ꯒ꯭ꯌꯥꯟ ꯇꯥꯎ ꯁꯦꯜ ꯄꯥꯏꯕ ꯃꯤꯒ ꯁꯪꯒ ꯇꯧ ꯑꯁ ꯇꯥꯅꯤꯡꯈꯤꯗ꯭ꯔꯦ ꯑꯩꯗ ꯂꯥꯛꯑꯣ ꯌꯥꯔꯦ ꯇꯣꯛꯑꯁꯤ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨꯁꯨ ꯄꯨꯟꯅ ꯊꯥꯕꯜ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯃꯤꯟꯅꯔꯝꯃꯤ ꯇꯝꯕꯤꯅ ꯂꯥꯛꯄ ꯎꯕꯗ ꯃꯌꯥꯝ ꯑꯗꯨ ꯇꯝꯕꯤꯗ ꯂꯣꯏꯅ ꯌꯦꯡꯅꯗꯨꯅ ꯃꯤꯠꯐꯝ ꯊꯝꯅꯔꯝꯃꯤ ꯁꯨꯝ ꯂꯥꯛꯄꯗ ꯊꯥꯕꯜ ꯃꯐꯝ ꯌꯧꯈꯤꯕ ꯈꯪꯍꯧꯗꯦ ꯇꯝꯕꯤ ꯊꯥꯕꯜ ꯃꯐꯝ ꯌꯧꯔꯕꯗ ꯑꯀꯣꯏꯕꯗꯨꯗ ꯃꯤꯠꯌꯦꯡ ꯊꯝꯗꯨꯅ ꯅꯥꯛ ꯌꯦꯠꯇ ꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯤ ꯃꯆꯤꯟꯗꯁꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯃꯗꯨꯏ ꯅꯨꯄꯤꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯣꯛꯂꯛꯇꯦꯅꯦ ꯃꯌꯨꯝꯗ ꯀꯩꯗꯧꯔꯒ ꯂꯩꯅꯣ ꯈꯪꯗꯦꯕ ꯁꯣꯟꯅ ꯁꯨꯝ ꯌꯦꯡꯂꯛꯄꯗ ꯂꯥꯞꯇꯛꯅ ꯊꯦꯝꯕꯤ ꯂꯥꯛꯄꯗꯨ ꯎꯔꯝꯃꯤ ꯊꯦꯝꯕꯤ ꯂꯥꯛꯄ ꯎꯕꯗꯒꯤ ꯇꯝꯕꯤ ꯃꯃꯥ ꯂꯩꯒ ꯊꯋꯥ ꯁꯥꯗ ꯊꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ ꯊꯦꯝꯕꯤ ꯃꯥꯁꯨ ꯂꯩꯀꯥꯏꯒꯤ ꯃꯅꯥꯎꯅꯨꯄꯤꯁꯤꯡꯒ ꯂꯥꯛꯄꯅꯤ ꯇꯝꯕꯤꯅ ꯆꯪꯁꯤꯜꯂꯛꯄ ꯎꯕꯗ ꯃꯍꯥꯛꯁꯨ ꯍꯔꯥꯎꯅ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ ꯇꯞꯅ ꯂꯥꯛꯑꯣ ꯏꯕꯦꯝꯃ ꯆꯦꯜꯂꯛꯏꯗꯣ ꯑꯃꯨꯛ ꯇꯨꯁꯤꯜꯂꯗꯤ ꯊꯥꯕꯜ ꯆꯣꯡꯕꯒ ꯐꯖꯅ ꯌꯥꯎꯅꯤ ꯀꯩꯁꯨ ꯇꯨꯁꯤꯜꯂꯣꯏꯌꯦ ꯈꯪꯉꯕ ꯑꯗꯨ ꯈꯪꯗꯅ ꯆꯦꯜꯂꯛꯏꯅꯤ ꯊꯦꯝꯕꯤꯒ ꯂꯥꯛꯃꯤꯟꯅꯕ ꯃꯅꯥꯎꯅꯨꯄꯤ ꯑꯃꯅ ꯇꯝꯕꯤꯗ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯏꯆꯦ ꯇꯝꯕꯤ ꯉꯁꯤꯗꯤ ꯅꯍꯥꯟꯈꯩꯗꯒꯤ ꯍꯦꯟꯅ ꯃꯌꯥꯝ ꯑꯃ ꯐꯖꯩꯌꯦ ꯑꯉꯥꯡ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯕ ꯂꯣꯏꯕꯗ ꯉꯥꯏꯔꯤ ꯊꯦꯝꯕꯤꯁꯨ ꯌꯥꯎꯁꯤꯜꯂꯛꯏ ꯑꯁꯦꯡꯕꯩꯅꯤ ꯏꯕꯦꯝꯃ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯇꯝꯕꯤ ꯅꯪ ꯉꯁꯤꯗꯤ ꯌꯥꯝ ꯐꯖꯩ ꯌꯥꯔꯦꯍꯦ ꯄꯪꯊꯥ ꯊꯥꯒꯠꯂꯛꯑꯅꯨ ꯑꯩ ꯑꯣꯏꯅ ꯏꯀꯥꯏꯒꯦ ꯇꯧꯏ ꯑꯗꯨꯒꯤ ꯁꯔꯨꯛ ꯊꯥꯕꯜ ꯑꯣꯏꯅ ꯆꯣꯡꯉꯨꯔꯁꯤ ꯂꯥꯛꯑꯣ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯂꯣꯏꯒꯦ ꯍꯥꯏꯔꯛꯑꯅꯤ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯄꯨꯟꯅ ꯊꯥꯕꯜ ꯆꯣꯡꯐꯝ ꯑꯗꯨꯗ ꯆꯪꯉꯛꯇꯨꯅ ꯊꯥꯕꯜ ꯆꯣꯡꯕꯗꯨ ꯌꯥꯎꯔꯝꯃꯤ ꯇꯝꯕꯤꯅ ꯊꯥꯕꯜ ꯃꯀꯣꯛ ꯆꯤꯡꯂꯤꯕ ꯑꯗꯨ ꯎꯕꯗ ꯊꯥꯕꯜ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯄ ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯇꯝꯕꯤ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯃꯀꯣꯛ ꯆꯤꯡꯕꯤ ꯑꯁꯤ ꯐꯖꯩ ꯍꯥꯏꯗꯨꯅ ꯁꯣꯟꯅꯔꯝꯃꯤ ꯇꯝꯕꯤꯁꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯊꯥꯕꯜ ꯑꯗꯨ ꯆꯣꯡꯂꯤ ꯇꯟꯖꯥ ꯑꯗꯨꯗ ꯅꯨꯄꯥ ꯄꯥꯏꯕ ꯌꯥꯔꯦ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯈꯪꯍꯧꯗ ꯇꯝꯕꯤꯒꯤ ꯑꯣꯏ ꯊꯪꯕ ꯃꯈꯨꯠ ꯑꯗꯨꯗ ꯂꯟꯊꯣꯏꯕ ꯃꯥꯅ ꯃꯣꯡ ꯍꯥꯗ ꯂꯥꯛꯇꯨꯅ ꯁꯠ ꯂꯥꯎꯅ ꯄꯥꯏꯁꯤꯜꯂꯛꯂꯝꯃꯤ ꯇꯝꯕꯤꯁꯨ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯄꯥꯏꯔꯛꯂꯤꯕ ꯑꯗꯨ ꯂꯟꯊꯣꯏꯕ ꯑꯣꯏꯔꯝꯕ ꯑꯗꯨꯗ ꯍꯔꯥꯎꯅ ꯃꯁꯥꯗꯨ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯔꯝꯃꯤ ꯂꯟꯊꯣꯏꯕ ꯃꯥꯁꯨ ꯊꯥꯕꯜ ꯆꯣꯡꯅ ꯆꯣꯡꯅ ꯇꯝꯕꯤꯗ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯛꯂꯝꯃꯤ ꯇꯝꯕꯤ ꯅꯪ ꯉꯁꯤꯗꯤ ꯌꯥꯝ ꯐꯖꯩ ꯊꯥꯕꯜ ꯆꯣꯡꯕꯁꯨ ꯌꯥꯝ ꯍꯩ ꯇꯝꯕꯤꯁꯨ ꯅꯣꯛꯃꯤ ꯇꯧꯅ ꯈꯨꯝꯂꯛꯏ ꯊꯥꯂꯟꯅ ꯄꯪꯊꯥ ꯊꯥꯒꯠꯄꯤꯔꯦ ꯑꯩꯅ ꯁꯣꯝꯗ ꯍꯩꯇ꯭ꯔꯤꯁꯤꯒ ꯊꯥꯒꯠꯄꯩ ꯋꯥ ꯅꯠꯇꯦ ꯑꯁꯦꯡꯕꯅꯤ ꯑꯩꯅ ꯍꯥꯏꯁꯤ ꯇꯝꯕꯤ ꯃꯥꯗꯤ ꯂꯟꯊꯣꯏꯕꯅ ꯃꯉꯣꯟꯗ ꯏꯊꯥ ꯊꯥꯖꯗꯅ ꯃꯥꯕꯨ ꯐꯖꯩ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯔꯛꯄ ꯑꯁꯤꯗ ꯃꯍꯥꯛꯇꯤ ꯃꯊꯟꯇ ꯄꯪꯉꯥꯗ ꯍꯔꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯍꯥꯏꯅ ꯃꯇꯝꯁꯨ ꯊꯦꯡꯖꯤꯜꯂꯛꯄꯅ ꯊꯥꯕꯜꯁꯨ ꯂꯣꯏꯔꯝꯃꯤ ꯊꯥꯕꯜ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯇꯝꯕꯤꯅꯦ ꯊꯦꯝꯕꯤꯅꯦ ꯂꯟꯊꯣꯏꯕꯅꯦ ꯁꯤꯟꯍꯩꯕꯅꯦ ꯃꯈꯣꯏ ꯃꯔꯤ ꯄꯨꯟꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩꯗꯅꯤ ꯋꯥꯡꯂꯩꯕꯤꯅ ꯇꯥꯍꯥ ꯆꯪꯁꯤꯜꯂꯛꯇꯨꯅ ꯁꯤꯟꯍꯩꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯃꯈꯥꯔꯣꯝꯒꯤ ꯆꯥꯎꯊꯣꯏꯒꯤ ꯃꯆꯥꯅꯨꯄꯥꯗꯨ ꯅꯠꯇ꯭ꯔꯣ ꯁꯤꯟꯍꯩꯕ ꯏꯉꯛꯉꯛꯅ ꯈꯨꯝꯂꯛꯏ ꯃꯥꯅꯦ ꯏꯃꯥ ꯋꯥꯡꯂꯩꯕꯤ ꯑꯃꯨꯛ ꯂꯟꯊꯣꯏꯕꯗ ꯍꯥꯏꯔꯞ ꯀꯔꯦꯝꯅꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯑꯃꯁꯤꯅ ꯅꯣꯏꯒꯤ ꯊꯪꯅꯕꯗ ꯂꯩꯕ ꯌꯨꯝ ꯑꯅꯧꯕ ꯁꯥꯒꯠꯄꯗ ꯌꯥꯎꯕ ꯊꯕꯛ ꯁꯨꯕ ꯂꯥꯛꯄꯗꯨ ꯅꯠꯇ꯭ꯔꯣ ꯁꯤꯟꯍꯩꯕꯅ ꯈꯨꯝꯒꯦ ꯇꯧꯔꯤꯉꯩ ꯂꯟꯊꯣꯏꯕꯅ ꯁꯠ ꯂꯥꯎꯅ ꯈꯨꯝꯂꯛꯏ ꯃꯥꯅꯦ ꯏꯅꯦ ꯋꯥꯡꯂꯩꯕꯤ ꯃꯍꯥꯛꯀꯤ ꯃꯤꯕꯨ ꯀꯔꯦꯝꯅꯕ ꯋꯥꯉꯥꯡ ꯑꯗꯨ ꯇꯧꯔꯛꯂꯝꯃꯤ ꯌꯨꯝ ꯁꯥꯕ ꯂꯥꯛꯄ ꯌꯥꯎꯕ ꯅꯪꯅ ꯊꯥꯕꯜꯒ ꯆꯣꯡꯗꯅ ꯅꯪꯒꯨꯝꯕꯁꯤꯗꯤ ꯊꯥꯕꯜ ꯆꯣꯡꯕꯗ ꯌꯥꯎꯕ ꯂꯥꯛꯀꯅꯨꯅꯦ ꯅꯣꯏꯗꯤ ꯊꯕꯛ ꯁꯨꯕꯒꯤ ꯑꯋꯥꯕꯗꯣ ꯄꯣꯊꯥꯗꯨꯅ ꯌꯨꯝꯗ ꯏꯔꯦꯟꯖꯅ ꯂꯩꯌꯨꯅꯦ ꯃꯃꯥꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯇꯝꯕꯤ ꯁꯥꯎꯅ ꯃꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤ ꯃꯌꯥꯝꯗꯨꯕꯣ ꯑꯃꯨꯛꯁꯨ ꯂꯟꯊꯣꯏꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯊꯥꯂꯟ ꯑꯩꯈꯣꯏ ꯃꯥꯁꯦ ꯉꯥꯎꯔꯕꯅꯤ ꯅꯪ ꯁꯥꯎꯅꯨꯀꯣ ꯅꯃꯥ ꯑꯩꯕꯨ ꯉꯥꯎꯕ ꯑꯃꯨꯛꯇ ꯍꯜꯂꯤ ꯑꯩꯗꯤ ꯆꯨꯝꯅ ꯁꯨꯝ ꯏꯕꯨꯡꯉꯣꯁꯤ ꯒ꯭ꯌꯥꯟ ꯇꯥꯅꯅꯕ ꯍꯥꯏꯅ ꯍꯥꯏꯕꯁꯤꯗ ꯏꯃꯥꯒꯤ ꯋꯥꯗꯣ ꯇꯥꯕ ꯌꯥꯕ ꯋꯥ ꯅꯠꯇꯦ ꯂꯥꯏꯔꯕ ꯃꯆꯥ ꯃꯁꯨꯁꯤꯒ ꯌꯥꯝꯅ ꯁꯪꯒ ꯇꯧꯕꯗꯒꯤ ꯃꯃꯥ ꯑꯩꯒꯤ ꯆꯤꯟꯊꯛꯇꯒ ꯆꯤꯟꯕ ꯈꯨꯝꯕ ꯁꯥꯔꯤꯅꯤ ꯅꯪ ꯇꯝꯕꯤ ꯍꯟꯗꯛꯇꯤ ꯃꯄꯤ ꯏꯔꯥꯆꯦꯅ ꯃꯃꯥꯕꯨ ꯀꯟꯇꯛ ꯀꯧꯔꯛꯏ ꯏꯃꯥ ꯀꯩꯅꯣꯅꯦ ꯅꯪꯕꯣ ꯇꯞꯅ ꯑꯗꯨꯝ ꯀꯧꯅꯦ ꯂꯥꯛꯑꯣ ꯌꯨꯝꯗ ꯍꯜꯂꯁꯤ ꯉꯥꯏꯈꯣꯍꯦ ꯑꯩ ꯏꯕꯨꯡꯉꯣꯗ ꯋꯥ ꯑꯝꯇ ꯍꯥꯏꯔꯝꯈꯤꯒꯦ ꯀꯣꯟꯅ ꯍꯥꯏꯔꯣ ꯂꯥꯛꯑꯣ ꯂꯟꯊꯣꯏꯕ ꯅꯣꯛꯃꯤ ꯇꯧꯅ ꯀꯩꯁꯨ ꯃꯣꯡ ꯍꯥꯗ ꯍꯥꯏꯔꯛꯏ ꯇꯝꯕꯤ ꯏꯃꯥꯅ ꯍꯥꯏꯅꯤꯡꯕ ꯍꯥꯏꯖꯁꯅꯨ ꯑꯃꯨꯛꯁꯨ ꯋꯥꯡꯂꯩꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯃꯥ ꯍꯥꯏꯌꯨ ꯀꯩ ꯋꯥꯅꯣ ꯋꯥꯡꯂꯩꯕꯤ ꯃꯥꯁꯨ ꯁꯠ ꯂꯥꯎꯅ ꯍꯦꯛꯇ ꯍꯥꯏꯗꯣꯔꯛꯏ ꯏꯕꯨꯡꯉꯣ ꯃꯊꯪꯗꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯄꯥꯏꯔꯒ ꯊꯥꯕꯜ ꯆꯣꯡꯕ ꯌꯥꯔꯣꯏꯀꯣ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯅꯪꯒꯨꯝꯕ ꯂꯥꯏꯔꯕ ꯃꯆꯥꯁꯤꯡꯒ ꯄꯨꯜꯍꯟꯅꯤꯡꯗꯦ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯍꯣꯏ ꯇꯥꯖꯩ ꯏꯃꯥ ꯑꯗꯣ ꯏꯃꯥ ꯂꯥꯏꯔꯕ ꯑꯩꯁꯨ ꯏꯅꯥꯈꯨꯟꯕꯤ ꯏꯃꯥꯒꯤ ꯅꯆꯥꯅꯨꯄꯤꯁꯦ ꯅꯨꯡꯁꯤꯔꯨꯔꯦ ꯁꯤꯅ ꯀꯃꯥꯏꯅ ꯇꯧꯁꯦ ꯍꯥꯏꯕꯅꯣ ꯂꯟꯊꯣꯏꯕꯒꯤ ꯋꯥꯍꯩꯗꯨꯗ ꯃꯌꯥꯝ ꯑꯗꯨ ꯉꯛꯅ ꯂꯟꯊꯣꯏꯕꯗ ꯌꯦꯡꯅꯔꯛꯂꯝꯃꯤ
ꯋꯥꯡꯂꯩꯕꯤꯗꯤ ꯄꯤꯡ ꯂꯥꯎꯈ꯭ꯔꯦ ꯑꯗꯨꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ. ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯕꯨ ꯂꯥꯏꯔꯕ ꯅꯪꯅ ꯅꯨꯡꯁꯤ ꯍꯥꯏꯕ ꯌꯥꯕ꯭ꯔꯣ? ꯏꯆꯥꯗꯤ ꯃꯃꯥ ꯑꯩꯅ ꯁꯦꯜ ꯄꯥꯏꯕ ꯏꯃꯨꯡꯗ ꯊꯥꯖꯒꯗꯧꯔꯤꯕꯅꯤ. ꯅꯣꯏꯒꯨꯝꯕ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯃꯗ ꯊꯥꯖꯒꯗꯕ ꯅꯠꯇꯦ. ꯑꯗꯨꯅ ꯅꯣꯏꯁꯨ ꯀꯩꯗꯧꯅꯨꯡꯗ ꯅꯣꯏꯒ ꯊꯥꯛ ꯃꯥꯟꯅꯗꯕ ꯏꯃꯨꯡꯒꯤ ꯃꯆꯥ ꯄꯥꯝꯂꯨꯅꯨ. ꯅꯣꯏꯗꯤꯅꯦ ꯅꯣꯏꯒ ꯆꯥꯟꯅꯕ ꯊꯤꯖꯧ. ꯅꯨꯡꯁꯤꯕꯕꯨ ꯂꯥꯏꯔ ꯏꯅꯥ ꯈꯨꯟꯕ ꯂꯩꯕ? ꯍꯣ, ꯅꯨꯡꯁꯤꯕꯅ ꯆꯥꯛ ꯄꯨꯛ ꯊꯟꯅ ꯆꯥꯕ ꯍꯧꯅꯗꯦ. ꯑꯗꯨꯅꯅꯦ ꯅꯁꯥꯅ ꯚꯥꯞ ꯇꯥꯎ. ꯑꯩ ꯉꯁꯤꯗꯤ ꯅꯪꯉꯣꯟꯗ ꯑꯀꯟꯕ ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯤꯡꯗꯦ. ꯍꯥꯏꯅꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯈꯥꯕꯁꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯇꯨꯅ ꯋꯥꯡꯂꯩꯕꯤꯕꯨ ꯀꯧꯔꯛꯏ. ꯏꯃꯥ, ꯍꯜꯂꯗꯣꯏꯔꯣ? ꯋꯥꯡꯂꯩꯕꯤ ꯈꯥꯕ ꯎꯕꯗ ꯁꯥꯎꯔꯝꯕꯗꯨ ꯄꯨꯡꯐ ꯍꯦꯛ ꯐꯈꯤꯕꯒꯨꯝꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯈꯨꯝꯂꯛꯏ. ꯍꯜꯂꯗꯣꯏꯅꯤ, ꯍꯜꯂꯗꯣꯏꯅꯤ. ꯂꯥꯛꯑꯣ ꯏꯃꯥ, ꯑꯩ ꯑꯁꯣꯏꯐꯥꯎ ꯂꯦꯞꯄꯤꯔꯝꯃꯒꯦ. ꯌꯥꯔꯅꯤꯗ. ꯅꯨꯡꯉꯥꯏꯇꯦꯗ ꯏꯃꯥ. ꯍꯣꯏ. ꯏꯆꯥꯅ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ. ꯑꯗꯣ ꯈꯥꯕ, ꯅꯣꯏ ꯏꯃꯥ ꯄꯥꯕꯗꯁꯨ ꯍꯥꯏꯌꯨ, ꯃꯥꯡꯒꯣꯜ ꯀꯥꯔꯛꯅꯕ. ꯀꯔꯤꯒꯨꯝꯕ ꯍꯦꯛ ꯊꯤꯟꯊꯔꯕ ꯎꯄꯥꯏ ꯂꯩꯇꯦ. ꯏꯆꯥꯅꯨꯄꯤꯁꯦ ꯂꯥꯏꯔꯕꯁꯤꯡ ꯑꯁꯤꯅ ꯂꯥꯛꯈꯤꯒꯗꯧꯔꯤꯕꯅꯤ. ꯍꯣꯏ ꯏꯃꯥ, ꯍꯥꯏꯒꯦ. ꯇꯝꯕꯤꯃꯥꯗꯤ ꯃꯃꯥꯒꯤ ꯃꯑꯣꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯌꯥꯝ ꯃꯃꯥꯡꯗ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯔꯝꯃꯤ. ꯑꯗꯨꯅ ꯃꯍꯥꯛ ꯃꯄꯤ ꯏꯔꯥ ꯆꯦꯟꯅ ꯃꯊꯟꯇ ꯃꯃꯥꯕꯨ ꯍꯨꯟꯗꯣꯛꯂꯝꯗꯨꯅ ꯒꯣꯔꯣꯡ ꯒꯣꯔꯣꯡ ꯆꯠꯈꯤꯔꯝꯃꯤ. ꯃꯆꯥꯅꯨꯄꯤꯅ ꯋꯥꯂꯥꯡ ꯀꯔꯤꯁꯨ ꯉꯥꯡꯗ ꯆꯠꯈꯤꯕ ꯑꯁꯤꯗ ꯋꯥꯡꯂꯩꯕꯤꯁꯨ ꯃꯆꯥꯒꯤ ꯃꯇꯨꯡꯗ ꯏꯟꯅꯈꯤꯔꯝꯃꯤ, ꯈꯥꯕꯁꯨ ꯌꯥꯎꯅ. ꯃꯈꯣꯏ ꯂꯣꯏꯅ ꯆꯠꯈ꯭ꯔꯕꯗ ꯁꯤꯂꯩꯕ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯇꯨꯅ ꯍꯥꯏꯔꯛꯏ. ꯀꯩꯅꯣ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯗꯨꯕꯣ? ꯀꯤꯕꯨ ꯀꯤ ꯍꯥꯏꯕ? ꯃꯁꯥꯒꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯔꯒ ꯂꯩꯔꯕꯅꯤ. ꯀꯩꯝ ꯈꯜꯂꯨꯅꯨꯀꯣ ꯇꯥꯂꯟ. ꯂꯟꯊꯣꯏꯕ ꯊꯋꯥꯁꯥꯗ ꯍꯥꯏꯗꯣꯔꯛꯏ. ꯈꯟꯗꯦꯗ. ꯑꯗꯣ ꯊꯦꯝꯕꯤ, ꯅꯪꯉꯣꯟꯗ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ. ꯍꯥꯏꯌꯣ ꯇꯥꯂꯟ. ꯅꯪ ꯍꯌꯦꯡꯁꯦ ꯇꯝꯕꯤꯒ ꯑꯩꯒ ꯑꯝꯇ ꯎꯅꯍꯜꯂꯣ. ꯀꯩꯒꯤꯅꯣ ꯇꯥꯂꯟ? ꯆꯦꯟꯒꯦ ꯇꯧꯕ, ꯃꯃꯥꯗꯨꯒꯤ ꯃꯃꯥꯡꯗ. ꯑꯩꯅ ꯃꯆꯥꯅꯨꯄꯤꯗꯣ ꯆꯦꯜꯂꯒ ꯂꯥꯏꯔꯕ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯍꯟꯒꯦ. ꯏꯅꯥꯛ ꯈꯨꯟꯕꯤ ꯃꯆꯥꯅꯨꯄꯤꯗꯣ. ꯁꯤꯟꯍꯩꯕ ꯉꯛꯅ. ꯅꯨꯡꯁꯨ ꯅꯨꯡꯁꯤꯅꯗꯅ. ꯅꯨꯡꯁꯤꯅꯕꯗꯤ ꯀꯣꯟꯅ ꯅꯨꯡꯁꯤꯅꯔꯒꯦ. ꯑꯗꯣ ꯊꯦꯝꯕꯤ, ꯅꯪ ꯁꯣꯏꯕ ꯌꯥꯗꯦꯀꯣ? ꯇꯥꯂꯟ, ꯅꯪꯒꯤꯁꯦ ꯑꯁꯦꯡꯕꯩꯔꯣ? ꯑꯁꯦꯡꯕꯅꯤ. ꯀꯩꯅꯣ ꯏꯇꯥꯎ, ꯑꯁꯦꯡꯕꯩ ꯆꯦꯟꯗꯣꯏꯔꯣ? ꯁꯤꯗꯕꯨ ꯑꯩꯅ ꯐꯥꯒꯤ ꯇꯧꯈꯤꯗ꯭ꯔꯣ? ꯅꯣꯏꯅ ꯍꯧꯖꯤꯛ ꯎꯏꯗꯨꯅꯤ. ꯃꯃꯥꯗꯨꯅ ꯈꯥꯕ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨꯗ ꯃꯆꯥꯅꯨꯄꯤꯁꯦ ꯍꯦꯛꯇ ꯅꯝꯐꯨꯗ ꯄꯤꯊꯣꯛꯇꯧ ꯃꯥꯜꯂꯛꯑꯦ. ꯑꯗꯨꯅ ꯑꯩꯁꯨ ꯄꯥꯈꯠꯂꯦ. ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯅꯗ꯭ꯔꯤꯉꯩꯗ ꯀꯥꯏꯅꯕꯅ ꯍꯥꯟꯈꯤꯒꯗ꯭ꯔꯥ ꯍꯥꯏꯗꯅ. ꯂꯟꯊꯣꯏꯕꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯃꯇꯥꯡ ꯆꯥꯗ ꯊꯦꯝꯕꯤꯒ ꯁꯤꯟꯍꯩꯕꯒꯁꯨ ꯅꯣꯛꯑꯝꯃꯤ. ꯂꯟꯊꯣꯏꯕꯗꯤ ꯁꯨꯛꯅꯣꯛ ꯅꯣꯛꯇꯅ ꯍꯥꯏꯔꯛꯏ. ꯊꯦꯝꯕꯤ, ꯁꯣꯏꯕ ꯌꯥꯗꯦ. ꯊꯦꯝꯕꯤꯁꯨ ꯅꯣꯛꯄꯗꯨ ꯂꯦꯞꯂꯒ ꯈꯨꯝꯂꯛꯏ. ꯍꯣꯏ ꯇꯥꯂꯟ. ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃꯁꯨ ꯍꯧꯈꯤꯕꯅ ꯅꯣꯡꯉꯥꯟꯈꯤꯕ ꯈꯪꯍꯧꯔꯝꯗꯦ. ꯇꯝꯕꯤꯃꯥꯗꯤ ꯃꯃꯥꯒꯤ ꯉꯔꯥꯡꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯅꯤꯡꯁꯤꯡ ꯏꯀꯥꯏꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯞꯂꯤ. ꯃꯆꯤꯟꯗꯁꯨ ꯁꯥꯎꯅ ꯄꯉꯥꯡꯗ ꯉꯥꯡꯖꯔꯤ. ꯍꯦꯛ ꯇꯧꯕꯒ ꯃꯤꯉꯣꯟꯗ ꯂꯥꯏꯔꯕ ꯑꯗꯨꯝ ꯍꯥꯏꯗꯨꯕꯨ ꯃꯤ ꯅꯨꯡꯉꯥꯏꯔꯝꯈꯤꯗ꯭ꯔꯥ ꯍꯥꯏꯕꯅꯤꯗ. ꯑꯩꯉꯣꯟꯗꯁꯨ ꯂꯥꯟꯅ ꯂꯧꯔꯝꯃꯅꯤ. ꯑꯩꯈꯣꯏ ꯃꯥꯅ ꯅꯝꯗꯅ ꯍꯦꯛ ꯅꯨꯡꯁꯤꯕꯐꯥꯎ ꯐꯣꯡꯗꯣꯛꯅꯗ꯭ꯔꯤꯉꯩꯗ ꯍꯦꯛꯇ ꯀꯥꯏꯅꯍꯟꯅꯕ ꯁꯤꯜꯂꯦꯕ. ꯑꯗꯨꯒ ꯃꯗꯨꯒꯤ ꯈꯥꯕ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨꯗꯅ ꯅꯣꯛꯃꯤꯒ ꯇꯧꯗꯅ ꯃꯥꯡꯒꯣꯜ ꯀꯥꯍꯜꯂꯛꯎ ꯀꯥꯏꯅ. ꯈꯪꯅꯤꯗꯅ, ꯇꯥꯂꯟꯗ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄ ꯅꯨꯃꯤꯠꯇ ꯆꯦꯟꯒꯦꯕ. ꯑꯗꯨꯒ ꯃꯥꯅ ꯂꯥꯏꯔꯕꯅꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯣ ꯃꯌꯥ ꯅꯨꯄꯥ ꯑꯣꯏꯍꯟꯒꯦꯕ. ꯋꯥꯍꯩꯗꯨ ꯍꯥꯏꯕ ꯂꯣꯏꯕꯒ ꯑꯃꯨꯛꯁꯨ ꯀꯞꯂꯝꯃꯤ ꯍꯤꯛ ꯂꯥꯎꯈꯩ. ꯑꯁꯨꯝꯅ ꯃꯇꯝꯁꯨ ꯈꯖꯤꯛ ꯍꯧꯖꯤꯟꯈꯤꯕꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯈꯤꯕ ꯈꯪꯍꯧꯔꯝꯗꯦ. ꯋꯥꯡꯂꯩꯕꯤ ꯑꯃꯗꯤ ꯇꯣꯝꯆꯧ ꯃꯆꯥꯅꯨꯄꯤ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯃꯁꯥ ꯑꯗꯨ ꯏꯄꯥ ꯄꯥꯈꯠꯂꯝꯃꯤ. ꯊꯤꯕ ꯌꯥꯕꯁꯨ ꯊꯤꯔꯝꯃꯤ. ꯋꯥꯡꯂꯩꯕꯤ ꯃꯄꯨꯔꯣꯏꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯤ. ꯉꯁꯥꯏ ꯅꯨꯡꯊꯤꯜꯗꯁꯨ ꯃꯥꯒꯤ ꯀꯥꯗ ꯂꯩꯍꯧꯕꯅꯤ. ꯑꯩꯁꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯗꯨꯗ ꯀꯩꯊꯦꯜꯗ ꯍꯦꯛ ꯆꯠꯊꯣꯛꯎꯔꯦ. ꯍꯜꯂꯛꯄꯗꯁꯨ ꯃꯥꯒꯤ ꯀꯥꯗ ꯂꯩꯔꯝꯒꯅꯤ ꯍꯥꯏꯗꯅ ꯌꯦꯡꯁꯤꯜꯂꯨꯗ꯭ꯔꯦ. ꯑꯗꯨꯒꯗꯤ ꯆꯥꯛ ꯆꯥꯔꯝꯗꯥꯏꯒꯤ ꯀꯧꯕ ꯆꯪꯕꯗ ꯂꯩꯔꯝꯗ꯭ꯔꯤꯅꯤꯅꯦ. ꯋꯥꯍꯩꯗꯨ ꯍꯥꯏꯕ ꯂꯣꯏꯕꯒ ꯀꯞꯈꯠꯂꯛꯏ. ꯅꯨꯄꯤ, ꯑꯝꯇ ꯀꯞꯈꯤꯅꯨ. ꯊꯦꯝꯕꯤ ꯍꯣꯏꯗꯗꯤ ꯍꯪꯉꯨꯔꯕ꯭ꯔꯣ? ꯍꯪꯉꯨꯔꯦ, ꯂꯩꯇꯦ. ꯉꯁꯤꯒꯤ ꯊꯦꯡꯅꯗꯦ ꯍꯥꯏꯔꯛꯏ. ꯃꯥꯒꯤ ꯈꯪꯅ ꯆꯥꯟꯅꯕꯗ ꯆꯦꯟꯈ꯭ꯔꯕ ꯖꯥꯠꯂꯥ? ꯈꯪꯅ ꯆꯥꯟꯅꯕ ꯄꯜꯂꯛꯄ ꯑꯁꯤꯗ ꯋꯥꯡꯂꯩꯕꯤꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯉꯔꯥꯡ ꯃꯥꯒ ꯊꯦꯡꯅꯈꯤꯕ ꯂꯟꯊꯣꯏꯕꯗꯨ ꯈꯪꯅꯤꯡ ꯍꯦꯛ ꯅꯤꯡꯁꯤꯡꯂꯛꯏ. ꯅꯤꯡꯁꯤꯡꯂꯛꯄ ꯃꯤꯀꯨꯞꯇ ꯃꯈꯨꯠ ꯑꯗꯨꯅ ꯃꯀꯣꯛ ꯄꯥꯏꯗꯨꯅ ꯐꯝꯊꯈꯤ. ꯑꯗꯨꯒ ꯀꯞꯉꯥꯡ ꯇꯧꯅ ꯍꯥꯏꯔꯛꯏ. ꯂꯣꯏꯔꯦꯗꯅ, ꯄꯨꯡꯂꯣꯏ ꯂꯣꯏꯔꯦꯗꯅ. ꯃꯗꯨꯒꯤ ꯂꯥꯏꯔꯕ ꯃꯤꯒꯤ ꯌꯨꯝ ꯁꯥꯕ ꯌꯥꯎꯕ ꯅꯨꯄꯥꯗꯨꯗ ꯁꯣꯏꯗꯅ ꯆꯦꯜꯂꯝꯃꯅꯤ ꯏꯆꯥꯅꯨꯄꯤꯁꯤꯅ. ꯑꯁꯨꯛ ꯌꯥꯝꯅ ꯄꯪꯉꯤꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤꯗ. ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯏꯃꯥꯗꯤ ꯃꯥꯡꯖꯔꯦꯗꯀꯣ. ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯇꯣꯝꯆꯧꯁꯨ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ. ꯅꯨꯄꯤ, ꯀꯩꯗꯧꯔꯒꯦꯅꯦ ꯅꯪꯕꯣ? ꯋꯥꯡꯂꯩꯕꯤ
ꯐꯝꯂꯝꯕꯗꯒꯤ ꯐꯨꯛꯂꯥꯎꯅ ꯍꯧꯒꯠꯂꯛꯇꯨꯅ ꯌꯥꯝꯅ ꯇꯍꯥ ꯇꯍꯥ ꯍꯥꯏꯔꯛꯏ. ꯂꯥꯎ ꯅꯨꯄꯥ, ꯃꯈꯥꯔꯣꯝꯒꯤ ꯖꯥꯎꯊꯣꯏ ꯍꯣꯏꯗꯅꯦ ꯉꯥꯏꯍꯥꯛꯇꯪ ꯆꯠꯂꯨꯁꯦꯕ. ꯃꯈꯣꯏ ꯑꯗꯨꯗ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ. ꯃꯁꯤ ꯍꯥꯏꯗꯨꯅ ꯁꯥꯎꯅ ꯃꯥꯅ ꯃꯥꯡ ꯊꯪꯗꯨꯅ ꯆꯠꯈꯤꯔꯝꯃꯤ. ꯇꯣꯝꯆꯧ ꯃꯥꯁꯨ ꯒ꯭ꯌꯥꯟꯗꯤ ꯏꯇꯥ ꯇꯥꯗ ꯏꯟꯅꯖꯔꯝꯃꯤ. ꯁꯣꯝꯗꯁꯨ ꯇꯝꯕꯤ ꯑꯃꯗꯤ ꯂꯟꯊꯣꯏꯕꯁꯨ ꯁꯤꯟꯅꯩꯕ ꯍꯣꯏꯗ ꯂꯩꯔꯝꯃꯤ. ꯇꯝꯕꯤ ꯂꯟꯊꯣꯏꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ. ꯇꯥꯂꯟ, ꯏꯃꯥꯗꯣ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯃꯐꯝ ꯑꯁꯤꯗ. ꯑꯗꯨꯅ ꯏꯕꯥꯅꯤ ꯀꯗꯥꯏꯗꯅꯣꯃ ꯂꯣꯛꯈ꯭ꯔꯁꯤꯔꯥ? ꯀꯩꯗꯧꯕꯒꯤ ꯂꯣꯠꯇꯣꯔꯤꯒꯦ? ꯂꯥꯛꯇ ꯂꯥꯛꯈꯤꯁꯅꯨ, ꯑꯩ ꯉꯥꯡꯅꯒꯦ. ꯇꯥꯂꯟꯗꯤ ꯀꯃꯥꯏꯅ ꯉꯥꯡꯅꯗꯣꯏꯕ? ꯌꯦꯡꯗ ꯌꯦꯡꯉꯨꯅꯦ. ꯃꯁꯤꯁꯨ ꯁꯨꯝ ꯍꯪꯉꯤ. ꯂꯟꯊꯣꯏꯕꯒꯤ ꯊꯋꯥ ꯁꯥꯗꯕ, ꯄꯥꯈꯠꯄꯒꯤ ꯃꯃꯤ ꯇꯥꯗꯕꯒꯤ ꯃꯑꯣꯡ ꯑꯁꯤꯗ ꯈꯤꯇꯪ ꯉꯛꯆꯥꯅꯕꯗꯤ ꯐꯥꯎꯔꯝꯃꯤ. ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯄꯥꯟꯗꯒꯤ ꯎꯔꯥꯎ ꯊꯔꯥꯎꯅ ꯋꯥ ꯉꯥꯡꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯂꯝꯃꯤ. ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯂꯟꯊꯣꯏꯕ ꯑꯃꯗꯤ ꯇꯝꯕꯤꯁꯨ ꯄꯥꯈꯠꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ. ꯋꯥꯡꯂꯩꯕꯤ ꯃꯄꯥꯟꯗ ꯁꯤꯟꯅꯩꯕꯒꯤ ꯃꯃꯥ ꯀꯕꯣꯛꯂꯩꯒ ꯋꯥ ꯉꯥꯡꯅꯗꯨꯅ ꯂꯩꯔꯝꯕꯅꯤ. ꯃꯆꯥꯅꯨꯄꯤꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯄꯗꯨ ꯎꯕꯗ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯐꯟꯂꯥꯎꯅ ꯆꯣꯡꯁꯤꯟꯗꯨꯅ ꯃꯆꯥꯒꯤ ꯈꯨꯗꯥꯡ ꯇꯥꯞ ꯄꯥꯏꯗꯨꯅ ꯆꯤꯡꯂꯝꯃꯤ. ꯕꯦꯕꯥ, ꯂꯥꯎ, ꯌꯨꯝ ꯆꯠꯁꯤ ꯂꯥꯎ. ꯊꯦꯡꯖꯤꯟꯗ꯭ꯔꯤꯉꯩꯗ ꯆꯠꯁꯤ ꯂꯥꯎ. ꯇꯝꯕꯤ ꯃꯃꯥꯅ ꯄꯥꯏꯁꯤꯜꯂꯛꯄ ꯃꯈꯨꯠ ꯑꯗꯨ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯗꯨꯅ ꯍꯥꯏꯔꯛꯏ. ꯏꯃꯥ, ꯑꯩ ꯃꯐꯝꯁꯤꯗ ꯉꯁꯤꯒꯤ ꯑꯣꯏꯅ ꯂꯩꯍꯧꯔꯒꯦ. ꯍꯌꯦꯡ ꯑꯣꯏꯅ ꯉꯟꯇꯥꯅ ꯊꯤꯜꯍꯜꯂꯛꯑꯒꯦ. ꯑꯗꯨ ꯌꯥꯔꯣꯏꯅꯦ ꯅꯪꯕꯣ. ꯀꯩꯒꯤ ꯌꯥꯔꯣꯏꯗꯣꯏꯅꯣ? ꯅꯪꯕꯨ ꯂꯥꯏꯔꯕ ꯅꯨꯄꯥꯁꯤꯗ ꯂꯩꯔꯒ ꯀꯔꯤ ꯅꯨꯡꯉꯥꯏꯕ ꯐꯪꯗꯣꯔꯤꯒꯦ? ꯅꯪꯒꯤ ꯅꯅꯤꯡ ꯊꯨꯡꯕꯁꯨ ꯉꯝꯂꯣꯏ. ꯅꯨꯡꯁꯤꯕꯅ ꯆꯥꯕ ꯌꯥꯕ ꯅꯠꯇꯦ. ꯌꯥꯝ ꯊꯨꯅ ꯆꯠꯁꯤ ꯂꯥꯎ. ꯏꯃꯥ, ꯑꯩꯗꯤ ꯉꯝꯃꯣꯏ ꯆꯠꯄ. ꯂꯝ ꯌꯥꯝꯅ ꯍꯦꯟꯒꯅꯨ. ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯅꯪꯒꯤ ꯐꯅꯅꯕꯅꯤ. ꯅꯪꯅ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯁꯤꯗ ꯂꯩꯔꯒ ꯋꯥꯅ ꯂꯦꯟꯕꯗꯣ ꯏꯃꯥ ꯌꯦꯡꯕ ꯉꯝꯃꯣꯏ. ꯑꯃꯨꯛꯁꯨ ꯂꯟꯊꯣꯏꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯉꯥꯡꯂꯛꯏ. ꯏꯕꯨꯡꯉꯣ, ꯅꯪꯁꯨ ꯅꯁꯥꯒꯤ ꯊꯥꯛ ꯆꯥꯅꯕ ꯅꯨꯄꯤ ꯊꯤ. ꯑꯩꯒꯤ ꯏꯆꯥꯒ ꯅꯪꯒ ꯌꯦꯡꯅꯕꯗꯗꯤ ꯅꯪꯁꯦ ꯌꯥꯝꯅ ꯅꯣꯞꯄꯤ. ꯑꯩꯒꯤ ꯏꯆꯥꯗꯤ ꯃꯃꯥ ꯑꯩꯅ ꯁꯦꯜ ꯄꯥꯏꯕ ꯏꯃꯨꯡꯒꯤ ꯃꯆꯥꯗ ꯊꯥꯖꯒꯅꯤ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ. ꯅꯪꯒꯨꯝꯕ ꯂꯥꯏꯔꯕꯗꯗꯤ ꯏꯆꯥꯅꯨꯄꯤ ꯊꯥꯖꯕ ꯄꯥꯝꯗꯦ. ꯂꯟꯊꯣꯏꯕꯅ ꯈꯨꯝꯗ꯭ꯔꯤꯉꯩꯗ ꯀꯕꯣꯛꯂꯩꯅ ꯁꯠ ꯂꯥꯎꯅ ꯈꯨꯝꯂꯛꯏ. ꯍꯩꯃꯥ, ꯋꯥꯡꯂꯩꯕꯤꯌꯥ, ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨꯕꯣ? ꯅꯪ ꯅꯨꯄꯥꯁꯤ ꯂꯥꯏꯔꯕ ꯅꯨꯄꯥꯅꯤ ꯈꯪꯕ꯭ꯔꯣ? ꯃꯍꯥꯛꯁꯦ ꯏꯅꯥꯛ ꯈꯨꯟꯈ꯭ꯔꯕ ꯏꯃꯨꯡꯒꯤ ꯃꯆꯥꯅꯤ. ꯏꯆꯦ, ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤ. ꯅꯨꯄꯥꯁꯦ ꯃꯤꯒꯤ ꯌꯨꯝ ꯁꯥꯕ ꯌꯥꯎꯕ ꯅꯨꯄꯥꯅꯤ. ꯑꯗꯨꯅꯅꯦ ꯀꯔꯝꯕ ꯏꯅꯥꯛ ꯈꯨꯟꯕ ꯃꯆꯥ ꯑꯣꯏꯗꯧꯔꯤꯒꯦ? ꯍꯦꯔꯥ, ꯀꯗꯥꯏꯗꯒꯤ ꯌꯨꯝ ꯁꯥꯕ ꯌꯥꯎꯕꯅꯣ? ꯁꯥꯔꯤꯕ ꯌꯨꯝꯗꯣ ꯃꯁꯥꯃꯛꯀꯤ ꯌꯨꯝꯅꯤ. ꯑꯗꯨꯅꯅꯦ ꯑꯩꯈꯣꯏ ꯁꯤꯗ ꯃꯥꯅ ꯍꯥꯟꯅ ꯂꯥꯛꯂꯒ ꯌꯨꯝ ꯁꯥꯔꯤꯕꯗꯨ ꯌꯦꯡꯁꯤꯟꯕꯅꯤ. ꯅꯪꯅ ꯍꯥꯏꯔꯒ ꯑꯩꯅ ꯊꯥꯖꯒꯗꯕ ꯅꯠꯇꯦ. ꯅꯣꯏ ꯃꯥꯟꯅꯔꯒ ꯏꯆꯥꯁꯤ ꯐꯥꯒꯦ ꯍꯥꯏꯅ ꯇꯧꯔꯤꯕ ꯅꯠꯇ꯭ꯔꯣ? ꯐꯔꯦꯅꯦ ꯐꯔꯦꯅꯦ. ꯅꯪꯅ ꯊꯥꯖꯗ꯭ꯔꯒꯅꯅꯦ ꯍꯌꯦꯡ ꯍꯦꯛ ꯍꯪꯉꯨ. ꯉꯁꯤꯒꯤꯗꯤ ꯍꯜꯂꯣ. ꯅꯈꯣꯏꯁꯨ ꯊꯦꯡꯉꯦ. ꯆꯠꯂꯣ ꯆꯠꯂꯣ. ꯋꯥꯡꯂꯩꯕꯤ ꯁꯥꯎꯔꯞꯅ ꯃꯆꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯃꯨꯛꯁꯨ ꯍꯪꯂꯛꯏ. ꯅꯪ ꯑꯩꯒꯤ ꯇꯨꯡ ꯏꯟꯅꯔꯛꯀꯦ ꯍꯥꯏꯕ꯭ꯔꯥ ꯏꯟꯅꯔꯛꯑꯣꯏ ꯍꯥꯏꯕ꯭ꯔꯥ? ꯏꯃꯥ, ꯑꯩ ꯃꯐꯝꯁꯤꯗ ꯑꯗꯨꯃꯛ ꯂꯩꯍꯧꯔꯒꯦ. ꯑꯩ ꯏꯟꯅꯔꯛꯄ ꯉꯝꯃꯔꯣꯏ. ꯐꯔꯦ ꯐꯔꯦ. ꯅꯪ ꯉꯁꯤꯗꯒꯤꯅꯦ ꯑꯩꯒꯤ ꯏꯆꯥ ꯅꯠꯇ꯭ꯔꯕꯅꯤ ꯅꯪ. ꯅꯥꯀꯟꯗ ꯇꯨꯃꯤꯟꯅ ꯂꯦꯞꯂꯤꯕ ꯃꯄꯨꯔꯣꯏꯕꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ. ꯂꯥꯛꯑꯣ ꯅꯨꯄꯥ, ꯆꯠꯁꯤ ꯂꯥꯎ. ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯆꯥꯗꯣ ꯉꯁꯤꯗꯒꯤ ꯁꯤꯈ꯭ꯔꯕꯅꯤ. ꯃꯁꯤ ꯍꯥꯏꯗꯨꯅ ꯁꯥꯎꯅ ꯃꯄꯨꯔꯣꯏꯕꯒ ꯂꯣꯏꯅꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯈꯣꯡ ꯊꯥꯡꯗꯣꯛꯈꯤꯔꯝꯃꯤ. ꯇꯝꯕꯤ ꯃꯥꯁꯨ ꯍꯧꯖꯤꯛ ꯈꯛꯇꯗ ꯃꯄꯤ ꯇꯥꯅ ꯀꯞꯂꯛꯏ. ꯀꯔꯝꯅꯗꯤ ꯅꯨꯡꯉꯥꯏꯒꯅꯤ ꯃꯃꯥꯃꯛꯅ ꯃꯆꯥ ꯅꯠꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯏꯟꯊꯣꯛꯂꯝꯂꯕ ꯑꯁꯤꯗꯗꯤ. ꯀꯕꯣꯛꯂꯩꯁꯨ ꯇꯝꯕꯤꯅ ꯀꯞꯄꯗꯨ ꯎꯔꯒ ꯊꯦꯝꯖꯤꯟꯕꯤꯔꯛꯏ. ꯕꯦꯃꯥ, ꯀꯞꯀꯅꯨꯁꯤ ꯀꯞꯀꯅꯨꯁꯤ. ꯏꯆꯥ ꯂꯟꯊꯣꯏꯕꯒꯤ ꯃꯃꯥꯒ ꯃꯄꯥꯒ ꯂꯥꯛꯑꯒ ꯅꯣꯏꯒꯤ ꯏꯃꯥ ꯄꯥꯕꯕꯨꯅꯦ ꯁꯣꯏꯗꯅ ꯊꯦꯝꯍꯟꯒꯅꯤ. ꯑꯁꯨꯝꯅ ꯀꯕꯣꯛꯂꯩꯅ ꯇꯝꯕꯤꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ. ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯂꯟꯊꯣꯏꯕꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯍꯥꯏꯔꯝꯃꯤ. ꯇꯝꯕꯤ ꯃꯥꯁꯨ ꯈꯪꯂꯦ. ꯀꯕꯣꯛꯂꯩꯅ ꯍꯥꯏꯕꯗꯒꯤ ꯂꯟꯊꯣꯏꯕ ꯑꯁꯤ ꯁꯍꯔꯗꯒꯤ ꯁꯦꯜ ꯄꯥꯏꯕ ꯏꯃꯨꯡꯒꯤ ꯃꯆꯥꯅꯤ. ꯑꯗꯨꯒ ꯂꯟꯊꯣꯏꯕꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯄꯥꯝꯕꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯌꯨꯝ ꯏꯪꯈꯣꯜ ꯂꯩꯗꯨꯅ ꯌꯨꯝ ꯁꯥꯔꯤꯕꯅꯤ ꯍꯥꯏꯕꯗꯨꯁꯨ ꯃꯍꯥꯛꯅ ꯈꯪꯕ ꯉꯝꯂꯦ. ꯇꯝꯕꯤ ꯃꯥꯁꯨ ꯂꯟꯊꯣꯏꯕꯁꯤ ꯂꯥꯏꯔꯕꯅꯤ ꯍꯥꯏꯅ ꯂꯩꯔꯨꯕꯅꯤ. ꯑꯗꯨꯗꯒꯤ ꯇꯥꯏꯑꯣꯟꯅꯅ ꯁꯍꯔ ꯃꯆꯥ ꯏꯅꯥꯛ ꯈꯨꯟꯕ ꯑꯣꯏꯔꯝꯕ ꯑꯗꯨꯗ ꯑꯉꯛꯄ, ꯊꯥꯖꯗꯕ, ꯍꯔꯥꯎꯕꯁꯨ ꯐꯥꯎꯔꯝꯃꯤ. ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯖꯤꯟꯈꯤꯔꯝꯃꯤ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ. ꯂꯟꯊꯣꯏꯕꯒꯤ ꯃꯃꯥ ꯃꯄꯥ ꯑꯗꯨ ꯉꯔꯥꯡꯅ ꯄꯥꯎ ꯄꯤꯈꯤꯕꯅ ꯑꯌꯨꯛ ꯉꯟꯇꯥ ꯑꯗꯨꯗ ꯃꯈꯣꯏ ꯁꯍꯔꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯃꯆꯥꯅꯨꯄꯥ ꯑꯃꯗꯤ ꯃꯃꯧ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ. ꯃꯈꯣꯏ ꯍꯦꯛ ꯌꯧꯔꯛꯄꯒ ꯄꯥꯎ ꯍꯥꯏꯗꯣꯛꯄ ꯆꯠꯍꯜꯂꯝꯃꯤ. ꯑꯍꯥꯟꯕꯗꯗꯤ ꯋꯥꯡꯂꯩꯕꯤꯁꯨ ꯊꯦꯝꯕ ꯌꯥꯗꯗꯨꯅ ꯁꯥꯎꯔꯝꯃꯤ. ꯀꯣꯟꯅꯊꯪꯗꯗꯤ ꯋꯥꯡꯂꯩꯕꯤ ꯃꯥꯁꯨ
ꯋꯥꯈꯜ ꯇꯥꯔꯛꯇꯨꯅ ꯄꯨꯝꯅꯃꯛ ꯈꯪꯂꯛꯂꯤ꯫ ꯃꯍꯥꯛꯅ ꯂꯥꯏꯔꯕ ꯅꯨꯄꯥꯅꯤ, ꯁꯦꯜ ꯄꯥꯏꯗꯕꯅꯤ ꯍꯥꯏꯅ ꯈꯜꯂꯨꯕ ꯑꯗꯨ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯏꯃꯨꯡꯒꯤ ꯃꯆꯥ ꯑꯣꯏꯔꯝꯂꯦ꯫ ꯃꯗꯨꯗꯁꯨ ꯅꯠꯇꯅ ꯁꯍꯔꯗꯒꯤꯁꯨ ꯑꯣꯏꯔꯝꯂꯦ꯫ ꯃꯗꯨ ꯈꯜꯂꯨꯕꯗ ꯃꯍꯥꯛꯅ ꯇꯧꯈꯤꯕ ꯄꯨꯝꯕ ꯍꯧꯖꯤꯛ ꯈꯛꯇꯗ ꯌꯥꯝꯅ ꯏꯀꯥꯏꯕ ꯐꯥꯎꯖꯔꯛꯏ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯋꯥꯡꯂꯩꯕꯤ ꯑꯃꯗꯤ ꯇꯣꯝꯆꯧꯁꯨ ꯃꯁꯥꯒꯤ ꯑꯁꯣꯏꯕ ꯈꯪꯖꯔꯛꯇꯨꯅ ꯋꯥꯈꯜ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤ ꯇꯝꯕꯤꯕꯨꯁꯨ ꯂꯟꯊꯣꯏꯕꯗ ꯆꯥꯎꯅ ꯂꯨꯍꯣꯡꯕꯤꯈꯤꯔꯝꯃꯤ꯫